ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯁꯤꯖꯒꯤ ꯅꯨꯡꯁꯤ ꯂꯥꯟꯐꯝ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯏꯆꯟꯕꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯌꯥꯝꯅ ꯆꯥꯎ ꯁꯥꯡꯂꯕ ꯀꯣꯅꯨꯡꯒꯨꯝꯕ ꯑꯃꯒꯤ ꯌꯨꯝꯖꯥꯎ ꯃꯊꯛꯇꯅꯤ꯫ ꯆꯍꯤ 60 ꯁꯨꯔꯕ ꯍꯦꯝꯕ ꯑꯗꯨ ꯆꯧꯀ꯭ꯔꯤ ꯑꯃꯗ ꯐꯝꯂꯒ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯆꯤꯡꯁꯥꯡ ꯄꯔꯦꯡꯁꯤꯡ ꯑꯗꯨ ꯀꯣꯏꯅ ꯌꯦꯡꯖꯩ꯫ ꯑꯃꯨꯛꯁꯨ ꯅꯣꯛꯃꯤ ꯑꯃꯨꯛꯁꯨ ꯑꯋꯥꯕ ꯁꯛꯇꯝꯗ ꯇꯧꯏ꯫ ꯎꯔꯛꯏ ꯁꯛꯇꯝ ꯑꯃ, ꯏꯔꯥꯡꯇ ꯂꯥꯡꯖꯕꯤꯗꯨ ꯔꯥꯁꯤ ꯂꯩꯅ ꯅꯣꯛꯄꯤꯗꯨ, ꯁꯣꯜꯂꯛꯏ ꯊꯃꯣꯏ ꯌꯧꯅ, "ꯁꯤꯖ, ꯅꯍꯥꯛꯄꯨ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯑꯗꯨ ꯆꯦꯠꯅ ꯄꯥꯏꯔꯤꯕ ꯑꯃꯟꯕ ꯎꯄꯨ ꯃꯆꯥ ꯑꯗꯨꯗ ꯇꯩꯔꯤꯕ ꯎꯐꯨꯜ ꯃꯔꯤꯛꯁꯤꯡ ꯑꯗꯨ ꯃꯈꯨꯠ ꯑꯗꯨꯅ ꯑꯃꯨꯛ ꯁꯦꯡꯇꯣꯛ, ꯃꯆꯤꯟ ꯑꯗꯨꯗ ꯑꯃꯨꯛ ꯀꯥꯝ ꯇꯧꯗꯨꯅ ꯂꯩ꯫ ꯁꯤꯠ ꯅꯥꯜꯂꯦ ꯍꯥꯏꯔꯀꯥꯟꯗꯨꯗ ꯍꯥꯡꯇꯣꯛꯂꯒ ꯃꯅꯨꯡꯗ ꯌꯥꯎꯕ ꯑꯔꯤꯕ ꯃꯇꯝꯒꯤ ꯑꯣꯏꯕ ꯅꯣꯡꯁꯥꯒꯤ ꯁꯛꯇꯝ ꯍꯛꯂꯤꯕ ꯈꯨꯗꯣꯞ ꯃꯆꯥ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯌꯦꯡꯖꯩ꯫ "ꯇꯊꯣꯠꯂꯕꯤ ꯅꯍꯥꯛꯀꯤ ꯈꯨꯠꯁꯥ ꯑꯗꯨꯅ ꯁꯤꯈꯤꯕ ꯈꯨꯗꯣꯞ ꯑꯗꯨꯅꯤꯀꯣ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯤ꯫ ꯂꯣꯏꯔꯒ ꯀꯣꯟꯁꯤꯟꯗꯨꯅ ꯌꯥꯎꯔꯤꯕ ꯆꯦ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯐꯥꯛꯇꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯅꯣꯛꯂꯝꯃꯤ ꯉꯁꯤꯁꯨ ꯃꯄꯣꯞ ꯀꯥꯏꯗꯅ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯣꯏꯔꯕꯁꯨ ꯃꯉꯣꯟꯗ ꯑꯣꯏꯅꯗꯨꯅ ꯅꯣꯛꯁꯤꯜꯂꯤꯕꯣꯏ ꯅꯤꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯁꯤꯟꯊꯔꯛꯏ ꯄꯤꯔꯥꯡ ꯑꯗꯨ ꯍꯩꯅꯔꯨꯕ ꯇꯧꯗꯅ ꯁꯛꯇꯝ ꯑꯗꯨ ꯀꯅꯥꯅꯁꯨ ꯌꯦꯡꯍꯟꯅꯤꯡꯗꯕꯒꯨꯝꯅ ꯃꯊꯥꯅꯨꯡꯗ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯒ ꯇꯅꯤꯛꯂꯕ ꯈꯣꯟꯖꯦꯜꯗ, "ꯁꯤꯖ, ꯅꯍꯥꯛ ꯑꯁꯤ ꯃꯒꯨꯟ ꯑꯣꯟꯊꯣꯛꯅ ꯂꯩꯈ꯭ꯔꯦ꯫ ꯅꯍꯥꯛꯀꯤ ꯅꯌꯥꯏ ꯑꯁꯤ ꯌꯥꯝꯅ ꯀꯜꯂꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯍꯥꯛꯀꯤ ꯋꯥꯈꯜ ꯃꯆꯦꯠ ꯑꯃꯠꯇ ꯀꯥꯎꯕꯁꯨ ꯉꯝꯗꯦ꯫ ꯑꯩ ꯉꯁꯤꯁꯨ ꯅꯪꯕꯨ ꯌꯥꯝꯅ ꯅꯤꯡꯁꯤꯡꯉꯤ." ꯇꯟꯖꯥ ꯑꯗꯨꯗ ꯆꯍꯤ 9-10 ꯁꯨꯔꯕ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯃꯅꯤ ꯑꯗꯨ ꯆꯦꯟꯁꯤꯜꯂꯛꯏ꯫ "ꯄꯥꯕꯨꯡ, ꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯅꯣ? ꯃꯃꯥꯅ ꯆꯥꯛ ꯆꯥꯊꯣꯛꯑꯁꯤ ꯍꯥꯏꯌꯦ." ꯍꯦꯝꯕ ꯀꯅꯥ ꯎꯈꯤꯗꯅꯕ ꯍꯥꯏꯗꯨꯅ ꯃꯄꯤ ꯑꯗꯨ ꯁꯠ-ꯁꯠ ꯇꯩꯊꯣꯛꯂꯒ ꯑꯁꯦꯝꯕ ꯃꯤꯅꯣꯛ ꯑꯃꯒ ꯂꯣꯏꯅꯅ, "ꯍꯥꯏ, ꯑꯩꯗꯤ ꯀꯨꯏꯃꯟꯈ꯭ꯔꯦ ꯍꯥꯏꯗꯅ ꯆꯩꯒꯦ ꯈꯜꯂꯝꯂꯤꯕꯅꯤꯅꯦ꯫ ꯊꯤꯍꯧꯔꯕ꯭ꯔꯣ ꯆꯥꯛꯄꯣ?" ꯃꯅꯤ ꯃꯉꯛ ꯅꯣꯝꯂꯒ, "ꯄꯥꯕꯨꯡ, ꯑꯗꯨ ꯀꯩꯒꯤꯅꯣ ꯄꯥꯕꯨꯡꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯁꯖꯤꯕꯨꯒꯤ 14 ꯄꯥꯟꯕ ꯅꯨꯃꯤꯠꯁꯤꯗ ꯃꯐꯝꯁꯤꯗ ꯀꯥꯈꯠꯇꯨꯅ ꯎꯄꯨ ꯃꯆꯥ ꯍꯥꯡꯇꯣꯛꯇꯨꯅ ꯍꯦꯛꯇ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤꯗꯤ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯄꯥꯕꯨꯡꯅ ꯄꯥꯏꯔꯤꯕ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯗꯨꯁꯨ ꯄꯥꯏꯔꯒ ꯌꯦꯡꯂꯒ, "ꯑꯦ, ꯁꯤꯕꯨ ꯀꯅꯥꯅꯣ ꯄꯥꯕꯨꯡ? ꯃꯁꯛ ꯌꯥꯝ ꯐꯖꯩꯌꯦ." ꯍꯦꯝꯕꯅ ꯅꯣꯛꯂꯒ, "ꯐꯖꯕ꯭ꯔꯅꯦ? ꯄꯥꯕꯨꯡ, ꯌꯥꯝ ꯐꯖꯩꯌꯦ꯫ ꯃꯃꯥꯅ ꯂꯩꯁꯥꯔꯤꯉꯩꯒꯤ ꯁꯛꯇꯝꯂꯣ? ꯁꯤꯕꯨ ꯅꯃꯥ ꯃꯥꯟꯕ꯭ꯔꯅꯦ?" "ꯑꯃꯨꯛꯁꯨ ꯃꯥꯜꯂꯤ, ꯑꯃꯨꯛꯁꯨ ꯃꯥꯟꯗꯦ. ꯑꯗꯣ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯁꯤꯅꯗꯤ ꯐꯖꯕ ꯍꯦꯟꯕꯒꯨꯝꯅ ꯇꯧꯏ." "ꯐꯔꯦ ꯂꯥꯛꯑꯣꯁꯦ. ꯑꯗꯨꯗꯤꯅꯦ, ꯆꯥꯛ ꯆꯥꯊꯣꯛꯎꯔꯁꯤ." "ꯄꯥꯕꯨꯡ, ꯅꯪꯁꯤꯗꯤ ꯁꯛꯇꯝꯁꯤꯒꯤ ꯋꯥꯔꯤ ꯂꯤꯕꯤꯌꯨ. ꯀꯩꯒꯤ ꯃꯐꯝ ꯑꯁꯤꯗ ꯐꯝꯗꯨꯅ ꯀꯞꯇꯨꯅ ꯂꯩꯔꯝꯂꯤꯕꯅꯣ? ꯑꯩ ꯈꯪꯕ ꯄꯥꯝꯃꯦꯕ. ꯀꯨꯏꯔꯕꯅꯤ ꯑꯩꯅ ꯍꯥꯏꯔꯛꯏꯁꯦ. ꯄꯥꯕꯨꯡꯅ ꯁꯨꯡꯂꯤ ꯂꯤꯕꯤꯗꯦ. ꯉꯁꯤꯗꯤ ꯂꯤꯗꯕ ꯌꯥꯔꯣꯏ." ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯤꯈꯥꯡ ꯈꯥꯡꯕ ꯃꯈꯩ ꯃꯅꯤꯅ ꯅꯤꯡꯉꯥꯏ ꯇꯧꯔꯛꯂꯕ ꯑꯗꯨꯗꯗꯤ ꯍꯦꯝꯕ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ꯫ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯔꯒ ꯃꯅꯤꯕꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯐꯝꯊꯍꯜꯂꯤ꯫ "ꯏꯆꯥꯅ ꯄꯥꯝꯂꯕꯗꯤ ꯀꯔꯤꯒꯤ ꯋꯥ ꯂꯣꯠꯂꯨꯒꯅꯤ? ꯉꯁꯤꯗꯤꯅꯦ, ꯅꯄꯥꯕꯨꯡ ꯑꯩꯍꯥꯛꯀꯤ ꯑꯋꯥꯕ ꯋꯥꯔꯤꯁꯦ ꯏꯆꯥ ꯅꯉꯣꯟꯗ ꯊꯃꯣꯏ ꯁꯦꯡꯅ ꯂꯨꯊꯣꯛꯂꯒꯦꯀꯣ ꯏꯄꯥꯒꯤ ꯃꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯛꯇꯝ ꯑꯗꯨꯗ ꯃꯈꯨꯠ ꯊꯤꯜꯂꯒ, "ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯁꯤꯖ ꯀꯧꯏ." ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯨꯏꯔꯕ ꯍꯦꯝꯕꯅ ꯆꯍꯤ 19 ꯈꯛ ꯁꯨꯔꯛꯄꯗ ꯉꯥꯏꯔꯤꯕ ꯃꯇꯝꯒꯤ ꯋꯥꯔꯤ ꯑꯃ ꯂꯤꯕ ꯍꯧꯔꯛꯏ꯫ ꯃꯇꯝ ꯑꯃꯗ ꯅꯛꯅ ꯈꯨꯟꯗꯥꯗꯨꯅ ꯂꯩꯃꯤꯟꯅꯕ ꯂꯩꯄꯥꯛ 5 ꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯕꯨꯛ ꯃꯔꯥ ꯇꯞꯅ ꯑꯃꯅ ꯑꯃꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯑꯋꯥꯡ ꯊꯪꯕꯗ ꯂꯩꯕ ꯂꯩꯄꯥꯛ ꯑꯗꯨꯒ ꯃꯈꯥ ꯊꯪꯕꯗ ꯆꯠꯂꯒ ꯂꯩꯕ ꯂꯩꯄꯥꯛ ꯑꯗꯨꯒ ꯂꯝꯒꯤ ꯋꯥꯍꯧꯗꯒꯤ ꯌꯥꯝ ꯁꯥꯊꯤꯅ ꯈꯠꯅꯔꯛꯇꯨꯅ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯐꯥꯎꯕ ꯇꯧꯅꯔꯛꯄꯗꯒꯤ ꯂꯥꯟ ꯇꯧꯅꯕ ꯍꯥꯏꯗꯨꯅ ꯄꯥꯎꯖꯦꯜ ꯂꯥꯎꯊꯅꯈꯤ꯫ ꯋꯥꯗꯨ ꯇꯥꯕꯗ ꯊꯪꯅꯅ ꯂꯩꯔꯤꯕ ꯂꯩꯄꯥꯛꯁꯤꯡ ꯑꯗꯨꯅ ꯌꯥꯁꯤꯟꯅꯗꯨꯅ ꯂꯥꯟ ꯑꯗꯨ ꯇꯧꯗꯅꯕ ꯍꯥꯏꯗꯨꯅ ꯀꯟꯅ ꯍꯣꯠꯅꯈꯤ꯫ ꯑꯗꯨꯕꯨ ꯑꯁꯥꯎꯕ ꯄꯦꯟꯗꯕ ꯀꯌꯥꯁꯤꯡ ꯑꯗꯨꯅ ꯍꯦꯟꯃꯟꯕꯗꯒꯤ ꯋꯥ ꯑꯗු ꯀꯟꯊꯗꯨꯅ ꯅꯨꯡꯁꯤꯅꯗꯨꯅ ꯄꯨꯜꯂꯝꯕ ꯂꯩꯄꯥꯛ ꯑꯅꯤ ꯑꯗꯨ ꯌꯥꯝꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟ ꯁꯣꯛꯅꯔꯝꯃꯤ꯫ ꯑꯋꯥꯡ ꯊꯪꯕ ꯂꯩꯄꯥꯛ ꯑꯗꯨꯅ ꯈꯔ ꯂꯥꯛꯆꯕ ꯍꯦꯜꯂꯛꯄꯅ ꯃꯈꯥ ꯊꯪꯕ ꯂꯩꯄꯥꯛ ꯑꯗꯨꯕꯨ ꯂꯥꯡꯒꯣꯏ ꯆꯟꯁꯤꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯤ ꯃꯁꯤꯡ ꯊꯤꯉꯝꯗꯕ ꯂꯝꯕꯤꯗ ꯁꯤꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯌꯨꯝ ꯀꯌꯥ ꯑꯃꯁꯨ ꯌꯦꯛꯅꯕꯁꯤꯡ ꯑꯗꯨꯅ ꯃꯩ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯃꯗꯨꯗꯁꯨ ꯅꯠꯇꯅ ꯂꯟ ꯊꯨꯝ ꯀꯌా ꯑꯃꯁꯨ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯜꯂꯝꯃꯤ꯫ ꯄ꯭ꯔꯖꯥ ꯀꯌా ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯖꯕ ꯀꯅꯥꯅꯁꯨ ꯇꯥꯕꯤꯔꯝꯗꯦ꯫ ꯃꯣꯡꯐꯝꯒꯤ ꯃꯣꯡꯐꯝ ꯇꯟꯅ ꯊꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯥ ꯊꯪꯕ ꯂꯩꯕꯥꯛ ꯑꯗꯨꯗ ꯌꯥꯝꯅ ꯆꯥꯎꯅ ꯁꯥꯕ ꯁꯅꯥ ꯀꯣꯅꯨꯡꯒꯨꯝꯅ ꯂꯪꯅ ꯍꯛꯄ ꯂꯩꯕꯥꯛ ꯈꯨꯗꯤꯡꯒꯤ
ꯊꯥꯖꯅ ꯏꯁꯣꯔ ꯈꯨꯔꯨꯝꯅꯔꯤꯕ ꯂꯥꯏꯁꯪ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗꯤ ꯂꯥꯟ ꯇꯧꯔꯕꯁꯨ ꯁꯣꯛꯄ ꯄꯟꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯑꯇꯣꯞꯄ ꯂꯩꯕꯥꯛꯁꯤꯡꯒ ꯑꯌꯥꯕ ꯂꯩꯅꯕꯅ ꯑꯋꯥꯡ ꯊꯪꯕ ꯂꯩꯕꯥꯛꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯜꯂꯝꯗꯦ꯫ ꯃꯈꯥ ꯊꯪꯕ ꯂꯩꯕꯥꯛꯇꯅꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯆꯍꯤ 15 ꯁꯨꯔꯕ 6 ꯑꯗꯨꯒ ꯅꯨꯄꯥ ꯃꯆꯥ ꯑꯃꯒ ꯌꯦꯛꯅꯕ ꯂꯥꯟꯃꯤꯁꯤꯡꯅ ꯂꯥꯟꯗꯥꯔꯛꯄꯗꯒꯤ ꯃꯍꯩ ꯊꯋꯥꯏ ꯍꯤꯡꯅꯅꯕ ꯍꯥꯏꯗꯨꯅ ꯃꯥꯏꯀꯩ ꯁꯂꯥꯏ ꯈꯪꯗꯅ ꯂꯩꯔꯝꯕ ꯄꯣꯠ ꯆꯩ ꯀꯧꯈꯥꯏꯔꯒ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯊꯣꯏꯕꯅ ꯆꯦꯅ ꯍꯥꯏꯔꯛꯏ, "ꯊꯣꯏ, ꯆꯟ, ꯊꯥꯖ, ꯂꯥꯏꯕꯤ, ꯈꯦꯗꯥ, ꯄꯤꯛꯇ꯭ꯔꯨ, ꯋꯥꯔꯕꯁꯨ ꯋꯥꯅ ꯑꯩꯈꯣꯏꯅ ꯂꯥꯏꯁꯪ ꯑꯗꯨ ꯇꯥꯟꯅ ꯆꯦꯟꯁꯤꯜꯂꯒ ꯆꯪꯖꯐꯝ ꯂꯧꯁꯤ." ꯊꯣꯏꯗꯤ ꯄꯥꯈꯠꯄꯅ ꯀꯞꯂꯗꯨꯅ ꯆꯦꯜꯂꯛꯂꯤꯕꯅꯤ꯫ "ꯗꯥꯊꯣꯏꯕ, ꯑꯩꯈꯣꯏꯕꯨ ꯑꯗꯨ ꯌꯧꯅ ꯆꯦꯟꯕ ꯉꯝꯈꯤꯗ꯭ꯔꯣ? ꯆꯥꯗ ꯊꯛꯇꯕꯅ ꯈꯅꯥꯎꯁꯤ ꯈꯔ ꯀꯪꯉꯤ. ꯑꯩꯗꯤ ꯃꯈꯥ ꯇꯥꯅ ꯆꯦꯟꯕ ꯉꯝꯒꯗꯕ ꯃꯥꯟꯗ꯭ꯔꯦ." ꯇꯟꯖꯥ ꯑꯗꯨꯗ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯗꯒꯤ ꯊꯣꯏꯒꯤ ꯃꯈꯣꯡ ꯈꯨꯃꯤꯠ ꯑꯗꯨꯗ ꯄꯥꯜꯂꯝꯃꯤ꯫ ꯆꯦꯟꯕ ꯉꯝꯗꯗꯨꯅ ꯀꯞꯇꯨꯅ ꯂꯩꯔꯤꯉꯩ ꯊꯣꯏꯕꯅ ꯆꯦꯟꯁꯤꯜꯂꯛꯂꯒ ꯊꯣꯏꯕꯨ ꯁꯧꯔꯒ ꯇꯞꯂꯤ ꯆꯦꯜꯂꯛꯏ꯫ ꯊꯣꯏ ꯀꯞꯂꯒ, "ꯗꯥꯊꯣꯏꯕ, ꯅꯣꯏ ꯆꯦꯟꯈ꯭ꯔꯣ. ꯑꯩ ꯃꯈꯥ ꯇꯥꯅ ꯆꯦꯟꯕ ꯉꯝꯒꯗꯕ ꯃꯥꯟꯗ꯭ꯔꯦ. ꯈꯣꯡꯁꯦ ꯌꯥꯝꯅ ꯅꯥꯔꯦ." "ꯊꯣꯏ, ꯑꯗꯨꯛꯅ ꯊꯧꯅꯥ ꯂꯩꯇꯕ ꯇꯧꯒꯅꯨ. ꯈꯔ ꯈꯛꯇ ꯉꯥꯏꯔꯕꯅꯤ, ꯌꯥꯝꯅ ꯂꯥꯞꯇ꯭ꯔꯦ." ꯑꯁꯤ ꯍꯥꯏꯅ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗꯤ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄ ꯂꯦꯞꯂꯝꯗꯦ꯫ ꯑꯁꯨꯝ ꯆꯦꯜꯂꯛꯄꯅ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯌꯦꯛꯅꯕꯒꯤ ꯂꯥꯟꯃꯤ ꯈꯔ ꯂꯩꯔꯝꯕ ꯑꯗꯨ ꯎꯕꯗ ꯃꯍꯩ ꯀꯥꯏꯗꯨꯅ ꯆꯦꯟꯅꯈꯤꯔꯝꯃꯤ꯫ ꯃꯈꯣꯏ 8 ꯑꯗꯨ ꯑꯅꯤ ꯑꯃꯅ ꯑꯣꯏꯔꯣꯝ ꯊꯪꯕ ꯂꯝꯕꯦꯜꯗ ꯆꯦꯟꯈ꯭ꯔꯦ, ꯑꯗꯨꯒ ꯂꯦꯝꯍꯧꯔꯤꯕ ꯑꯗꯨꯅ ꯌꯦꯠꯂꯣꯝ ꯊꯪꯕ ꯑꯗꯨꯗ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯄꯤꯛꯇ꯭ꯔꯨ ꯑꯃꯗꯤ ꯊꯥꯖꯗꯨ ꯆꯦꯟꯐꯝ ꯈꯪꯗꯗꯨꯅ ꯃꯔꯨꯝ ꯑꯃꯗ ꯂꯣꯠꯅꯅꯕ ꯍꯥꯏꯗꯨꯅ ꯊꯤꯔꯝꯃꯤ꯫ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡꯁꯨ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯅꯕ ꯍꯥꯏꯗꯨꯅ ꯆꯦꯟꯅꯔꯤ꯫ ꯈꯔ ꯑꯃꯗꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯐꯥꯕ ꯉꯝꯈꯤꯗꯨꯅ ꯇꯝꯊꯤꯕ ꯃꯑꯣꯡꯗ ꯍꯥꯠꯍꯧꯏ꯫ ꯃꯇꯧ ꯀꯌꯥꯁꯤꯡ ꯑꯗꯨ ꯎꯔꯒ ꯑꯅꯤꯗꯨ ꯍꯤꯛ ꯀꯞꯂꯗꯨꯅ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯊꯥꯖꯅ, "ꯄꯤꯛꯇ꯭ꯔꯨ, ꯇꯨ, ꯑꯁꯤꯒꯤ ꯁꯨꯔꯨꯡꯗꯧꯅ ꯇꯧꯕ ꯇꯤꯡꯀꯤ ꯃꯅꯨꯡꯁꯤꯗ ꯂꯣꯠꯂꯁꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯆꯦꯟꯁꯤꯟꯗꯨꯅ ꯂꯣꯠꯂꯝꯃꯤ꯫ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯌꯧꯔꯛꯇꯕ ꯍꯥꯏꯗꯨꯅ ꯂꯥꯏ ꯅꯤꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯤ ꯂꯩꯕ ꯑꯃꯗꯤ ꯅꯣꯡꯃꯩꯒꯤ ꯃꯈꯣꯜ ꯇꯥꯔꯛꯇ꯭ꯔꯕ ꯑꯗꯨꯗ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯔꯒ ꯑꯅꯤꯗꯨ, "ꯄꯤꯛꯇ꯭ꯔꯨ, ꯑꯩꯈꯣꯏꯕꯨ ꯍꯧꯖꯤꯛ ꯃꯇꯧ ꯀꯔꯝꯅ ꯂꯥꯏꯁꯪ ꯑꯗꯨ ꯇꯝꯅ ꯆꯠꯀꯅꯤ? ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯑꯗꯨꯝ ꯁꯤꯍꯧꯔꯗ꯭ꯔꯥ?" ꯊꯥꯖ ꯃꯈꯣꯜꯗꯤ ꯊꯣꯛꯍꯟꯗ ꯀꯞꯂꯒ ꯄꯤꯛꯇ꯭ꯔꯨꯒꯤ ꯃꯈꯨꯠ ꯑꯗꯨ ꯆꯦꯠꯅ ꯊꯛ ꯅꯤꯛꯄ ꯃꯈꯩ ꯄꯥꯏꯁꯤꯜꯂꯛꯂꯒ, "ꯉꯥꯏꯍꯥꯛ ꯅꯤꯡꯊꯔꯛꯄ ꯇꯟꯖꯥ ꯌꯦꯡꯉꯒ ꯆꯠꯂꯁꯤ. ꯑꯩꯅ ꯇꯥꯕꯗ ꯂꯥꯏꯁꯪ ꯑꯗꯨꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯕꯗꯤ ꯌꯦꯛꯅꯕꯁꯤꯡꯅ ꯈꯨꯠꯂꯥꯏ ꯊꯥꯗꯦ, ꯑꯗꯨꯒ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯑꯩꯈꯣꯏꯕꯨ ꯈꯟꯕꯤꯕ ꯂꯥꯛꯀꯅꯤ ꯍꯥꯏ." ꯑꯁꯨꯝꯅ ꯉꯥꯡꯅꯔꯤꯉꯩ ꯆꯔꯛꯁꯤꯗ ꯃꯃꯥꯏ ꯃꯃꯤꯠꯇ ꯎꯐꯨꯜ ꯋꯥꯏꯄꯨꯜꯅ ꯄꯨꯡꯉꯧ ꯉꯧꯕ ꯃꯈꯩ ꯇꯩꯕ ꯅꯨꯄꯥ ꯑꯃꯈꯛ ꯁꯣꯔ ꯊꯕꯦꯠ ꯍꯣꯜꯂꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯐꯤꯚꯝ ꯑꯗꯨ ꯎꯕꯗ ꯑꯅꯤꯗꯨ ꯈꯣꯟꯖꯦꯜ ꯍꯧꯅ ꯂꯥꯎꯔꯒ ꯀꯞꯂꯗꯨꯅ ꯃꯈꯨꯠ ꯎꯅꯔꯒ, "ꯏꯕꯨꯡ, ꯑꯩꯈꯣꯏꯕꯨ ꯍꯥꯠꯄꯤꯒꯅꯨ, ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯌꯨ." ꯅꯨꯄꯥ ꯄꯥꯈꯪ ꯑꯗꯨꯅ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯥꯏꯕꯒꯨꯝꯅ ꯈꯨꯗꯣꯟꯕꯤ ꯑꯗꯨꯅ ꯃꯆꯤꯟꯗ ꯊꯝꯂꯒ, ꯑꯁꯤ ꯍꯥꯏꯔꯒ ꯃꯄꯥꯟꯂꯣꯝꯗ ꯃꯈꯨꯠ ꯊꯤꯜꯂꯒ, "ꯂꯥꯟꯃꯤ ꯈꯔ ꯂꯥꯞꯅ ꯂꯩꯍꯧꯔꯤꯕꯅꯤ. ꯀꯤꯒꯅꯨ. ꯑꯩꯗꯤ ꯂꯥꯟꯃꯤꯁꯨ ꯅꯠꯇꯦ, ꯌꯦꯛꯅꯕ ꯃꯤꯑꯣꯏꯁꯨ ꯅꯠꯇꯦ. ꯑꯩꯗꯤ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇꯒꯤꯅꯤ. ꯂꯥꯟ ꯇꯧꯔꯛꯄꯗ ꯆꯦꯟꯊꯣꯛꯄ ꯉꯝꯍꯧꯗꯗꯨꯅ ꯁꯤꯗ ꯂꯝꯕꯤ ꯆꯃꯝꯅꯔꯒ ꯂꯩꯕꯅꯤ." ꯋꯥꯗꯨ ꯇꯥꯕꯗ ꯄꯤꯛꯇ꯭ꯔꯨ ꯑꯃꯗꯤ ꯊꯥꯖꯁꯨ ꯋꯥꯈꯜ ꯈꯔ ꯌꯥꯡꯂꯗꯨꯅ ꯁꯣꯔ ꯑꯗꯨ ꯇꯞꯅ ꯍꯣꯟꯊꯩ꯫ ꯄꯥꯈꯪ ꯑꯗꯨꯁꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯈꯔ ꯂꯥꯞꯇ ꯐꯝꯊꯔꯒ ꯃꯃꯥꯏ ꯑꯗꯨ ꯎꯐꯨꯜꯁꯤꯡ ꯑꯗꯨ ꯅꯤꯡꯊꯤꯖꯅ ꯀꯟꯊꯣꯛꯏ, ꯑꯗꯨꯒ ꯅꯣꯛꯐꯦꯠ ꯇꯧꯅ, "ꯑꯩꯒꯤ ꯃꯤꯡ ꯍꯦꯝꯕ ꯀꯧꯏ. ꯑꯗꯣ ꯅꯈꯣꯏ ꯑꯅꯤꯒꯤꯗꯤ ꯀꯔꯤ ꯀꯧꯒꯦ ꯏꯆꯜ?" ꯄꯤꯛꯇ꯭ꯔꯨ ꯀꯤꯔꯞꯅ ꯍꯦꯝꯕꯗ ꯌꯦꯡꯂꯒ, "ꯑꯩꯒꯤꯅ ꯄꯤꯛꯇ꯭ꯔꯨ, ꯑꯗꯨꯒ ꯃꯥꯒꯤꯅ ꯊꯥꯖ ꯀꯧꯏ. ꯑꯗꯣ ꯏꯕꯨꯡꯗꯤ ꯃꯐꯝ ꯑꯁꯤ ꯂꯥꯟ ꯇꯧꯏ ꯈꯪꯅ ꯊꯕꯛ ꯁꯨꯗꯨꯅ ꯀꯝꯗꯧꯅ ꯂꯩꯍꯧꯔꯤꯅꯣ? ꯂꯥꯟ ꯇꯧꯅꯤ ꯍꯥꯏꯗꯨꯅꯁꯨ ꯃꯃꯥꯡꯗ ꯂꯥꯎꯊꯣꯛꯈꯤꯕꯗꯥꯏꯅꯦ?" ꯍꯦꯝꯕ ꯂꯨꯈꯝ ꯑꯗꯨ ꯅꯥꯜꯂꯒ ꯃꯣꯃꯣꯟ ꯅꯣꯛꯂꯒ, "ꯑꯩꯁꯦ ꯌꯥꯝꯅ ꯂꯨꯕ ꯊꯕꯛ ꯑꯃ ꯁꯤꯟꯅꯔꯛꯄ, ꯑꯗꯨꯒꯤ ꯊꯋꯥꯏꯅ ꯃꯥꯡꯗ ꯄꯥꯡꯊꯣꯛꯇꯗꯤ ꯄꯥꯡꯊꯣꯛꯂꯒꯦ ꯍꯥꯏꯗꯨꯅꯅꯦ. ꯑꯗꯣ ꯅꯈꯣꯏ ꯂꯥꯏꯁꯪ ꯑꯆꯧꯕꯗꯨꯕꯨ ꯁꯦꯟꯅꯔꯝꯕ ꯂꯨꯆꯤꯡꯕ ꯑꯣꯖꯥ ꯆꯥꯎꯕꯗꯨ ꯈꯪꯕ꯭ꯔꯥ?" ꯊꯥꯖ ꯑꯃꯗꯤ ꯄꯤꯛꯇ꯭ꯔꯨ ꯈꯪꯉꯤ ꯍꯥꯏꯕꯒꯨꯝꯅ ꯃꯉꯛ ꯑꯗꯨ ꯅꯣꯝꯂꯒ, "ꯈꯪꯉꯤ. ꯑꯗꯣ ꯃꯍꯥꯛꯇꯤ ꯂꯩꯈꯤꯗꯕ ꯆꯍꯤ ꯈꯔ ꯍꯦꯜꯂꯛꯏ. ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯂꯥꯏꯁꯪ ꯑꯗꯨꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯍꯧꯕ ꯑꯗꯨꯗꯤ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯂꯝꯂꯒ ꯊꯋꯥꯏ ꯀꯟꯖꯅꯕ ꯆꯦꯟꯈꯤꯕ ꯀꯨꯏꯔꯦ. ꯃꯥꯒꯤ ꯃꯔꯤ ꯃꯇꯥ ꯊꯣꯛꯄꯁꯤꯡꯅꯤ ꯑꯩꯁꯦ. ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯂꯨꯕ ꯄꯣꯠꯁꯛ ꯑꯃ ꯂꯩꯍꯧꯋꯦ ꯍꯥꯏꯗꯨꯅ ꯇꯝꯂꯛꯄ. ꯃꯗꯨ ꯂꯧꯔꯨꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ. ꯑꯗꯣ ꯅꯈꯣꯏ ꯃꯐꯝ ꯑꯗꯨ ꯈꯪꯂꯕꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯒꯦꯔꯥ?" "ꯏꯕꯨꯡ, ꯑꯩꯈꯣꯏꯁꯨ ꯃꯐꯝ ꯑꯗꯨꯗ ꯆꯪꯖꯐꯝ ꯂꯧꯅꯕ ꯍꯥꯏꯗꯨꯅ ꯆꯦꯜꯂꯛꯄꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯊꯗꯨꯅ ꯂꯩꯍꯧꯕꯅꯤ. ꯅꯍꯥꯛꯅꯕꯨ ꯆꯠꯅꯤꯡꯂꯕꯗꯤ ꯑꯩꯈꯣꯏꯕꯨꯁꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯄꯨꯕꯤꯌꯨ." "ꯀꯩꯝꯇ ꯈꯜꯂꯨꯅꯨ ꯏꯆꯜꯁꯤꯡꯁꯤꯗꯤ.
ꯈꯔ ꯅꯦꯝꯊꯔꯛꯄꯒꯤ ꯇꯥꯟꯖꯥ ꯂꯧꯔꯒ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯃꯐꯝ ꯑꯗꯨ ꯌꯧꯅꯅꯕ ꯆꯠꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯦꯛꯅꯕꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯄ ꯑꯗꯨꯗ ꯄꯣꯊꯥꯅꯕ ꯑꯣꯏꯅ ꯀꯩꯀꯩꯅꯣ ꯆꯥ ꯊꯛꯇꯨꯅ ꯇꯧꯔꯤꯉꯩ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯒꯤ ꯇꯥꯟꯖꯥ ꯂꯧꯔꯗꯨꯅ ꯍꯦꯝꯕ ꯑꯃꯗꯤ ꯊꯥꯖ ꯄꯤꯛꯇ꯭ꯔꯨ ꯑꯗꯨ ꯂꯣꯟꯅ ꯂꯥꯏꯁꯪ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯂꯦꯞꯇꯅ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯐꯝ ꯑꯗꯨ ꯌꯧꯔꯦ꯫ ꯆꯥꯎꯈ꯭ꯔꯕ ꯂꯥꯏꯁꯪ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯆꯦꯛꯅ ꯀꯣꯏꯔꯣꯛ ꯀꯣꯏꯅ ꯈꯥꯕꯅꯤ꯫ ꯑꯗꯨꯒ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯁꯥꯔꯤꯕ ꯊꯣꯡꯖꯥꯎ ꯑꯗꯨꯒꯤ ꯃꯅꯥꯛꯇ leplari ꯍꯦꯝꯕꯅ ꯇꯞꯅ, "ꯏꯆꯜ, ꯁꯤꯗꯤ ꯃꯇꯧ ꯈꯨꯝꯗꯣꯡꯅ ꯆꯪꯒꯅꯤ꯫ ꯊꯣꯡꯁꯤꯗꯤ ꯃꯅꯨꯡꯗ ꯂꯣꯟꯕ ꯃꯥꯜꯂꯤ"꯫ ꯊꯥꯖꯅ ꯊꯣꯡꯖꯥꯎ ꯑꯗꯨꯒꯤ ꯑꯍꯣꯕ ꯀꯥꯔꯛ ꯑꯗꯨꯗ ꯀꯅꯥ ꯀꯅꯥ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯎꯔꯦ ꯊꯣꯏꯕꯗꯨ ꯂꯥꯏꯁꯪ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯄꯥꯛꯅ ꯆꯥꯎꯅ ꯁꯥꯗꯨꯅ ꯊꯝꯂꯤꯕ ꯁꯨꯃꯥꯡ ꯑꯣꯏ ꯇꯧꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯇꯨꯅ ꯂꯩꯕꯗꯨ꯫ ꯃꯗꯨ ꯎꯕꯗ ꯇꯞꯂꯛꯄ ꯈꯣꯟꯖꯦꯜꯗ, "ꯗꯥꯊꯣꯏꯕ, ꯗꯥꯊꯣꯏꯕ"꯫ ꯊꯣꯏꯕꯁꯨ ꯑꯋꯥꯕ ꯇꯥꯔꯕ ꯀꯅꯥꯕꯨ ꯆꯪꯂꯛꯄ ꯍꯥꯏꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯇꯥꯜꯂꯛꯄꯗꯨꯗ ꯅꯥꯁꯣꯟ ꯄꯤꯛꯄ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯏꯄꯥ ꯄꯥꯈꯠꯅ ꯊꯣꯡꯖꯥꯎ ꯑꯗꯣꯝꯗ ꯌꯦꯡꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯃꯤꯑꯣꯏ ꯈꯔ ꯃꯄꯥꯜꯗ ꯂꯦꯞꯇꯨꯅ ꯂꯩꯕ ꯃꯥꯟꯕ ꯑꯗꯨꯗ ꯆꯦꯡꯁꯤꯜꯂꯛꯂꯒ ꯇꯞꯅ ꯍꯥꯡꯗꯣꯔꯛꯏ꯫ ꯊꯥꯖ ꯑꯃꯗꯤ ꯄꯤꯛꯇ꯭ꯔꯨ ꯎꯕꯗ ꯍꯔꯥꯎꯅ, "ꯑꯩꯗꯤ ꯅꯈꯣꯏ ꯑꯅꯤ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯑꯁꯦ ꯀꯌꯥꯗ ꯋꯥꯔꯨꯔꯦ꯫ ꯐꯔꯦ, ꯅꯈꯣꯏ ꯑꯅꯤ ꯈꯛꯇꯔꯣ?" "ꯏꯕꯨꯡ ꯑꯃꯁꯨ ꯌꯥꯎꯔꯤꯌꯦ"꯫ ꯍꯦꯝꯕ ꯐꯠ ꯂꯥꯎꯅ ꯆꯪꯁꯤꯜꯂꯛꯂꯒ ꯂꯥꯏꯁꯪ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯂꯒ, "ꯑꯣꯟꯊꯣꯛꯅꯁꯨ ꯐꯖꯅ ꯅꯤꯡꯊꯤꯅ ꯁꯥꯈ꯭ꯔꯦꯗ꯫ ꯐꯖꯩꯕꯣ"꯫ ꯅꯨꯄꯥꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯊꯣꯏꯕ ꯉꯛꯅ ꯈꯣꯡꯗꯒꯤ ꯅꯇꯣꯟ ꯐꯥꯎꯕ ꯌꯦꯡꯂꯒ, "ꯏꯌꯥꯝꯕ, ꯅꯍꯥꯛꯇꯤ ꯀꯅꯥꯅꯣ? ꯃꯐꯝ ꯑꯁꯤꯗꯗꯤ ꯃꯤꯁꯨ ꯃꯥꯟꯗꯦ"꯫ ꯍꯦꯝꯕ ꯊꯣꯏꯕꯕꯨ ꯂꯦꯡꯒꯣꯜꯂꯒ ꯌꯥꯝꯅ ꯀꯣꯏꯅꯗꯕꯒꯤ ꯃꯑꯣꯡꯗ ꯃꯁꯥꯃꯛꯀꯤ ꯃꯐꯝꯗꯧꯅ, "ꯑꯩꯁꯦ ꯂꯥꯏꯁꯪ ꯑꯁꯤꯕꯨ ꯁꯦꯟꯅꯔꯝꯕ ꯂꯨꯆꯤꯡꯕ ꯑꯣꯏꯔꯤꯕ ꯆꯥꯎꯕꯗꯣ, ꯃꯥꯒꯤ ꯃꯔꯤ ꯃꯇꯥꯅꯤ꯫ ꯂꯥꯏꯁꯪ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯄꯣꯠꯁꯛ ꯑꯃ ꯂꯧꯕ ꯂꯥꯛꯄꯅꯤ꯫ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇꯒꯤ ꯃꯤꯡꯅ ꯍꯦꯝꯕ ꯀꯧꯏ꯫ ꯏꯅꯥꯎ ꯏꯕꯨꯡꯉꯣ, ꯂꯥꯛꯑꯣ, ꯂꯥꯏꯁꯪ ꯑꯁꯤꯒꯤ ꯃꯔꯝꯗ ꯈꯔ ꯍꯪꯒꯦ꯫ ꯅꯪꯗꯤ ꯈꯪꯂꯝꯒꯗꯕ ꯃꯥꯜꯂꯤ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯂꯥꯏꯁꯪ ꯑꯗꯨ ꯐꯅ ꯆꯥꯎꯕꯅꯤ ꯃꯄꯥꯟꯗ ꯌꯦꯡꯕꯗ, ꯑꯗꯨꯕꯨ ꯃꯅꯨꯡꯗ ꯆꯪꯂꯒꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯆꯥꯎꯔꯝꯕ ꯑꯗꯨꯗ ꯍꯦꯝꯕ ꯃꯃꯤꯠ ꯑꯗꯨ ꯂꯥꯎꯊꯣꯛꯂꯒ ꯍꯔꯥꯎꯅ ꯃꯇꯤꯟ ꯇꯥꯕ ꯃꯈꯩ ꯑꯀꯣꯏꯕꯗꯨ ꯌꯦꯡꯂꯒ, "ꯀꯩꯅꯣ ꯁꯤꯕꯣ? ꯑꯁꯨꯛ ꯌꯥꯝꯅ ꯐꯖꯩ ꯁꯤꯕꯣ? ꯁꯤꯗꯤ ꯂꯥꯏꯁꯪꯕꯨ ꯃꯥꯟꯗ꯭ꯔꯦꯅꯦ, ꯅꯤꯡꯊꯧꯅ ꯂꯩꯔꯝꯕ ꯀꯣꯅꯨꯡꯕꯨ ꯃꯥꯜꯂꯤ꯫ ꯑꯁ, ꯌꯨꯝꯗꯨꯝ ꯂꯩꯔꯕꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅꯤ, ꯋꯥꯈꯜꯒꯥꯁꯦ ꯏꯅꯥ ꯈꯨꯟꯗꯧ ꯃꯥꯜꯂꯤ"꯫ ꯊꯣꯏꯕꯗꯤ ꯍꯦꯝꯕꯒꯤ ꯌꯥꯝꯅ ꯍꯦꯟꯖꯤꯟꯕ ꯃꯇꯧ ꯑꯗꯨꯗ ꯍꯩꯅꯗꯕꯅ ꯂꯣꯏꯔꯝꯃꯤ꯫ ꯃꯃꯤꯠ ꯐꯩꯖꯩ ꯌꯦꯡꯂꯒ, "ꯏꯌꯥꯝꯕ, ꯅꯍꯥꯛꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯤꯒꯗꯧꯔꯤꯕ꯭ꯔꯥ"? "ꯄꯣꯠꯁꯛ ꯑꯗꯨ ꯐꯪꯂꯕꯗꯤ ꯆꯠꯈꯤꯗꯣꯏꯅꯤ ꯃꯐꯝꯁꯤꯗꯒꯤ꯫ ꯅꯍꯥꯛꯅ ꯂꯥꯟ ꯌꯥꯎꯗꯕ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯃꯤꯇꯣꯞ ꯑꯣꯏꯔꯕꯁꯨ ꯏꯔꯥꯏ ꯂꯥꯏꯅ ꯍꯦꯛꯇ ꯌꯦꯛꯅꯕꯁꯤꯡꯅ ꯊꯥꯗꯣꯔꯛꯀꯗꯕ ꯅꯠꯇꯦ꯫ ꯑꯗꯨꯅ ꯏꯔꯥꯡ ꯑꯁꯦ ꯀꯨꯏꯁꯤꯜꯂꯛꯇ꯭ꯔꯤꯉꯩ ꯀꯟꯁꯤꯜꯂꯛꯇ꯭ꯔꯤꯉꯩ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯍꯧꯕꯅ ꯅꯍꯥꯛꯀꯤ ꯌꯥꯏꯐꯕ ꯑꯣꯏꯒꯅꯤ"꯫ "ꯗꯥꯊꯣꯏꯕ, ꯃꯈꯣꯏꯁꯤꯡꯗꯤ"꯫ ꯑꯁꯨꯝꯅ ꯊꯥꯖꯅ ꯍꯥꯏꯔꯛꯏ꯫ "ꯇꯨ, ꯑꯁꯤꯒꯤ ꯀꯥ ꯑꯆꯧꯕ ꯑꯁꯤꯗ ꯂꯣꯏꯅ ꯂꯩꯍꯧꯕꯅꯤ꯫ ꯊꯣꯏꯒꯤ ꯃꯈꯣꯡ ꯑꯁꯣꯛꯄꯗꯨ ꯐꯅꯅꯕ ꯍꯥꯏꯗꯅ ꯃꯌꯥꯝꯅ ꯍꯣꯠꯅꯍꯧꯕꯅꯤ"꯫ ꯊꯥꯖ ꯑꯃꯗꯤ ꯄꯤꯛꯇ꯭ꯔꯨꯗꯨ ꯃꯌꯥꯝꯅ ꯂꯩꯅꯔꯤꯕ ꯀꯥ ꯑꯗꯨꯗ ꯆꯪꯁꯤꯟꯈꯤꯔꯝꯃꯤ꯫ ꯍꯦꯝꯕ ꯊꯣꯏꯕꯒꯤ ꯃꯈꯨꯠ ꯑꯗꯨ ꯆꯦꯠꯅ ꯄꯥꯏꯔꯒ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯂꯒ ꯃꯔꯨꯝ ꯑꯃꯗ ꯄꯨꯁꯤꯜꯂꯛꯂꯒ, "ꯍꯦ ꯑꯉꯥꯡ, ꯂꯨꯆꯤꯡꯕ ꯆꯥꯎꯕꯒꯤ ꯎꯄꯨ ꯃꯆꯥ ꯑꯗꯨ ꯀꯥꯏ ꯊꯝꯃꯤ"꯫ ꯊꯣꯏꯕꯅ, "ꯏꯌꯥꯝꯕ, ꯆꯥꯎꯕ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯗꯣ ꯑꯩꯍꯥꯛꯀꯤꯗꯤ ꯏꯄꯥꯅꯤ"꯫ ꯍꯦꯝꯕ ꯉꯛꯅ, "ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯃꯥꯒꯤ ꯃꯆꯥꯗꯤ ꯑꯃꯠꯇ ꯂꯩꯇꯦ, ꯅꯨꯄꯤ ꯐꯥꯎꯕ ꯊꯤꯗꯦ ꯍꯥꯏꯕꯗꯥꯏꯅꯦ, ꯑꯗꯨꯒ ꯀꯝꯗꯧꯅ ꯃꯆꯥ"? "ꯑꯩꯁꯦ ꯃꯥꯅ ꯃꯆꯥꯃꯛꯅꯤ ꯈꯜꯂꯒ ꯑꯁꯨꯝꯅ ꯆꯥꯎꯅꯅꯕ ꯌꯣꯛꯄꯤꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗꯒꯤ ꯑꯩꯒꯤ ꯄꯥꯕꯨꯡ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯁꯅꯥꯖꯥꯎꯕꯗ ꯂꯥꯏꯁꯪ ꯑꯁꯤꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯅ ꯍꯥꯞꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯃꯃꯤꯡ ꯈꯛꯇꯒꯤ ꯑꯣꯏꯕ ꯂꯨꯆꯤꯡꯕ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯈꯥꯗ ꯂꯩꯕ ꯁꯥꯇ꯭ꯔ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯃꯁꯥꯈꯛ ꯍꯤꯡꯖꯅꯕ ꯑꯣꯏꯅ ꯆꯠꯈ꯭ꯔꯦ꯫ ꯑꯗꯣ ꯀꯩꯒꯤꯅꯣ ꯏꯌꯥꯝꯕꯅ ꯃꯗꯨꯒꯤ ꯎꯄꯨ ꯑꯗꯨ ꯍꯪꯂꯤꯕꯗꯤ? ꯅꯍꯥꯛ ꯀꯔꯝꯕ ꯃꯤꯁꯛꯅꯣ? ꯍꯨꯔꯥꯟꯕꯔꯥ? ꯅꯠꯇ꯭ꯔꯒ ꯀꯔꯤꯅꯣ? ꯂꯥꯟꯐꯝ ꯑꯁꯤꯒꯤ ꯇꯥꯟꯖꯥ ꯂꯧꯔꯒ ꯀꯔꯤ ꯑꯇꯣꯞꯄ ꯇꯧꯕ ꯂꯥꯛꯂꯤꯕꯅꯣ"? "ꯏꯅꯥꯎ, ꯅꯪꯁꯦ ꯑꯉꯥꯡꯅꯤ ꯍꯥꯏꯖꯕꯩ ꯋꯥꯅꯤ, ꯅꯀꯣꯛꯇꯤ ꯐꯖꯅ ꯂꯤꯡꯉꯤ꯫ ꯍꯣꯏ, ꯑꯩꯁꯦ ꯅꯪꯅ ꯍꯦꯛ ꯈꯟꯅꯤꯡꯕꯗꯣ ꯈꯟꯖꯧ, ꯑꯗꯣ ꯎꯄꯨꯗꯨꯗꯤ ꯑꯩꯉꯣꯟꯗ ꯁꯤꯟꯅꯧ꯫ ꯑꯩꯁꯦ ꯂꯥꯏꯁꯪ ꯑꯗꯨꯒꯤ ꯂꯨꯆꯤꯡꯕ ꯑꯃ ꯑꯣꯏꯔꯤꯕ ꯑꯣꯖꯥ ꯆꯥꯎꯕꯅ ꯌꯥꯝꯅ ꯀꯟꯅ ꯇꯥꯛꯂꯝꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯊꯕꯛ ꯈꯔ ꯆꯤꯟꯕꯅ ꯌꯥꯈꯤꯗꯕꯅꯤ꯫ ꯑꯩꯁꯦ ꯂꯨꯆꯤꯡꯕ ꯑꯃꯅꯤ ꯍꯥꯏꯅ ꯈꯜꯂꯣ, ꯑꯗꯨꯒ ꯄꯣꯠꯁꯛ ꯑꯗꯨ ꯏꯐꯝꯗ ꯁꯤꯟꯅꯧ"꯫ "ꯏꯌꯥꯝꯕ, ꯑꯩꯗꯤ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯁꯛ ꯈꯪꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯄꯣꯠꯁꯛ ꯑꯗꯨ ꯁꯤꯟꯅꯕꯁꯨ ꯉꯝꯂꯣꯏ꯫ ꯑꯗꯨꯒ ꯄꯣꯠꯁꯛ ꯑꯗꯣ ꯃꯐꯝ ꯑꯁꯤꯗ ꯁꯣꯏꯗꯅ ꯂꯩꯔꯝꯕꯗꯤ ꯌꯥꯏ, ꯑꯗꯨꯕꯨ ꯑꯩꯁꯨ ꯃꯐꯝ ꯆꯞ ꯆꯥꯕꯗꯤ ꯈꯪꯗꯦ, ꯀꯗꯥꯏꯗ ꯊꯝꯕꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗꯦ꯫ ꯏꯄꯥꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯀꯅꯥꯝꯇꯅ
ꯍꯨꯕ ꯉꯝꯂꯣꯏꯗꯕ ꯃꯐꯝ ꯑꯃꯗ ꯊꯝꯕꯅꯤ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗ ꯆꯦꯟꯈ꯭ꯔꯤꯕ ꯂꯨꯆꯤꯡꯕ ꯑꯗꯨꯅꯁꯨ ꯍꯨꯗꯨꯅ ꯈꯛ ꯄꯨꯔꯝꯂꯣꯏ ꯃꯔꯝꯗꯤ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯊꯧꯅꯥ ꯐꯅ ꯂꯩꯔꯝꯕ ꯂꯨꯆꯤꯡꯕꯅꯤ ꯃꯗꯣ ꯃꯥꯅ ꯍꯨꯗꯨꯅ ꯄꯨꯈꯤꯕ ꯊꯣꯛꯂꯕꯗꯤ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯅꯣꯔꯣꯛꯀꯤ ꯂꯝꯕꯦꯜꯗ ꯆꯠꯇꯨꯅ ꯍꯤꯡꯒꯅꯤ ꯃꯗꯨꯒꯤ ꯊꯥꯖꯕ ꯑꯃ ꯂꯩꯅꯩ ꯇꯟꯖꯥ ꯑꯗꯨꯗ ꯀꯥꯖꯥꯎ ꯑꯗꯣꯝꯗꯒꯤ ꯊꯣꯏꯅ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ ꯑꯗꯨꯒ ꯊꯣꯏꯕ ꯄꯥꯈꯠꯅ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ ꯍꯦꯝꯕ ꯃꯊꯥ ꯁꯥꯅ ꯃꯀꯣꯛ ꯑꯗꯨ ꯅꯥꯜꯂꯒ ꯑꯁ ꯑꯩꯅꯗꯤ ꯂꯥꯟꯐꯝ ꯑꯁꯤꯗ ꯊꯋꯥꯏ ꯈꯨꯄꯥꯛꯇ ꯍꯥꯞꯂꯒ ꯂꯥꯏꯁꯪ ꯑꯁꯤꯒꯤ ꯗꯥꯟ ꯊꯥꯗꯐꯝ ꯑꯣꯏꯔꯤꯕ ꯎꯄꯨ ꯃꯆꯥ ꯑꯗꯨꯇꯪ ꯐꯪꯂꯕꯗꯤ ꯍꯥꯏꯗꯨꯅ ꯈꯣꯡꯒꯨꯜꯂꯤꯔꯛꯂꯤ ꯑꯗꯨꯒ ꯐꯪꯉꯝꯗꯥꯏꯁꯤꯗ ꯑꯁ ꯑꯩꯗꯤ ꯀꯝꯗꯧꯅꯤ ꯂꯨꯆꯤꯡꯕ ꯑꯃꯒꯤ ꯁꯛꯂꯣꯟꯗ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯎꯄꯨ ꯑꯗꯨ ꯊꯤꯕ ꯍꯥꯏꯕꯗꯨꯅꯤ ꯑꯃꯨꯛꯁꯨ ꯃꯃꯣꯟ ꯅꯣꯛꯂꯒ ꯃꯪꯂꯥꯟ ꯑꯃꯗ ꯃꯗꯨ ꯐꯪꯂꯕꯗꯤ ꯌꯥꯔꯦꯍꯦ ꯍꯌꯦꯡꯋꯥꯏ ꯁꯤꯗ꯭ꯔꯤꯕ ꯐꯥꯎꯕ ꯀꯥꯏꯔꯒ ꯆꯥꯔꯗꯕꯅꯤ ꯍꯩꯗꯤ ꯃꯈꯣꯏ ꯂꯥꯟ ꯁꯣꯛꯅꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯨ ꯑꯃꯠꯇ ꯅꯠꯇꯕꯅ ꯍꯤꯡꯕ ꯐꯥꯎꯕꯗꯤ ꯍꯤꯡꯒꯅꯦꯕ ꯍꯦꯝꯕ ꯑꯩꯅ ꯇꯧꯕ ꯊꯕꯛꯄꯨ ꯀꯔꯤꯒꯤ ꯃꯥꯏ ꯄꯥꯛꯑꯣꯏ ꯇꯟꯖꯥ ꯑꯗꯨꯗ ꯊꯣꯏꯕ ꯆꯪꯁꯤꯜꯂꯛꯂꯒ ꯏꯌꯥꯝꯕ ꯍꯥꯎ ꯀꯩ ꯍꯥꯏꯒꯦꯅꯣ ꯊꯣꯏꯒꯤ ꯃꯈꯣꯡꯁꯦ ꯉꯁꯥꯏ ꯅꯣꯡꯃꯩꯅ ꯄꯥꯟꯕꯅꯤ ꯑꯗꯨ ꯌꯥꯔꯒꯗꯤ ꯑꯝꯇ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯃꯥ ꯀꯞꯄꯒ ꯂꯥꯎꯕꯒ ꯌꯥꯗ꯭ꯔꯤ ꯌꯦꯛꯅꯕꯅ ꯇꯥꯈ꯭ꯔꯕꯗꯤ ꯈꯨꯗꯣꯡꯊꯤꯕ ꯅꯪꯕꯁꯨ ꯌꯥꯏ ꯃꯐꯝ ꯑꯁꯤꯗ ꯂꯥꯏꯁꯪ ꯑꯁꯤ ꯈꯛꯇꯅꯤ ꯁꯣꯛꯄ ꯌꯥꯗꯕ ꯑꯗꯨꯕꯨ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯦ ꯁꯣꯛꯂꯣꯏ ꯍꯥꯏꯕꯗꯤ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯍꯣꯏ ꯂꯥꯛꯑꯣ ꯑꯩ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯪꯃꯤꯟꯅꯔꯛꯏ ꯊꯣꯏꯒꯤ ꯑꯁꯣꯛꯄ ꯃꯈꯣꯡ ꯑꯗꯨ ꯎꯕꯗ ꯍꯦꯝꯕ ꯇꯞꯅ ꯐꯝꯊꯔꯛꯂꯒ ꯑꯩꯉꯣꯟꯗ ꯐꯤ ꯃꯆꯦꯠ ꯈꯔ ꯄꯤꯔꯛꯑꯣ ꯑꯗꯨꯒ ꯑꯇꯨꯝꯕ ꯃꯆꯤꯟ ꯄꯥꯟꯕ ꯈꯨꯠꯂꯥꯏꯒꯨꯝꯕ ꯂꯩꯔꯗꯤ ꯄꯤꯔꯛꯑꯣ ꯌꯦꯇꯨꯝꯁꯨ ꯂꯪꯁꯨ ꯑꯗꯨꯒ ꯕꯣꯗꯣꯟꯁꯨ ꯄꯥꯝꯃꯤ ꯊꯣꯏꯕꯅ ꯊꯥꯖ ꯅꯈꯣꯏ ꯈꯔ ꯆꯠꯇꯨꯅ ꯑꯝꯇ ꯊꯤꯔꯨꯆꯣ ꯍꯥꯏꯔꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯦ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯍꯣꯏ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯈꯣꯏ ꯆꯠꯈ꯭ꯔꯦ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯄꯨꯔꯛꯂꯗꯨꯅ ꯍꯦꯝꯕꯒꯤ ꯃꯅꯥꯛꯇ ꯊꯝꯃꯤ ꯐꯤ ꯃꯆꯦꯠꯁꯤꯡ ꯑꯗꯨ ꯃꯇꯨꯝ ꯈꯔ ꯇꯥꯁꯤꯜꯂꯒ ꯊꯣꯏꯒꯤ ꯃꯌꯥꯗ ꯅꯝꯁꯤꯜꯂꯛꯏ ꯏꯆꯜ ꯅꯍꯥꯛ ꯉꯥꯏꯍꯥꯛꯀꯤ ꯑꯋꯥꯕ ꯈꯥꯡꯉꯨ ꯃꯈꯣꯜ ꯊꯣꯛꯍꯟꯕ ꯌꯥꯗꯕꯅ ꯅꯆꯤꯟ ꯑꯗꯨꯁꯨ ꯃꯦꯟꯁꯤꯜꯂꯦ ꯍꯥꯏꯗꯨꯅ ꯅꯕꯨꯡꯉꯩꯕꯨ ꯋꯥꯔꯧꯒꯅꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯊꯣꯛꯄ ꯍꯩꯖꯕꯤ ꯃꯑꯣꯡꯗ ꯅꯣꯡꯃꯩ ꯃꯔꯨ ꯑꯗꯨꯕꯨ ꯂꯧꯊꯣꯛꯄꯤꯔꯒ ꯃꯈꯣꯡ ꯑꯗꯨ ꯐꯤ ꯃꯆꯦꯠ ꯑꯗꯨꯅ ꯇꯞꯅ ꯌꯦꯠꯁꯤꯟꯕꯤꯔꯝꯃꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯍꯜꯂꯨ ꯊꯣꯏꯕ ꯂꯦꯝꯕꯗ ꯀꯣꯟꯁꯤꯜꯂꯛꯂꯒ ꯏꯌꯥꯝꯕ ꯅꯍꯥꯛ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯊꯣꯏꯁꯦ ꯑꯋꯥꯕ ꯇꯥꯔꯝꯕꯁꯨ ꯌꯥꯏ ꯏꯌꯥꯝꯕꯗꯤ ꯑꯩꯈꯣꯏꯒꯤ ꯂꯨꯆꯤꯡꯕꯅꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯍꯦꯝꯕ ꯅꯣꯛꯐꯦꯠ ꯇꯧꯖꯩ ꯑꯗꯨꯗꯤ ꯊꯣꯏꯕ ꯑꯩꯅ ꯂꯩꯅꯅꯕ ꯀꯥ ꯑꯃ ꯄꯤꯌꯨ ꯌꯥꯅꯤ ꯑꯩꯒꯤ ꯏꯇꯨꯡꯗ ꯏꯟꯕꯤꯔꯛꯑꯣ ꯏꯌꯥꯝꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯂꯥꯏꯁꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯝꯅ ꯆꯥꯎꯅ ꯁꯥꯔꯤꯕ ꯗꯣꯂꯥꯟ ꯑꯗꯨꯒꯤ ꯃꯊꯛꯇ ꯄꯨꯈꯠꯄꯤꯔꯝꯃꯤ ꯑꯗꯨꯒ ꯏꯌꯥꯝꯕ ꯆꯪꯕꯤꯔꯛꯑꯣ ꯃꯐꯝ ꯑꯁꯦ ꯂꯥꯏꯁꯪ ꯑꯁꯤꯕꯨ ꯉꯥꯛ ꯁꯦꯜꯂꯤꯕ ꯂꯨꯆꯤꯡꯕ ꯑꯗꯨꯒꯤ ꯂꯩꯐꯝꯅꯤ ꯍꯧꯖꯤꯛꯇꯤ ꯏꯌꯥꯝꯕꯅ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯂꯩꯕꯤꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯛꯀꯦ ꯇꯧꯏ ꯑꯗꯨꯕꯨ ꯍꯦꯝꯕꯅ ꯐꯠ ꯈꯥꯝꯂꯒ ꯌꯨꯒ ꯐꯪꯒꯗ꯭ꯔꯣ ꯊꯣꯏꯕ ꯃꯃꯤꯠ ꯑꯗꯨ ꯈꯪꯂꯥꯎ ꯂꯥꯎꯊꯣꯛꯂꯒ ꯏꯌꯥꯝꯕ ꯃꯐꯝ ꯑꯁꯤ ꯂꯥꯏꯁꯪꯅꯤ ꯍꯥꯏꯔꯒ ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯉꯤꯗꯨꯕꯣ ꯍꯦꯝꯕ ꯂꯨꯈꯝ ꯑꯗꯨꯗ ꯅꯥꯜꯂꯒ ꯋꯥꯈꯜꯁꯦ ꯋꯥꯃꯟꯗꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯤꯡꯗꯨꯅ ꯇꯧꯕꯅꯤ ꯐꯔꯦ ꯏꯆꯜ ꯑꯗꯨꯒꯤ ꯁꯦꯕꯥ ꯉꯥꯏꯍꯥꯛ ꯇꯧꯕꯤꯔꯨꯔꯣ ꯍꯣꯏ ꯏꯌꯥꯝꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ ꯍꯦꯝꯕꯁꯨ ꯊꯣꯡ ꯑꯗꯨ ꯆꯦꯆꯦꯠ ꯂꯣꯟꯁꯤꯜꯂꯒ ꯀꯥ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ ꯑꯗꯨꯒ ꯏꯆꯥꯏ ꯆꯥꯏꯕ ꯃꯈꯩ ꯊꯥꯔꯤꯕ ꯐꯃꯨꯡ ꯃꯊꯛ ꯑꯗꯨꯗ ꯅꯤꯡꯉꯥꯏꯗꯅ ꯍꯤꯞꯊꯔꯛꯂꯒ ꯃꯇꯝ ꯈꯔꯗꯤ ꯑꯩꯁꯦ ꯂꯨꯆꯤꯡꯕꯒꯤ ꯁꯛꯂꯣꯟ ꯑꯣꯏꯅ ꯌꯥꯝꯅ ꯋꯥꯅ ꯂꯩꯒꯗꯧꯔꯤꯕ ꯀꯔꯝ ꯊꯣꯛꯑꯒꯕ ꯍꯦꯝꯕ ꯅꯣꯡꯃꯒꯤ ꯌꯥꯎꯗ꯭ꯔꯕꯗꯤ ꯂꯩꯕ ꯉꯝꯗꯕꯅꯤ ꯑꯗꯨꯕꯨ ꯃꯇꯝ ꯈꯔꯗꯤ ꯁꯦꯜ ꯍꯨꯔꯥꯟꯅꯕ ꯍꯣꯠꯅꯕꯗ ꯊꯛꯄ ꯂꯦꯞꯄ ꯇꯥꯔꯤꯅꯤꯀꯣ ꯌꯦꯡꯕ ꯇꯥꯕꯅꯤ ꯉꯝꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯗꯨꯕꯨ ꯑꯩ ꯎꯄꯨꯗꯨꯃꯗꯤ ꯂꯧꯗꯕ ꯌꯥꯗꯕꯅꯤ ꯃꯐꯝ ꯑꯁꯦ ꯏꯔꯥꯏ ꯂꯥꯏꯅ ꯊꯥꯗꯣꯛꯑ ꯍꯦꯛ ꯂꯧꯗ꯭ꯔꯤꯐꯥꯎ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯌꯥꯜꯂꯤꯕ ꯈꯥꯎ ꯑꯗꯨꯗꯒꯤ ꯆꯨꯔꯨꯞ ꯑꯃ ꯂꯧꯊꯣꯔꯛꯂꯒ ꯃꯩ ꯆꯝꯗꯨꯅ ꯊꯛꯂꯝꯃꯤ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯀꯌꯥꯗ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯇꯥꯈꯤꯕꯅꯤ ꯍꯦꯝꯕꯁꯨ ꯃꯌꯥꯝꯅ ꯂꯥꯏꯁꯪ ꯑꯗꯨꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯩꯄꯥꯛ ꯀꯌꯥꯗꯒꯤ ꯈꯨꯔꯨꯝꯅꯐꯝ ꯑꯣꯏꯔꯤꯕ ꯂꯥꯏꯁꯪꯅꯤ ꯅꯣꯡꯃꯗ ꯗꯥꯟ ꯊꯥꯗꯕꯗ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯌꯥꯝꯃꯤ ꯁꯤꯔꯝꯗꯥꯏ ꯐꯥꯎꯕ ꯀꯥꯏꯗꯨꯅ ꯆꯥꯕ ꯉꯝꯂꯣꯏ ꯍꯥꯏꯅꯤ ꯁꯦꯜ ꯈꯛꯇꯗꯁꯨ ꯅꯠꯇꯦ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯀꯥꯡꯕꯨꯗꯤ ꯁꯦꯜꯒꯤ ꯃꯍꯨꯠꯇ ꯍꯤꯔꯥꯃꯅꯤ ꯃꯨꯛꯇꯥ ꯐꯥꯎꯕ ꯗꯥꯟ ꯑꯣꯏꯅ ꯊꯥꯗꯅꯩ ꯑꯁꯨꯝꯅ ꯍꯥꯏꯅꯈꯤꯕ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤꯗꯨ ꯇꯥꯕꯗꯒꯤ ꯍꯦꯝꯕ ꯂꯥꯟꯐꯝ ꯑꯗꯨꯗ ꯈꯣꯡ ꯊꯥꯡꯖꯤꯜꯂꯛꯈꯤꯕꯅꯤ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗꯅꯤ ꯃꯤꯑꯣꯏ ꯈꯔ ꯉꯥꯡꯅꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯂꯤꯕꯗꯨ ꯍꯦꯝꯕ ꯆꯨꯔꯨꯞ ꯑꯗꯨ ꯃꯨꯊꯠꯂꯒ ꯀꯥ ꯑꯗꯨꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨ ꯍꯥꯡꯗꯣꯛꯂꯒ ꯌꯦꯡꯂꯛꯄꯅꯤ ꯑꯗꯨꯕꯨ ꯎꯔꯦ ꯂꯥꯏꯁꯪ ꯑꯗꯨꯒꯤ ꯌꯥꯝꯅ ꯆꯥꯎꯅ ꯈꯥꯗꯨꯅ ꯊꯝꯂꯤꯕ ꯊꯣꯡꯖꯥꯎ ꯑꯗꯨꯗ ꯆꯪꯕ ꯌꯥꯅꯤ ꯌꯥꯔꯣꯏ ꯇꯧꯗꯨꯅ ꯃꯄꯨꯡ ꯐꯥꯔꯕꯤ ꯂꯩꯁꯥꯕꯤ ꯃꯁꯛ ꯐꯖꯕꯤ 5 ꯊꯣꯏꯕꯒ ꯈꯠꯅꯔꯤꯕꯗꯣ
ꯍꯦꯝꯕ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯏꯃꯥ ꯏꯕꯦꯝꯃ ꯐꯖꯔꯦꯍꯦ ꯂꯩꯁꯥꯕꯤꯁꯤꯡꯁꯤꯗꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯊꯪ ꯃꯊꯪ ꯌꯦꯡꯂꯛꯄꯗ ꯏꯪꯂꯦꯝꯕ ꯃꯔꯧ ꯂꯩꯕ ꯃꯤꯅꯣꯛ ꯅꯣꯛꯂꯒ ꯊꯧꯁꯥꯗꯅ ꯆꯪꯉꯁꯨ ꯌꯥꯏ ꯆꯪꯗ꯭ꯔꯁꯨ ꯌꯥꯏ ꯍꯥꯏꯕꯒꯨꯝꯅ ꯂꯦꯞꯂꯤꯕꯤ ꯑꯗꯨ ꯃꯗꯨ ꯎꯕꯗ ꯍꯦꯝꯕ ꯃꯊꯃꯣꯏ ꯑꯗꯨ ꯈꯪꯅꯥ ꯅꯥꯔꯛꯄꯒꯨꯝ ꯇꯧꯏ꯫ ꯍꯩꯁ ꯀꯔꯤ ꯃꯇꯧꯅꯣ ꯄꯥꯟꯗꯝ ꯑꯃꯗ ꯂꯥꯛꯂꯒ ꯅꯨꯄꯤ ꯑꯣꯏꯅ ꯆꯦꯟꯕꯒꯤ ꯐꯤꯕꯝꯂ? ꯍꯦꯝꯕ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯃꯈꯣꯡ ꯀꯥꯟꯊꯣꯛꯇꯨꯅ ꯌꯥꯟꯊꯣꯛꯇꯨꯅ ꯐꯝꯃꯤ ꯑꯗꯨꯒ ꯂꯩꯔꯤꯕ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯗ ꯏꯔꯥꯡ ꯍꯧꯖꯤꯜꯂꯒꯦ ꯃꯇꯥꯒꯨꯝꯅ ꯍꯨꯏꯁꯦꯟ ꯈꯣꯡꯂꯒ ꯑꯣꯏ ꯂꯩꯁꯥꯕꯤꯆꯥ ꯐꯖꯩꯀꯣ ꯌꯥꯝ ꯅꯩꯀꯣ ꯆꯥꯛꯆꯩꯀꯣ ꯄꯥꯈꯪ ꯑꯣꯏꯕ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯇꯥꯒꯦ ꯇꯧꯏꯀꯣ꯫ ꯇꯥꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯃꯍꯩ ꯌꯦꯡꯂꯛꯄꯅꯤ꯫ ꯎꯔꯦ ꯂꯥꯏꯁꯪ ꯑꯗꯨꯒꯤ ꯑꯅꯤꯁꯨꯕ ꯑꯣꯏꯅ ꯁꯥꯔꯤꯕ ꯗꯣꯂꯥꯟ ꯑꯗꯨꯒꯤ ꯀꯥ ꯑꯃꯒꯤ ꯊꯣꯡꯅꯥꯎꯗ ꯃꯈꯣꯡ ꯌꯥꯟꯊꯗꯨꯅ ꯏꯔꯥꯡ ꯃꯤꯅꯣꯛ ꯅꯣꯛꯇꯨꯅ ꯂꯩꯔꯝꯂꯤꯕꯗꯨ ꯃꯗꯨ ꯎꯕꯗ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨ ꯅꯣꯛꯁꯤꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯍꯦꯝꯕꯅ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯖꯔꯤꯕ ꯃꯍꯥꯛ ꯑꯗꯨꯗꯤ ꯅꯣꯛꯐꯦꯠꯇꯃꯛ ꯃꯔꯧ ꯂꯩꯅ ꯌꯦꯡꯂꯛꯏ꯫ ꯊꯣꯏꯕꯅ ꯅꯈꯣꯏ ꯆꯠꯈ꯭ꯔꯣ ꯍꯥꯏꯕꯅꯤ ꯃꯐꯝ ꯑꯁꯦ ꯁꯦꯡꯂꯕ ꯏꯁꯣꯔꯒꯤ ꯂꯥꯏꯁꯪ ꯑꯃꯅꯤ ꯀꯝꯗꯧꯅ ꯁꯥꯗꯣꯡ ꯌꯣꯟꯕꯤ ꯅꯈꯣꯏꯒꯤ ꯆꯪꯖꯐꯝ ꯄꯤꯒꯗꯣꯏꯅꯣ? ꯂꯩꯁꯥꯕꯤ ꯑꯃꯅ ꯍꯦ ꯑꯉꯥꯡ ꯉꯥꯡꯕ ꯁꯛꯄ ꯌꯥꯝ ꯍꯩꯔꯤꯅꯦ ꯍꯥ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯑꯩꯈꯣꯏꯁꯦ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯏ ꯉꯥꯛꯇꯅꯤ ꯑꯁꯨꯛ ꯂꯥꯟꯒꯟꯗꯨꯅ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯃꯇꯝ ꯑꯁꯤꯗ ꯅꯪꯗꯤ ꯑꯗꯨꯅꯤ ꯅꯪꯗꯤ ꯑꯗꯥꯅꯤ ꯍꯥꯏꯗꯨꯅ ꯈꯦꯠꯅꯕ ꯊꯝꯗꯨꯅ ꯂꯩꯔꯕꯗꯤ ꯑꯩꯈꯣꯏꯁꯦ ꯑꯣꯛꯇꯕꯤꯅꯤ ꯍꯥꯏꯗꯨꯅ ꯌꯦꯛꯅꯕꯁꯤꯡꯅ ꯍꯥꯠꯄꯗꯣ ꯅꯈꯣꯏ ꯌꯦꯡꯕ ꯉꯝꯂꯗ꯭ꯔꯣ? ꯊꯣꯏꯕ ꯋꯥꯐꯝ ꯑꯗꯨꯗ ꯀꯛꯅꯤꯡꯉꯥꯏꯕꯨꯗꯤ ꯌꯥꯎꯗꯦ ꯍꯥꯏꯕ ꯈꯪꯏ ꯑꯗꯨꯕꯨ ꯑꯣꯛꯇꯕꯤ ꯑꯃ ꯑꯣꯏꯕꯗꯨꯗ ꯃꯍꯥꯛ ꯆꯪꯍꯟꯅꯤꯡꯕꯗꯤ ꯐꯥꯎꯗꯦ꯫ ꯑꯗꯨꯗꯤ ꯀꯔꯤꯒꯤ ꯂꯥꯟ ꯑꯁꯤ ꯍꯧꯗꯣꯔꯦ ꯈꯪꯅ ꯈꯪꯅ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇ ꯆꯦꯜꯍꯧꯗ꯭ꯔꯤꯕꯅꯣ? ꯂꯩꯁꯥꯕꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯑꯁꯦ ꯏꯁꯥ ꯏꯁꯥꯒꯤ ꯏꯄꯣꯠ ꯑꯆꯩ ꯂꯣꯏꯅ ꯌꯣꯝꯂꯒ ꯆꯠꯄ ꯍꯧꯔꯕꯅꯤ ꯑꯗꯨꯕꯨ ꯂꯝꯕꯦꯜ ꯑꯣꯟꯅꯈꯤꯕꯅ ꯏꯔꯥꯡ ꯍꯦꯟꯖꯜꯂꯛꯄꯗꯒꯤ ꯂꯥꯟꯊꯣꯛꯇꯨꯅ ꯆꯠꯄ ꯉꯝꯈꯤꯗꯦ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯆꯪꯖꯐꯝ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯝꯗꯅ ꯊꯣꯏꯕꯕꯨ ꯏꯟꯊꯨꯔꯝꯃꯤ ꯑꯗꯨꯒ ꯆꯪꯁꯤꯜꯂꯛꯏ꯫ ꯊꯣꯏꯕꯁꯨ ꯈꯥꯝꯂꯨꯕ ꯉꯝꯗꯕꯅ ꯊꯣꯡꯖꯥꯎ ꯑꯗꯨ ꯆꯦꯠꯅ ꯂꯣꯟꯁꯤꯜꯂꯝꯂꯒ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯏ꯫ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯅ ꯂꯥꯏꯁꯪ ꯑꯗꯨꯒꯤ ꯊꯣꯡꯖꯤꯟ ꯑꯗꯨ ꯍꯦꯛ ꯀꯥꯟꯁꯤꯜꯂꯛꯄꯒ ꯍꯦꯝꯕ ꯅꯣꯛꯐꯦꯠ ꯇꯧꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨꯗ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯍꯦ ꯏꯔꯥꯡ ꯍꯩꯕ ꯑꯗꯨꯃꯥꯏꯅ ꯃꯤ ꯈꯪꯍꯟꯕ ꯍꯧꯅꯕ꯭ꯔꯣ? ꯍꯦꯝꯕ ꯅꯣꯛꯂꯒ ꯀꯩꯅꯣ ꯅꯁꯛꯁꯤꯡꯅꯦꯅ ꯏꯐ ꯐꯖꯔꯗꯅ ꯌꯥꯝ ꯀꯦꯡꯒꯅꯨꯗ ꯁꯛ ꯈꯪꯅꯁꯦ ꯑꯩꯒꯤ ꯃꯤꯡ ꯍꯦꯝꯕ꯫ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯅ ꯑꯩꯒꯤꯅ ꯏꯊꯣꯏ ꯇꯝꯅꯥ ꯃꯤꯔꯟꯗꯥ ꯂꯥꯏꯖꯥ ꯆꯅꯨ ꯂꯦꯝꯕꯤ ꯊꯥꯗꯣꯏ ꯑꯩꯒꯤꯅ ꯁꯤꯖꯥ꯫ ꯁꯤꯖꯥ ꯍꯥꯏꯕ ꯃꯤꯡ ꯑꯗꯨ ꯆꯞ ꯆꯥꯅ ꯍꯦꯝꯕ ꯐꯠ ꯊꯠꯂꯒ ꯁꯤꯖꯥ ꯍꯥꯏꯕ ꯌꯥꯝ ꯐꯖꯩꯀꯣ ꯑꯗꯣ ꯁꯤꯗꯧ ꯄꯨꯟꯁꯤꯅꯤ ꯁꯤꯗ꯭ꯔꯤꯉꯩꯗ ꯅꯨꯡꯉꯥꯏꯊꯣꯛꯁꯤꯗꯅ꯫ ꯁꯤꯖꯥ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯦꯝꯕꯒꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯛꯂꯒ ꯃꯉꯛꯁꯝ ꯑꯗꯨ ꯊꯥꯛ ꯂꯥꯎꯅ ꯂꯥꯛꯇꯨꯅ ꯆꯤꯡꯁꯤꯜꯂꯒ ꯅꯨꯡꯉꯥꯏꯕꯕꯨ ꯁꯦꯜ ꯌꯥꯎꯗꯅ ꯍꯦꯛꯇ ꯂꯥꯏꯅ ꯅꯨꯡꯉꯥꯏꯕ ꯌꯥꯕ꯭ꯔꯣ? ꯍꯦꯝꯕꯅ ꯅꯣꯛꯂꯒ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯖꯒꯦ ꯁꯦꯜꯕꯨ ꯀꯌꯥꯅꯣ? ꯃꯇꯝꯗꯣ ꯌꯧꯔꯒ ꯈꯟꯅꯔꯁꯤ ꯅꯪꯅꯕꯨ ꯄꯦꯟꯒꯅꯤ ꯍꯥꯏꯔꯕꯗꯤ ꯇꯨ ꯑꯩꯒꯤ ꯇꯨꯡꯗ ꯂꯦꯞꯂꯤꯕ ꯃꯈꯣꯏꯁꯤꯡ ꯑꯁꯤꯕꯨ ꯑꯃꯃꯝꯇ ꯑꯣꯏꯅ ꯅꯐꯝꯗ ꯂꯣꯏꯅ ꯁꯤꯟꯅꯖꯒꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯊꯋꯥꯏ ꯍꯤꯡꯅꯅꯕ ꯆꯦꯜꯂꯛꯄꯗ ꯌꯥꯝꯅ ꯋꯥꯔꯤ ꯄꯣꯊꯥꯔꯨꯈꯤꯒꯤ ꯃꯍꯥꯟꯖ ꯄꯥꯝꯃꯨꯕ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯦꯝꯕꯒꯤ ꯃꯃꯥꯏꯗꯨꯗ ꯏꯔꯥꯡ ꯄꯨꯕ ꯃꯈꯨꯠ ꯑꯗꯨꯅ ꯅꯥꯟꯁꯤꯜꯂꯛꯂꯒ ꯅꯣꯛꯐꯦꯠ ꯇꯧꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯍꯦꯝꯕꯗꯤ ꯉꯥꯎꯔꯦ ꯍꯥꯏꯕꯒꯨꯝꯅ ꯈꯨꯔꯨ ꯈꯨꯗꯛ ꯀꯨꯜꯂꯒ ꯂꯥꯎꯔꯛꯏ ꯑꯣꯏ ꯁꯤꯖꯥ ꯅꯪꯗꯤ ꯑꯩꯒꯤ ꯁꯤꯖꯅꯤꯀꯣ ꯊꯃꯣꯏꯗꯣ ꯍꯣꯔꯦꯟ ꯁꯣꯏꯗꯅ ꯄꯨꯔꯒ ꯏꯅꯥꯛꯇ ꯂꯥꯛꯎꯀꯣ꯫ ꯆꯠꯄ ꯍꯧꯔꯕ ꯁꯤꯖꯥꯗꯣ ꯃꯃꯥꯏ ꯑꯗꯨ ꯇꯞꯅ ꯂꯩꯊꯣꯔꯛꯏ ꯑꯗꯨꯒ ꯊꯃꯣꯏ ꯃꯄꯥ ꯑꯗꯨꯗ ꯄꯥꯏꯁꯤꯜꯂꯒ ꯂꯦꯡꯗꯅ ꯊꯝꯗꯦ ꯍꯥꯏꯕꯒꯨꯝꯅ ꯏꯪꯒꯤꯠ ꯇꯧꯔꯝꯃꯤ꯫ ꯊꯣꯏꯕꯅ ꯆꯦꯟꯁꯤꯜꯂꯛꯂꯒ ꯏꯆꯦꯁꯤꯡ ꯅꯈꯣꯏꯗꯤ ꯁꯥꯗꯣꯡ ꯌꯣꯜꯂꯒ ꯍꯤꯡꯕ ꯂꯩꯁꯥꯕꯤ ꯑꯣꯏꯕꯅ ꯃꯐꯝ ꯑꯁꯤꯗ ꯏꯁꯣꯔꯒꯤ ꯁꯦꯕꯥ ꯇꯧꯅꯅꯕꯒꯤꯗꯃꯛ ꯃꯍꯩ ꯇꯝꯖꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯁꯤꯒ ꯂꯩꯃꯤꯟꯅꯕ ꯍꯥꯏꯕꯗꯣ ꯀꯩꯗꯧꯅꯨꯡꯗ ꯃꯈꯣꯏꯅ ꯄꯥꯝꯂꯣꯏ ꯑꯗꯨꯅ ꯂꯥꯏꯁꯪ ꯑꯁꯤꯒꯤ ꯂꯩꯅꯨꯡꯗ ꯍꯨꯠꯂꯒ ꯁꯥꯕ ꯀꯥ ꯑꯗꯨꯗ ꯑꯣꯏꯅ ꯂꯩꯕꯁꯤꯗ ꯌꯥꯕꯤꯌꯨ꯫ ꯑꯇꯩ ꯂꯩꯁꯥꯕꯤꯁꯤꯡꯗꯨ ꯇꯜꯂꯦ ꯍꯥꯏꯕꯒꯨꯝꯅ ꯁꯨꯒꯠꯂꯤ ꯑꯗꯨꯕꯨ ꯁꯤꯖꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯀꯗꯥꯏꯅꯣ ꯆꯪꯖꯐꯝꯕꯨ ꯄꯤꯕꯤꯔꯕꯗꯤ ꯑꯩꯈꯣꯏꯒꯤꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯊꯣꯏꯕ ꯅꯨꯡꯉꯥꯏꯇꯅ ꯏꯆꯦ ꯅꯈꯣꯏꯁꯤꯡꯕꯨ ꯅꯅꯥꯎꯅ ꯍꯟꯊꯅ ꯌꯦꯡꯕꯒꯤ ꯋꯥꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯦ ꯁꯦꯡꯂꯕ ꯂꯥꯏꯁꯪ ꯑꯣꯏꯕꯅ ꯑꯩ ꯁꯤꯖ ꯋꯥ ꯊꯠꯂꯒ ꯊꯣꯏꯕ ꯌꯥꯔꯦ ꯏꯆꯦ ꯅꯈꯣꯏꯗ ꯋꯥꯔꯧꯕ ꯀꯩꯁꯨ ꯂꯩꯇꯦ ꯂꯥꯟꯐꯝꯗꯤ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯔꯒ ꯂꯣꯏꯔꯦ ꯀꯩꯗꯧꯔꯒꯦ꯫ ꯍꯥꯏꯕꯒ ꯇꯧꯕꯒ ꯊꯥꯖ ꯄꯤꯛꯇ꯭ꯔꯨ ꯃꯈꯣꯏ ꯇꯔꯨꯛ ꯑꯗꯨ ꯊꯣꯔꯛꯂꯒ ꯂꯝꯕꯤ ꯊꯤꯡꯂꯛꯏ꯫ ꯑꯩꯈꯣꯏꯗꯤ ꯑꯣꯛꯇꯕꯁꯤꯡꯒ ꯀꯥ ꯄꯨꯟꯕ ꯉꯝꯂꯣꯏ ꯁꯦꯜꯗ ꯀꯔꯥꯝꯂꯕꯁꯨ ꯏꯁꯥꯒꯤ ꯏꯖꯠ ꯉꯥꯛꯅ ꯆꯠꯇꯕ ꯃꯤꯑꯣꯏꯁꯤꯡꯒ ꯄꯨꯟꯕꯗꯤ ꯑꯩꯈꯣꯏ ꯍꯪꯒꯣꯏꯖꯩ ꯏꯊꯛꯀꯤ ꯑꯍꯜꯅꯤ ꯍꯥꯏꯗꯨꯅ ꯊꯧꯒꯜꯂꯣꯟ ꯎꯠꯇꯦ ꯍꯥꯏꯖꯁꯅꯨ꯫ ꯏꯊꯣꯏ ꯁꯥꯎꯔꯥꯡꯅꯅ ꯍꯦ ꯑꯉꯥꯡ ꯋꯥꯉꯥꯡ ꯁꯉꯥꯡꯗꯣ ꯑꯗꯨꯃꯥꯏꯅ ꯉꯥꯡꯉꯨ ꯍꯥꯏꯗꯨꯅ ꯅꯈꯣꯏꯒꯤ ꯂꯨꯆꯤꯡꯕꯅ ꯇꯝꯕꯤꯕ꯭ꯔꯣ? ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯑꯩꯈꯣꯏꯁꯤ ꯅꯆꯦꯒꯨꯝꯕꯅꯤ ꯑꯩꯈꯣꯏꯅ ꯑꯣꯛꯇꯕꯤ ꯑꯣꯏꯔꯒ ꯀꯩꯗꯧꯔꯒꯦ
ꯅꯈꯣꯏ ꯑꯣꯏꯗ꯭ꯔꯗꯤ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯒ ꯈꯟꯅꯔꯛꯄ ꯑꯗꯨꯗ ꯍꯦꯝꯕ ꯁꯣꯏꯅꯕ ꯇꯥꯔꯦ ꯈꯜꯂꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯒ ꯑꯝꯇ ꯇꯞꯊꯈꯣꯁꯦ ꯏꯆꯜꯁꯤꯡ ꯑꯝꯇ ꯉꯥꯏꯈꯣ ꯑꯗꯨꯒ ꯂꯩꯁꯥꯕꯤꯁꯥ ꯅꯈꯣꯏ ꯁꯣꯝꯗ ꯇꯞꯊꯈꯣ ꯂꯥꯟꯐꯝ ꯑꯁꯤꯗ ꯑꯁꯨꯝꯅ ꯈꯠꯅꯗꯨꯅ ꯂꯩꯔꯒ ꯀꯔꯤ ꯀꯥꯟꯅꯕ ꯐꯜ ꯄꯨꯔꯛꯀꯅꯤ ꯍꯤꯡꯂꯤꯉꯩꯗ ꯅꯨꯡꯁꯤꯅꯅ ꯍꯤꯡꯂꯒ ꯂꯣꯏꯔꯦ ꯄꯤꯛꯇ꯭ꯔꯨ ꯄꯥꯏꯊꯣꯛꯂꯒ ꯈꯪꯗꯦ ꯏꯕꯨꯡ ꯑꯩꯈꯣꯏꯗꯤꯅꯦ ꯊꯛꯈ ꯈꯪꯗꯦ ꯍꯥꯏꯅꯤꯡ ꯍꯥꯏꯖꯧ ꯃꯈꯣꯏꯁꯤꯡꯒ ꯄꯨꯟꯕ ꯑꯩꯈꯣꯏ ꯃꯥꯡꯉꯦ ꯍꯥꯏꯗꯨꯅ ꯂꯧꯖꯩ ꯉꯝꯖꯔꯣꯏ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ ꯁꯤꯖ ꯇꯞꯂꯤ ꯇꯞꯂꯤ ꯄꯤꯛꯇ꯭ꯔꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯄꯤꯛꯇ꯭ꯔꯨ ꯑꯩ ꯅꯪ ꯀꯅꯥꯅꯣ ꯅꯈꯣꯏ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯁꯛ ꯃꯨꯟꯅ ꯈꯪꯏ ꯅꯈꯣꯏꯅ ꯌꯥꯗꯕ ꯊꯕꯛ ꯑꯩꯈꯣꯏꯅ ꯈꯛ ꯇꯧꯔꯣꯏ ꯑꯩꯈꯣꯏ ꯇꯣꯉꯥꯟꯅ ꯂꯩꯅꯨꯡꯒꯤ ꯀꯥꯖꯥꯎ ꯑꯗꯨꯗ ꯂꯩꯒꯅꯤ ꯃꯁꯤ ꯑꯣꯏꯔꯕꯗꯤ ꯌꯥꯔꯕ꯭ꯔꯥ ꯄꯤꯛꯇ꯭ꯔꯨ ꯍꯟꯗꯦ ꯀꯥ ꯈꯛꯇ ꯅꯠꯇꯦ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯏꯔꯨꯐꯝ ꯑꯃꯥꯡꯁꯪ ꯑꯣꯏꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗꯁꯨ ꯑꯩꯈꯣꯏꯗꯤ ꯄꯨꯟꯕ ꯉꯝꯂꯣꯏ ꯑꯩꯈꯣꯏꯗꯤ ꯑꯉꯥꯡ ꯑꯣꯏꯖꯔꯕꯁꯨ ꯃꯐꯝ ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯏꯁꯣꯔꯒꯤ ꯁꯦꯕꯥ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯃꯍꯩ ꯇꯝꯖꯔꯝꯕ ꯑꯣꯏꯕꯅ ꯃꯗꯨꯒꯤ ꯐꯜ ꯑꯗꯣ ꯉꯥꯛꯇꯨꯅ ꯊꯝꯕ ꯄꯥꯝꯃꯤ ꯁꯤꯖ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯔꯛꯂꯒ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯐꯔꯦ ꯑꯩꯈꯣꯏꯅ ꯏꯔꯥ ꯂꯩꯕ ꯃꯤꯁꯛ ꯍꯥꯏꯕꯗꯨ ꯑꯣꯏꯔꯨꯕꯅ ꯅꯈꯣꯏꯅ ꯍꯪꯒꯣꯏꯐꯝ ꯊꯣꯛꯄꯗꯨ ꯆꯨꯝꯃꯤ ꯅꯣꯏꯅ ꯑꯄꯥꯝꯕꯗꯣ ꯑꯩꯈꯣꯏꯁꯨ ꯌꯥꯔꯤ ꯑꯩꯈꯣꯏꯅ ꯃꯈꯥꯒꯤ ꯈꯔ ꯅꯥꯇꯩ ꯆꯥꯗꯕ ꯑꯁꯤꯗ ꯑꯣꯏꯔꯒꯦ ꯐꯔꯦ ꯑꯩꯈꯣꯏꯁꯨ ꯋꯥꯔꯤ ꯅꯈꯣꯏꯁꯨ ꯄꯣꯊꯥꯍꯧꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯄ ꯍꯧꯏ ꯑꯇꯩ ꯃꯔꯤ ꯑꯗꯨꯁꯨ ꯃꯇꯨꯡ ꯏꯟꯅꯈꯤꯔꯝꯃꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ 6 ꯑꯗꯨꯗ ꯁꯥꯎꯅ ꯐꯦꯠ ꯐꯦꯠ ꯇꯧꯔꯝꯂꯒ ꯆꯠꯈꯤꯔꯝꯃꯤ ꯍꯦꯝꯕ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯃꯍꯥꯛꯅ ꯐꯠꯇꯕ ꯂꯝꯕꯤꯁꯤꯗ ꯆꯪꯁꯤꯜꯂꯕꯁꯨ ꯌꯥꯝꯅ ꯃꯒꯨꯟ ꯂꯩꯕ ꯃꯇꯧ ꯑꯃꯗꯤ ꯌꯥꯎꯔꯤ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯑꯩꯕꯨ ꯑꯉꯥꯎꯕꯒꯤ ꯃꯇꯧ ꯂꯧꯍꯜꯂꯒꯦ ꯃꯇꯥꯒꯨꯝ ꯅꯣꯛꯃꯤ ꯅꯣꯛꯃꯤꯕ ꯑꯁ ꯍꯥꯏ ꯑꯩꯒꯤ ꯁꯤꯖꯥ ꯑꯩ ꯅꯨꯃꯤꯗꯥꯡ ꯉꯥꯏꯕ ꯉꯝꯂꯣꯏꯗꯧꯔꯤ ꯀꯔꯤ ꯃꯌꯥꯕꯨ ꯄꯨꯕꯅꯣ ꯊꯣꯏꯕ ꯍꯦꯝꯕꯒꯤ ꯃꯅꯥꯀꯣꯡ ꯃꯌꯥꯗ ꯍꯧꯅ ꯂꯥꯎꯁꯤꯜꯂꯒ ꯂꯨꯆꯤꯡꯕ ꯍꯦꯝꯕ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯍꯥꯏ ꯀꯩꯅꯣ ꯑꯉꯥꯎꯕ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯅ ꯊꯛꯅꯅꯕ ꯀꯩꯅꯣ ꯈꯔ ꯁꯦꯝ ꯁꯥꯔꯨꯁꯤ ꯑꯩꯈꯣꯏ ꯑꯅꯤ ꯀꯔꯤꯅꯣ ꯈꯔ ꯊꯤꯔꯨꯁꯤ ꯑꯣ ꯂꯥꯛꯑꯣ ꯑꯩꯁꯨ ꯆꯥꯛ ꯂꯥꯝꯗꯅ ꯂꯩꯔꯝꯃꯤꯅꯤ ꯀꯔꯤ ꯂꯩꯕꯅꯣ ꯍꯥꯏꯕꯗꯣ ꯑꯔꯩꯕ ꯆꯥꯃꯤꯟꯅꯔ ꯂꯣꯏꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯆꯠꯈ꯭ꯔꯤꯕ ꯍꯦꯝꯕꯕꯨ ꯊꯥꯖꯅ ꯃꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯂꯒ ꯂꯩꯍꯧꯔꯝꯃꯤ ꯑꯗꯨꯒ ꯄꯤꯛꯇ꯭ꯔꯨꯅ ꯊꯥꯖ ꯅꯪꯒꯤꯁꯦ ꯏꯕꯨꯡ ꯍꯦꯝꯕꯕꯨ ꯄꯥꯝꯃꯤꯔꯣ ꯑꯁ ꯇꯥꯅꯤꯡꯗꯦꯍꯦ ꯌꯥꯔꯦ ꯃꯤꯠꯌꯦꯡꯗꯨꯅ ꯇꯥꯛꯏ ꯑꯗꯣ ꯆꯍꯤꯒꯤ ꯃꯇꯥꯡꯁꯤꯗꯤ ꯑꯇꯤꯌꯥꯒ ꯃꯥꯂꯦꯝꯒ ꯍꯥꯏꯗꯨꯅꯤꯅꯦ ꯑꯗꯣ ꯄꯥꯝꯕꯨ ꯄꯥꯝꯃꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯊꯥꯖ ꯏꯄꯣꯝ ꯄꯣꯝꯅ ꯑꯩꯅ ꯄꯥꯝꯖꯕꯒꯤ ꯋꯥꯅꯤ ꯑꯗꯣ ꯃꯁꯤꯒꯤ ꯑꯣꯛꯇꯕꯤ ꯏꯆꯦ ꯁꯤꯖꯅ ꯁꯣꯏꯗꯅ ꯃꯥꯒꯤ ꯏꯔꯥꯡꯒꯤ ꯂꯥꯡ ꯊꯥꯛꯂꯒ ꯃꯥꯒꯤ ꯑꯣꯏꯈ꯭ꯔꯒꯅꯤ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯌꯧꯔꯛꯂꯦ ꯍꯦꯝꯕꯗꯤ ꯏꯁꯩꯒ ꯉꯪꯂꯒ ꯏꯔꯨ ꯅꯥꯟꯅ ꯂꯨꯖꯊꯣꯛꯂꯒ ꯃꯅꯝ ꯅꯨꯡꯁꯤꯅꯕ ꯀꯩꯅꯣ ꯈꯔ ꯇꯩꯁꯤꯜꯂꯒ ꯈꯔ ꯑꯅꯥꯟꯕ ꯃꯐꯝ ꯑꯗꯣꯝꯗ ꯂꯩꯔꯝꯕ ꯐꯤꯖꯣꯜ ꯑꯃ ꯁꯦꯠꯆꯤꯜꯂꯤ ꯑꯗꯨꯒ ꯁꯤꯖꯕꯨ ꯂꯥꯛꯄ ꯍꯔꯥꯎꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏꯕꯒ ꯇꯧꯕꯒ ꯁꯤꯖꯗꯨ ꯊꯣꯡ ꯑꯗꯨꯗꯒꯤ ꯃꯉꯛ ꯂꯤꯁꯤꯜꯂꯛꯂꯒ ꯄꯥꯝꯃꯨꯕ ꯂꯩꯕ꯭ꯔꯣ ꯆꯪꯉꯛꯄ ꯌꯥꯕ꯭ꯔꯣ ꯍꯦꯝꯕ ꯐꯝꯂꯝꯕꯗꯒꯤ ꯍꯔꯥꯎꯅ ꯍꯧꯒꯠꯂꯛꯂꯒ ꯌꯥꯅꯤ ꯆꯪꯕꯤꯔꯛꯑꯣ ꯅꯉꯥꯏꯔꯝꯃꯤꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯡ ꯑꯗꯨ ꯆꯦꯆꯦꯠ ꯂꯣꯟꯁꯤꯜꯂꯝꯃꯤ ꯍꯦꯝꯕ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯥꯒꯤ ꯐꯨꯔꯤꯠ ꯈꯥꯎꯗꯒꯤ ꯁꯦꯟꯐꯝ ꯈꯔ ꯂꯧꯊꯣꯛꯂꯒ ꯁꯤꯖꯒꯤ ꯃꯅꯥꯛꯇ ꯊꯝꯂꯛꯂꯒ ꯁꯤꯅ ꯌꯥꯔꯗ꯭ꯔꯥ ꯈꯔ ꯍꯦꯜꯂꯨ ꯍꯥꯏꯔꯕꯁꯨ ꯍꯦꯟꯕꯤꯒꯦ ꯁꯤꯖꯅ ꯁꯦꯜ ꯑꯗꯨ ꯂꯧꯔꯒ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯅꯣꯛꯐꯦꯠ ꯇꯧꯔꯛꯂꯒ ꯑꯩꯁꯤꯕꯨ ꯃꯁꯤꯒꯤ ꯁꯦꯜ ꯈꯔꯁꯤꯒ ꯆꯥꯡꯗꯝꯅꯕ ꯌꯥꯒꯗ꯭ꯔꯅꯤ ꯑꯩꯒꯤ ꯁꯕꯥꯟ ꯑꯩꯒꯤ ꯁꯛꯐꯝ ꯑꯩꯒꯤ ꯅꯤꯡꯊꯤꯕ ꯃꯇꯧ ꯑꯁꯤꯗ ꯑꯣꯛꯇꯕꯤ ꯂꯛꯇꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯦꯜ ꯌꯥꯝꯅ ꯄꯤꯅꯗꯨꯅ ꯋꯥꯏꯅꯔꯤꯕꯅꯤ ꯍꯦꯝꯕ ꯏꯁꯨꯛ ꯁꯨꯛꯊꯅ ꯍꯣꯏ ꯑꯩꯁꯨ ꯈꯪ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯂꯥꯟ ꯃꯇꯝꯅꯤ ꯁꯦꯜ ꯌꯥꯝꯅ ꯋꯥꯏ ꯑꯗꯨꯅ ꯌꯦꯡꯕꯤꯔꯣ ꯇꯧꯕꯇꯕꯨ ꯉꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯁꯤꯃꯇꯪꯗꯤ ꯑꯩꯒꯤ ꯑꯅꯤꯡꯕꯁꯦ ꯊꯨꯡꯍꯟꯕꯤꯌꯨ ꯑꯩ ꯋꯥꯠꯂꯕꯁꯨ ꯁꯣꯏꯗꯅ ꯀꯣꯟꯅ ꯍꯥꯞꯆꯔꯛꯀꯦ ꯁꯤꯖ ꯅꯣꯛꯂꯒ ꯍꯦꯝꯕꯒꯤ ꯃꯅꯥꯛꯇ ꯅꯛꯅ ꯆꯪꯁꯤꯜꯂꯛꯂꯒ ꯁꯦꯜ ꯋꯥꯏ ꯂꯥꯟꯅꯤ ꯍꯥꯏꯕ ꯈꯪꯅ ꯈꯪꯅ ꯁꯣꯝꯅꯗꯤ ꯑꯁꯨꯛ ꯃꯣꯠꯄ ꯊꯕꯛ ꯑꯁꯦ ꯆꯣꯞꯅ ꯄꯥꯝꯂꯤꯕ ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯂꯩꯇꯕ꯭ꯔꯥ ꯑꯩ ꯄꯥꯈꯪꯅꯤ ꯁꯦꯡꯇ꯭ꯔꯤꯛ ꯁꯦꯡꯕ ꯑꯗꯨꯕꯨ ꯁꯤꯗꯧ ꯄꯨꯟꯁꯤꯅꯤ ꯍꯤꯡꯂꯤꯉꯩ ꯑꯃꯨꯛꯇꯪꯗꯤ ꯉꯥꯎꯔꯒ ꯁꯤꯒꯦ ꯍꯥꯏꯗꯨꯅ ꯈꯟꯗꯣꯔꯛꯑꯦ ꯑꯗꯨꯅꯅꯤ ꯑꯗꯨ ꯅꯍꯥꯛꯅꯁꯨ ꯑꯩꯕꯨ ꯂꯥꯟꯅ ꯎꯒꯅꯨ ꯅꯍꯥꯛꯅ ꯁꯦꯜ ꯌꯥꯝꯅ ꯄꯥꯝꯃꯤ ꯍꯥꯏꯔꯕꯁꯨ ꯁꯣꯏꯗꯅ ꯑꯩꯅ ꯑꯃꯨꯛ ꯀꯣꯟꯅ ꯍꯥꯞꯄꯛꯀꯦ ꯁꯤꯖ ꯍꯦꯝꯕꯕꯨ ꯐꯃꯨꯡ ꯑꯗꯨꯗ ꯏꯟꯊꯨꯔꯝꯃꯤ ꯑꯗꯨꯒ ꯃꯔꯧ ꯂꯩꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯂꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯅꯍꯥꯛꯇꯤ ꯂꯥꯟ ꯇꯧꯅꯔꯤꯕ ꯂꯩꯕꯥꯛ ꯑꯅꯤꯃꯛꯀꯤ ꯃꯤꯑꯣꯏ ꯅꯠꯇꯕꯅ ꯁꯣꯏꯗꯅ ꯃꯐꯝ ꯑꯁꯤꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯂꯥꯟꯐꯝ ꯑꯁꯤꯗꯒꯤ ꯄꯨꯊꯣꯛꯄ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯑꯩꯈꯣꯏꯕꯨ ꯀꯜꯂꯨ ꯃꯁꯤꯕꯨ ꯍꯦꯛ ꯅꯍꯥꯛꯅ ꯄꯥꯡꯊꯣꯛꯂꯕꯗꯤ ꯑꯩꯗ ꯅꯠꯇꯦ ꯑꯩꯒꯤ ꯂꯩꯔꯤꯕ ꯐꯖꯔꯕ
ꯃꯤꯠ ꯊꯛꯄꯤ ꯏꯇꯥꯁꯤꯡꯒꯤ ꯍꯛꯆꯥꯡꯁꯨ ꯑꯩꯁꯨ ꯁꯦꯜ ꯑꯃꯠꯇ ꯂꯧꯗꯅ ꯅꯅꯤꯡꯇꯝꯖꯧ ꯍꯦꯝꯕ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯒ ꯑꯩꯗꯤ ꯅꯪꯕꯨ ꯈꯛꯇꯅꯤ ꯃꯤꯇꯥꯖꯕ ꯑꯇꯩ ꯀꯅꯥꯕꯨꯁꯨ ꯀꯜꯂꯧꯗꯦ ꯅꯪꯅ ꯁꯤꯟꯐꯝ ꯑꯁꯤꯗ ꯆꯪꯂꯕꯁꯨ ꯅꯪꯕꯨ ꯑꯩꯒꯤ ꯊꯃꯣꯏꯗ ꯀꯥꯈꯜ ꯑꯃꯗ ꯍꯥꯞꯂꯕꯅꯤ ꯁꯤꯖꯥ ꯑꯩꯕꯨ ꯊꯥꯖꯧ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯏ ꯑꯗꯨꯒ ꯑꯩꯅ ꯃꯤꯇꯣꯞ ꯑꯣꯏꯗꯨꯅꯁꯨ ꯀꯝꯗꯧꯅ ꯀꯔꯤ ꯊꯧꯅꯥ ꯌꯥꯎꯗꯨꯅ ꯅꯈꯣꯏ ꯃꯌꯥꯝꯕꯨ ꯀꯟꯒꯗꯧꯔꯤꯕꯅꯣ ꯑꯁꯨꯛ ꯀꯟꯈ꯭ꯔꯕ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯂꯥꯟ ꯃꯔꯛ ꯑꯁꯤꯗ ꯂꯥꯏꯁꯪ ꯑꯁꯤꯒꯤ ꯌꯦꯅꯈꯥꯔꯣꯝꯗ ꯂꯩꯔꯤꯕ ꯇꯥꯇꯥ ꯑꯆꯧꯕꯁꯤ ꯁꯦꯝꯖꯤꯜꯂꯨ ꯃꯁꯤꯅ ꯎꯄꯥꯏ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯅꯪꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯄꯨꯊꯣꯛꯄ ꯉꯝꯒꯅꯤ ꯍꯥꯏꯅ ꯊꯥꯖꯩ ꯁꯤꯖꯥ ꯑꯣꯏꯊꯣꯛꯂꯔꯣꯏꯗꯕ ꯋꯥꯐꯝ ꯑꯗꯣ ꯑꯩꯍꯥꯛ ꯋꯥꯈꯜ ꯂꯥꯝꯁꯤꯟꯕ ꯄꯥꯝꯗꯦ ꯑꯩꯅ ꯀꯝꯗꯧꯅ ꯇꯥꯇꯥ ꯑꯗꯨꯕꯨ ꯁꯦꯝꯒꯗꯧꯔꯤꯕꯅꯣ ꯑꯗꯨꯒ ꯌꯦꯛꯅꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅꯁꯨ ꯇꯥꯇꯥ ꯁꯦꯝꯖꯤꯜꯂꯦ ꯍꯥꯏꯕ ꯈꯪꯈꯤꯕ ꯊꯣꯛꯂꯕꯗꯤ ꯑꯩꯍꯥꯛ ꯃꯤꯇꯣꯞ ꯑꯣꯏ ꯍꯥꯏꯗꯨꯅ ꯊꯋꯥꯏ ꯑꯁꯤ ꯀꯟꯕꯤꯒꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯅꯪꯒꯤꯁꯤꯗꯤ ꯑꯩ ꯁꯤꯔꯣ ꯍꯥꯏꯕꯒ ꯆꯞ ꯃꯥꯟꯅꯗ꯭ꯔꯣ ꯁꯤꯖ ꯍꯦꯝꯕꯒꯤ ꯃꯈꯨꯠ ꯑꯗꯨ ꯆꯦꯠꯅ ꯄꯥꯏꯔꯒ ꯊꯥꯖꯕ ꯑꯃꯒ ꯂꯣꯏꯅꯅ ꯑꯩ ꯈꯪꯉꯤ ꯅꯍꯥꯛꯅ ꯇꯧꯕ ꯉꯝꯒꯅꯤ ꯍꯥꯏꯕ ꯑꯗꯨꯒ ꯅꯍꯥꯛ ꯂꯥꯏꯁꯪ ꯑꯗꯨꯒꯤ ꯂꯨꯆꯤꯡꯕ ꯑꯃꯁꯨ ꯅꯠꯇꯦ ꯍꯥꯏꯕ ꯅꯪꯒꯤ ꯋꯥꯉꯥꯡ ꯅꯇꯧ ꯑꯗꯨꯅ ꯇꯥꯛꯏ ꯅꯍꯥꯛ ꯂꯥꯟꯐꯝ ꯑꯁꯤꯒꯤ ꯑꯆꯦꯡꯕ ꯇꯟꯖꯥ ꯌꯦꯡꯂꯒ ꯂꯥꯟꯖꯦꯟꯅꯔꯛꯄ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯌꯨꯝ ꯆꯪꯗꯅ ꯄꯣꯠ ꯆꯩ ꯍꯨꯕ ꯃꯤꯑꯣꯏꯁꯤꯡ ꯅꯠꯇꯕ꯭ꯔꯥ ꯍꯦꯝꯕ ꯃꯃꯤꯠ ꯆꯞ ꯌꯨꯡꯈꯠꯂꯒ ꯉꯛꯅ ꯁꯤꯖꯗ ꯌꯦꯡꯂꯛꯏ ꯃꯤꯠꯌꯦꯡ ꯑꯗꯨꯗ ꯁꯤꯖ ꯅꯣꯛꯂꯛꯏ ꯍꯦꯝꯕꯅ ꯅꯪꯕꯨ ꯂꯥꯏꯔ ꯀꯝꯗꯧꯅ ꯈꯪꯂꯤꯕꯅꯣ ꯅꯨꯄꯥ ꯀꯌꯥ ꯀꯌꯥꯅꯤ ꯉꯁꯤ ꯐꯥꯎꯕ ꯑꯩꯅ ꯂꯣꯏꯅꯔꯛꯄ ꯏꯅꯥꯛ ꯈꯨꯟꯕ ꯂꯥꯏꯔꯕ ꯑꯍꯜ ꯑꯉꯥꯡ ꯃꯈꯜ ꯀꯌꯥ ꯀꯌꯥꯒꯤ ꯃꯤꯑꯣꯏ ꯑꯗꯨꯅ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡ ꯇꯧꯊꯣꯔꯛꯄ ꯅꯇꯧꯗ ꯑꯩꯅ ꯂꯥꯏꯅ ꯐꯥꯕ ꯉꯝꯃꯤ ꯑꯗꯨꯒ ꯁꯤꯖ ꯑꯩꯅꯁꯨ ꯈꯟꯈ꯭ꯔꯕꯗꯤ ꯍꯦꯛꯇ ꯆꯨꯝꯗꯨꯅꯁꯨ ꯂꯩꯔꯝꯃꯤ ꯍꯦꯝꯕ ꯅꯣꯛꯂꯒ ꯁꯤꯖꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯅꯥꯜꯂꯒ ꯑꯁꯨꯛ ꯌꯥꯝꯅ ꯂꯧꯁꯤꯡ ꯂꯩꯕ ꯅꯍꯥꯛ ꯑꯁꯦ ꯀꯔꯤꯒꯤ ꯁꯤꯟꯐꯝ ꯑꯁꯤꯗ ꯈꯣꯡꯗꯥꯔꯨꯔꯤꯕꯅꯣ ꯁꯤꯖ ꯍꯦꯝꯕꯒꯤ ꯃꯈꯨꯠ ꯑꯗꯨ ꯀꯟꯊꯣꯛꯂꯒ ꯁꯦ ꯅꯪꯒꯤꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯧꯒꯠꯂꯤ ꯍꯦꯝꯕꯅ ꯃꯈꯨꯠ ꯑꯗꯨ ꯐꯥꯔꯒ ꯑꯍꯤꯡꯁꯤꯃꯗꯤ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯁꯤꯖ ꯍꯦꯝꯕꯕꯨ ꯂꯥꯛꯇꯅ ꯐꯃꯨꯡ ꯑꯗꯨꯗ ꯏꯟꯊꯨꯔꯝꯃꯤ ꯑꯗꯨꯒ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯩꯅ ꯍꯥꯏꯕꯗꯨ ꯌꯥꯎ ꯏꯁꯥꯅ ꯈꯪꯅ ꯁꯣꯏꯗꯅ ꯅꯐꯝꯗ ꯁꯤꯟꯅꯒꯅꯤ ꯁꯛꯍꯦꯟꯕ ꯄꯥꯈꯪ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯠꯄ ꯍꯧꯏ ꯆꯠꯈ꯭ꯔꯤꯕ ꯁꯤꯖꯕꯨꯗꯤ ꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯅꯤꯡꯊꯤꯖꯕꯤ ꯃꯍꯥꯛꯀꯤ ꯁꯕꯥꯟ ꯑꯗꯨ ꯌꯦꯡꯖꯩ ꯑꯗꯨꯕꯨ ꯌꯦꯡꯉꯦ ꯍꯥꯏꯕ ꯈꯪꯕꯅꯔ ꯁꯤꯖꯗꯣ ꯃꯥꯒꯤ ꯃꯈꯨꯠ ꯑꯗꯨꯅ ꯇꯨꯡ ꯑꯗꯨ ꯈꯟꯕꯣꯏ ꯂꯥꯛꯄꯣꯏ ꯇꯧꯔꯒ ꯅꯒꯨꯟ ꯈꯪꯉꯤꯀꯣ ꯄꯥꯈꯪ ꯂꯍꯤ ꯊꯛꯅꯤꯡꯂꯕꯗꯤ ꯂꯍꯤ ꯑꯗꯨꯕꯨ ꯍꯥꯎꯅꯅꯕ ꯃꯊꯧꯁꯨ ꯈꯔ ꯇꯧꯕ ꯇꯥꯕꯅꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯀꯥꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯨꯅ ꯑꯗꯨꯃꯛ ꯊꯣꯛꯈ꯭ꯔꯦ ꯍꯦꯝꯕꯗꯤ ꯁꯤꯖꯒꯤ ꯃꯇꯧ ꯀꯌꯥꯁꯤꯡ ꯑꯗꯨꯗ ꯆꯥꯛꯅ ꯃꯊꯕꯥꯛ ꯌꯩꯗꯨꯅ ꯈꯥꯡꯍꯧꯏ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯗꯨꯃꯛ ꯐꯃꯨꯡ ꯑꯗꯨꯗ ꯎꯏꯊꯗꯨꯅ ꯇꯨꯝꯊꯈ꯭ꯔꯦ ꯁꯤꯖꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯑꯗꯨꯃꯛ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯆꯪꯈ꯭ꯔꯦ ꯃꯥꯅ ꯆꯪꯈꯤꯕ ꯎꯔꯒ ꯊꯥꯖ ꯈꯣꯏꯗꯧ ꯁꯥꯎꯒꯠꯅ ꯌꯦꯡꯂꯒ ꯑꯣꯛꯇꯕꯤ ꯅꯍꯥꯛꯅ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯂꯝꯕꯤꯗ ꯌꯦꯠꯄꯅꯤ ꯁꯣꯝꯗꯅ ꯑꯋꯥꯡ ꯊꯪꯕ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯂꯥꯟꯃꯤ ꯂꯨꯆꯤꯡꯕ ꯑꯣꯏꯔꯤꯕ ꯃꯈꯣꯏ ꯑꯗꯨꯅ ꯄꯣꯡꯅ ꯈꯥ ꯊꯪꯕ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯃꯈꯣꯏꯅ ꯈꯨꯗꯨꯝ ꯆꯟꯁꯤꯟꯕ ꯉꯝꯂꯒꯅꯤ ꯍꯥꯏꯗꯨꯅ ꯊꯧꯅꯥ ꯍꯥꯞꯄ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯉꯥꯡꯗꯨꯅ ꯏ ꯈꯦꯡꯒꯠꯍꯜꯂꯝꯃꯤ ꯑꯍꯤꯡ ꯑꯗꯨꯅ ꯈꯔ ꯊꯦꯡꯖꯤꯜꯂꯛꯂꯕ ꯃꯇꯝꯗꯨ ꯐꯥꯎꯕꯗ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨ ꯇꯨꯝꯕ ꯌꯥꯗ꯭ꯔꯗꯨꯅ ꯃꯈꯣꯏꯅ ꯂꯣꯟꯅ ꯄꯨꯔꯛꯄ ꯌꯨꯁꯤꯡ ꯑꯗꯨ ꯊꯛꯂꯒ ꯅꯤꯁꯥ ꯈꯥꯏꯅꯔꯝꯃꯤ ꯏꯊꯣꯏꯁꯨ ꯉꯥꯎꯔꯤ ꯉꯥꯎꯔꯤ ꯇꯧꯔꯒ ꯑꯁ ꯁꯦꯜꯕꯨꯗꯤ ꯐꯖꯅ ꯇꯥꯜꯍꯧꯔꯦ ꯍꯥꯏꯕꯕꯨ ꯅꯣꯡꯃꯒꯤ ꯏꯊꯧ ꯄꯥꯡꯊꯣꯛꯍꯧꯗꯕꯁꯦ ꯌꯥꯝ ꯋꯥꯏ ꯇꯝꯅ ꯁꯤꯖꯗ ꯀꯂꯛꯅ ꯌꯦꯡꯂꯒ ꯑꯩꯈꯣꯏ ꯁꯤꯖꯗꯤꯀꯣ ꯅꯍꯥ ꯈꯪꯗꯦ ꯑꯍꯜ ꯈꯪꯗꯦ ꯑꯅꯧꯕ ꯂꯥꯛꯄ ꯁꯛꯍꯦꯟꯕ ꯄꯥꯈꯪꯁꯤꯡ ꯑꯁꯤꯅ ꯃꯥꯊꯕꯨ ꯍꯦꯛꯇ ꯇꯥꯟꯅꯩ ꯀꯔꯤ ꯂꯥꯏꯋꯥꯕꯨ ꯄꯨꯕꯅꯣ ꯈꯪꯗꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯁꯨ ꯊꯣꯏꯗꯣꯛꯅ ꯋꯥꯠꯇꯕ꯭ꯔꯥ ꯍꯥꯏꯗꯨꯅꯗꯤ ꯈꯜꯂꯤ ꯁꯤꯖ ꯅꯣꯛꯐꯦꯠ ꯇꯧꯏ ꯋꯥꯗꯤ ꯉꯥꯡꯗꯦ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯊꯣꯡꯖꯥꯎ ꯑꯗꯨ ꯀꯣꯛ ꯀꯣꯛ ꯊꯤꯜꯂꯛꯂꯝꯃꯤ ꯇꯝꯅ ꯆꯪꯁꯤꯟꯗꯨꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯂꯨꯕ ꯃꯇꯝꯗꯗꯤ ꯂꯥꯟꯃꯤꯒꯤ ꯐꯤꯖꯣꯜ ꯁꯦꯠꯄ ꯃꯈꯨꯠꯇ ꯅꯣꯡꯃꯩ ꯄꯥꯏꯕ ꯅꯨꯄꯥ ꯑꯃꯅ ꯁꯣꯛꯂꯕ ꯏꯅꯥꯏ ꯇꯩꯔꯕ ꯅꯨꯄꯥ ꯑꯃꯕꯨ ꯁꯧꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯄꯥꯈꯠꯅ ꯏꯃꯥ ꯂꯥꯟꯃꯤ ꯑꯗꯨꯅ ꯄꯥꯈꯠꯄꯤꯒꯅꯨ ꯑꯩꯍꯥꯛ ꯌꯦꯛꯅꯕꯒꯤ ꯂꯥꯟꯃꯤ ꯅꯠꯇꯦ ꯊꯣꯏꯕꯅ ꯏꯆꯦ ꯅꯈꯣꯏꯅ ꯈꯔ ꯑꯍꯜꯅꯤ ꯁꯣꯛꯂꯕ ꯏꯌꯥꯝꯕꯁꯤꯕꯨ ꯑꯃꯨꯛꯇ ꯀꯟꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯁꯤ ꯃꯇꯦꯡ ꯇꯧꯕꯤꯌꯨ ꯂꯥꯟꯃꯤꯗꯨꯅ ꯃꯇꯥꯎ ꯑꯗꯨꯕꯨ ꯂꯩꯃꯥꯏ ꯑꯗꯨꯗ ꯍꯤꯞꯊꯍꯜꯂꯒ ꯅꯨꯡꯁꯤꯅ ꯅꯥꯜꯂꯒ ꯏꯇꯥꯎ ꯅꯪ ꯍꯤꯡꯗꯕ ꯌꯥꯗꯕꯅꯤ ꯑꯩꯗꯤ ꯏꯃꯥ ꯂꯩꯕꯥꯛ ꯑꯁꯤꯒꯤꯗꯃꯛꯇ ꯑꯃꯨꯛ ꯍꯟꯗꯨꯅ ꯌꯦꯛꯅꯕꯁꯤꯡꯒ ꯃꯥꯌꯣꯛꯅꯔꯨꯈꯤꯒꯦ ꯑꯩꯅ ꯍꯜꯂꯛꯄꯗ ꯐꯗꯨꯅ ꯂꯩꯔꯝꯃꯨꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯄꯤꯗꯤ ꯇꯥꯍꯟꯗ ꯊꯃꯣꯏꯗ ꯀꯞꯂꯗꯨꯅ ꯆꯠꯈꯤꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯁꯣꯛꯇꯨꯅ ꯂꯩꯔꯤꯕ ꯃꯇꯥꯎ ꯑꯗꯨꯅ ꯏꯔꯥ ꯊꯥꯡꯂꯗꯨꯅ ꯋꯥꯗꯤ ꯉꯥꯡꯗ ꯉꯝꯖꯕ ꯂꯥꯟ ꯃꯥꯏ ꯄꯥꯛꯂꯛꯎ ꯍꯥꯏꯕꯒꯨꯝꯅ ꯏꯪꯒꯤꯠ ꯇꯧꯔꯛꯏ ꯂꯥꯟꯃꯤ ꯑꯗꯨꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯇꯥꯎꯒꯤ ꯃꯔꯥꯏꯕꯛ ꯑꯗꯨꯗ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤꯔꯒ ꯂꯩꯍꯧꯔꯣꯀꯣ ꯏꯇꯥꯎ ꯑꯁꯤ ꯍꯥꯏꯔꯒ ꯁꯤꯖꯒꯤ ꯃꯅꯥꯛ ꯅꯛꯅ ꯆꯪꯁꯤꯜꯂꯛꯂꯒ ꯏꯆꯜ
ꯃꯄꯥꯟ ꯂꯝꯗ ꯊꯣꯔꯛꯎ, ꯋꯥꯔꯤ ꯑꯃꯇ ꯁꯥꯟꯅꯁꯤ꯫ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯊꯣꯛꯃꯤꯟꯅꯔꯛꯏ ꯁꯤꯖꯅ꯫ ꯏꯕꯨꯡ, ꯀꯔꯤ ꯇꯥꯛꯄꯤꯒꯗꯕꯅꯣ? ꯂꯥꯟꯃꯤ ꯑꯗꯨꯅ ꯊꯃꯣꯏ ꯁꯣꯛꯄ ꯃꯤꯠꯌꯦꯡꯗ ꯁꯤꯖꯗ ꯌꯦꯡꯂꯛꯏ, ꯑꯗꯨꯒ ꯁꯤꯖꯒꯤ ꯃꯈꯨꯠ ꯑꯗꯨ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯛꯂꯒ, ꯏꯆꯜ, ꯑꯩꯒꯤ ꯏꯇꯥꯎꯁꯦ ꯍꯤꯡꯂꯔꯣꯏ ꯍꯥꯏꯕ ꯑꯩ ꯈꯪꯅ ꯈꯪꯅ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯈꯤꯕꯅꯤ꯫ ꯄꯤꯛꯂꯤꯉꯩꯗꯒꯤ ꯑꯩꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯋꯥꯔꯤ ꯋꯥꯃꯤꯟꯅꯩ, ꯅꯣꯛꯏ ꯅꯣꯛꯃꯤꯟꯅꯩ, ꯅꯨꯡꯉꯥꯏꯔꯤ ꯅꯨꯡꯉꯥꯏꯃꯤꯟꯅꯩ꯫ ꯊꯕꯛꯇꯁꯨ ꯄꯨꯟꯅ ꯑꯩꯈꯣꯏ ꯑꯅꯤ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯂꯥꯟꯊꯦꯡꯅꯁꯤ ꯍꯥꯏꯗꯨꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯥꯒꯤ ꯃꯔꯥꯏꯕꯛ ꯍꯥꯏꯕꯗꯨꯅꯤ꯫ ꯌꯦꯛꯅꯕꯁꯤꯡꯒ ꯈꯨꯠꯊꯣꯛꯅꯕꯗ ꯕꯣꯝ ꯂꯪꯁꯤꯜꯂꯛꯄꯗꯒꯤ ꯃꯍꯥꯛꯀꯤ ꯐꯤꯕꯝ ꯌꯥꯝꯅ ꯁꯣꯛꯂꯦ꯫ ꯑꯅꯛꯄꯗ ꯂꯥꯌꯦꯡꯐꯝꯁꯨ ꯑꯃꯠꯇ ꯂꯩꯇꯦ꯫ ꯑꯩꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯗ꯭ꯔꯤ꯫ ꯃꯥꯒꯤ ꯑꯔꯣꯏꯕ ꯍꯥꯏꯕꯕꯨ ꯊꯧꯅꯥ ꯂꯩꯈ꯭ꯔꯕ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯃꯔꯨꯞ ꯑꯁꯦ ꯌꯦꯛꯅꯕꯒꯤ ꯈꯨꯠꯇꯗꯤ ꯇꯥꯍꯟꯕ ꯄꯥꯝꯗꯦ꯫ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯌꯥꯍꯤꯞ ꯇꯥꯟꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯗꯨꯅ ꯄꯨꯔꯛꯄꯅꯤ꯫ ꯅꯈꯣꯏꯅ ꯐꯖꯅ ꯁꯦꯟꯅꯕꯤꯌꯨꯀꯣ꯫ ꯁꯤꯖꯁꯨ ꯃꯤꯑꯣꯏꯕ ꯀꯧꯕꯅ ꯋꯥꯔꯤ ꯑꯗꯨ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯏꯕꯨꯡ, ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯔꯁꯅꯨ꯫ ꯁꯣꯏꯗꯅ ꯃꯍꯥꯛꯅ ꯍꯤꯡꯂꯤꯉꯩ ꯄꯦꯟꯅꯅꯕ ꯑꯉꯝꯕ ꯃꯇꯦꯡ ꯇꯧꯖꯒꯦ꯫ ꯂꯥꯟꯃꯤ ꯑꯗꯨꯁꯨ ꯁꯤꯖꯗ ꯊꯥꯖꯕ ꯎꯠꯂꯝꯂꯒ ꯑꯗꯨꯃꯛ ꯊꯣꯛꯈ꯭ꯔꯦ꯫ ꯂꯥꯏꯁꯪ ꯑꯗꯨꯒꯤ ꯃꯄꯥꯜꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯌꯦꯡꯂꯒ ꯅꯨꯡꯉꯥꯏꯇꯅ, ꯏꯍꯦ ꯇꯥꯏꯕꯪ ꯁꯦꯝꯕꯤꯕ ꯃꯄꯨ, ꯅꯆꯥ ꯑꯩꯕꯨ ꯉꯥꯛ ꯁꯦꯟꯕꯤꯌꯨꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯏꯁꯣꯔ ꯃꯍꯥꯛꯄꯨ ꯃꯊꯃꯣꯏꯗ ꯅꯤꯡꯖꯔꯝꯂꯒ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯁꯤꯖꯅ ꯋꯥꯔꯤ ꯑꯗꯨ ꯃꯇꯥꯔꯣꯏꯁꯤꯡ ꯑꯗꯨꯗ ꯂꯣꯟꯅ ꯇꯝꯂꯩ꯫ ꯁꯣꯛꯂꯕ ꯂꯥꯟꯃꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯂꯩꯔꯤꯕ ꯐꯗꯤ ꯑꯗꯨꯅ ꯏꯁꯤꯡ ꯈꯖꯤꯛ ꯊꯦꯡꯂꯒ ꯇꯞꯅ ꯇꯞꯅ ꯏꯈꯦꯡ ꯊꯩꯔꯤꯕ ꯃꯃꯥꯏ ꯑꯗꯨ ꯅꯥꯟꯊꯣꯛꯄꯤꯔꯝꯃꯤ꯫ ꯂꯥꯟꯃꯤ ꯑꯗꯨꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯎꯕꯗ ꯇꯝꯅꯥ ꯅꯣꯛꯐꯦꯠ ꯇꯧꯔꯒ, ꯁꯛꯇꯝꯁꯤꯗꯤ ꯂꯥꯏ ꯃꯆꯥꯅ ꯀꯩꯗꯧꯔꯨꯅꯤ, ꯑꯁꯨꯛ ꯐꯖꯕ ꯍꯧꯅꯕ꯭ꯔꯥ? ꯂꯥꯟꯃꯤ ꯑꯗꯨꯁꯨ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯊꯣꯔꯛꯏ꯫ ꯇꯝꯅꯥꯕꯨ ꯎꯕꯗ ꯌꯥꯝꯅ ꯋꯥꯅ, ꯏꯆꯜ, ꯏꯁꯤꯡ ꯈꯖꯤꯛꯇ ꯊꯛꯆꯒꯦ꯫ ꯇꯝꯅꯥ ꯍꯣꯏ ꯍꯥꯏꯔꯗꯨꯅ ꯏꯁꯤꯡ ꯈꯔ ꯄꯨꯗꯨꯅ ꯅꯨꯄꯥ ꯑꯗꯨꯗ ꯈꯖꯤꯛ ꯈꯖꯤꯛ ꯇꯧꯔꯒ ꯄꯤꯊꯛꯏ꯫ ꯂꯥꯟꯃꯤ ꯑꯗꯨꯅ ꯇꯞꯅ, ꯌꯥꯔꯅꯤ ꯏꯆꯜ, ꯏꯆꯜꯒꯤ ꯇꯦꯡꯕꯥꯡꯁꯦ ꯅꯕꯨꯡ ꯄꯦꯜꯂꯤ꯫ ꯑꯩꯒꯤꯗꯤ ꯏꯆꯜ ꯍꯥꯏꯕ ꯑꯃꯠꯇ ꯂꯩꯇꯦ꯫ ꯍꯟꯗꯛꯀꯤ ꯃꯄꯣꯛꯁꯤꯃꯗꯤ ꯑꯩ ꯉꯟꯇꯥꯅ ꯁꯤꯔꯅꯤ ꯍꯥꯏꯕ ꯈꯪꯏ꯫ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯃꯊꯪ ꯃꯄꯣꯛ ꯍꯥꯏꯕꯗꯨꯅ ꯂꯩꯔꯝꯕ ꯊꯣꯛꯂꯕꯗꯤ ꯅꯍꯥꯛꯄꯨ ꯑꯩꯒꯤ ꯏꯆꯜ ꯑꯣꯏꯅ ꯐꯪꯖꯒꯦꯀꯣ꯫ ꯇꯝꯅꯥ ꯅꯣꯛꯂꯒ, ꯀꯩꯅꯣ, ꯑꯩꯗꯤ ꯅꯆꯜ ꯑꯣꯏꯕ ꯉꯝꯂꯣꯏ꯫ ꯑꯩꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤ, ꯅꯪꯒꯤ ꯅꯨꯄꯤ ꯑꯣꯏꯗꯣꯏꯅꯤ, ꯅꯪꯒ ꯂꯨꯍꯣꯡꯕ ꯄꯥꯝꯃꯤ꯫ ꯅꯨꯄꯥꯗ ꯅꯣꯛꯐꯦꯠꯇꯃꯛ ꯇꯧꯔꯒ, ꯍꯧꯖꯤꯛ ꯈꯛꯇ ꯊꯦꯡꯅꯕꯗ ꯉꯥꯏꯔꯤꯕ ꯑꯩꯍꯥꯛꯄꯨ ꯀꯝꯗꯧꯅ ꯅꯨꯡꯁꯤꯕ ꯄꯣꯛꯂꯤꯕ? ꯑꯩꯒꯤ ꯁꯛꯇꯝ ꯑꯁꯤꯗ ꯐꯥꯎꯔꯤꯕ꯭ꯔꯥ ꯅꯨꯡꯁꯤꯕ? ꯇꯝꯅꯥꯅ ꯃꯈꯨꯠ ꯈꯨꯅꯥꯎ ꯑꯗꯨ ꯇꯤꯡꯊꯣꯛꯂꯒ, ꯁꯦ ꯏꯕꯨꯡ, ꯑꯩꯒ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯗꯨꯅ ꯋꯥꯁꯛꯑꯝꯃꯨ꯫ ꯑꯩꯗꯤ ꯏꯕꯨꯡꯒ ꯂꯨꯍꯣꯡꯕ ꯄꯥꯝꯃꯤ꯫ ꯅꯨꯄꯥꯗꯨꯁꯨ ꯊꯛ ꯊꯛ ꯅꯤꯛꯄ ꯃꯈꯩ ꯃꯈꯨꯠ ꯑꯗꯨ ꯊꯥꯡꯒꯠꯂꯛꯂꯒ ꯇꯝꯅꯥꯗ ꯍꯣꯏ ꯍꯥꯏꯕꯒꯨꯝꯅ ꯊꯥꯖꯕ ꯄꯤ꯫ ꯑꯅꯤꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯑꯇꯩꯁꯤꯡ ꯑꯗꯨꯅꯁꯨ ꯂꯛꯅꯔꯛꯏ꯫ ꯇꯝꯅꯥꯅ, ꯑꯣꯏꯖꯔꯕꯁꯨ ꯑꯣꯛꯇꯕꯤ ꯑꯣꯏꯅ ꯁꯤꯟꯐꯝ, ꯃꯪꯂꯥꯟꯗꯤ ꯃꯈꯜ ꯃꯈꯜꯅ ꯁꯥꯒꯠꯆꯈꯤꯕ, ꯃꯪꯐꯥꯎꯅꯗꯅ ꯁꯤꯈꯤꯒꯗꯧꯔꯕ꯭ꯔꯥ ꯈꯪꯗꯦ꯫ ꯅꯨꯄꯥꯗꯨꯅ ꯅꯣꯛꯎꯏ ꯅꯣꯛꯎꯏ ꯇꯧꯔꯒ, ꯀꯔꯤꯒꯤꯅꯣ ꯑꯗꯨꯛ ꯄꯨꯛꯅꯤꯡ ꯍꯟꯊꯔꯤꯕꯗꯨꯕꯣ? ꯁꯣꯏꯗꯅ ꯃꯪꯐꯥꯎꯅꯒꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯀꯣꯏꯕꯗꯨꯗ ꯃꯃꯤꯠꯇꯨꯅ ꯑꯣꯠꯇꯨꯅ ꯌꯦꯡꯂꯛꯄꯗ ꯏꯔꯥꯞ ꯂꯥꯞꯇꯅ ꯁꯤꯇꯥꯔ ꯑꯃ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯅꯨꯄꯥ ꯑꯗꯨꯅ ꯃꯈꯨꯠ ꯑꯗꯨ ꯊꯤꯜꯂꯛꯂꯝꯃꯤ꯫ ꯇꯝꯅꯥꯅ ꯁꯤꯇꯥꯔ ꯑꯗꯨ ꯄꯥꯏꯔꯒ, ꯁꯤ ꯀꯩꯗꯧꯔꯒꯦ ꯏꯕꯣ? ꯑꯩꯒꯤꯅꯤ꯫ ꯑꯩꯈꯣꯏꯗꯤꯅꯦ, ꯁꯥꯗꯣꯡ ꯌꯣꯜꯂꯒ ꯁꯦꯜ ꯇꯥꯟꯕꯅꯤꯅ ꯐꯤ ꯑꯀꯣꯝꯕ ꯈꯔ ꯁꯦꯠꯀꯅꯤ꯫ ꯃꯁꯤꯒꯤ ꯁꯤꯇꯥꯔ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯄꯥꯈꯪ ꯈꯔ ꯑꯃꯨꯛ ꯏꯁꯩ ꯁꯛꯆꯤꯟꯗꯨꯅ ꯁꯨꯝꯒꯅꯤ꯫ ꯁꯦꯜꯕꯨ ꯐꯪꯂꯕꯗꯤ ꯍꯥꯏꯗꯨꯅ ꯃꯈꯜ ꯃꯈꯜꯒꯤ ꯊꯕꯛꯅꯤ꯫ ꯑꯩꯈꯣꯏꯅ ꯍꯩꯔꯣꯏꯗꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯦꯗ꯫ ꯅꯣꯛꯃꯤ ꯅꯣꯛꯃꯤꯕ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯉꯥꯡꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯗꯤ ꯇꯅꯤꯛ ꯇꯅꯤꯛꯂꯤ, ꯃꯄꯤꯁꯨ ꯂꯦꯞꯇꯅ ꯁꯤꯟꯊꯔꯛꯏ꯫ ꯑꯃꯨꯛ ꯑꯃꯨꯛꯁꯨ ꯏꯁꯥ ꯏꯊꯟꯇ ꯇꯨꯀꯠꯆꯕ ꯄꯣꯛꯏ꯫ ꯑꯩꯁꯤꯕꯨ ꯄꯥꯞ ꯆꯦꯜꯂꯕ꯭ꯔꯥ ꯍꯥꯏꯗꯅ꯫ ꯅꯨꯄꯥꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ, ꯃꯔꯝ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯅꯍꯥꯛꯀꯤꯁꯨ꯫ ꯑꯗꯨꯕꯨ ꯑꯩ ꯍꯪꯂꯒꯦ, ꯃꯊꯪ ꯃꯄꯣꯛ ꯊꯦꯡꯅꯕꯗ ꯍꯪꯂꯒꯦ꯫ ꯑꯇꯣꯞꯄ ꯅꯨꯄꯤ ꯊꯤꯔꯝꯂꯕꯗꯤ ꯀꯝꯗꯧꯕ? ꯅꯨꯄꯥꯗꯨꯅ ꯃꯉꯛꯇꯨ ꯈꯤꯇꯪ ꯂꯦꯡꯂꯒ, ꯃꯗꯨꯒꯤ ꯁꯤꯇꯥꯔꯗꯣ ꯑꯃꯨꯛꯇ ꯈꯤꯉꯨ꯫ ꯑꯩ ꯁꯤꯔꯝꯗꯥꯏꯒꯤ ꯃꯤꯀꯨꯞ ꯑꯁꯤꯗ ꯅꯨꯡꯁꯤꯔꯕ ꯈꯣꯟꯖꯦꯜ ꯑꯗꯣ ꯇꯥꯟꯊꯥ ꯅꯥꯏꯅ ꯁꯛꯄ ꯏꯁꯩꯗꯨꯃꯇꯪ ꯑꯩ ꯇꯥꯖꯅꯤꯡꯉꯤ꯫ ꯑꯩꯒꯤ ꯏꯃꯥꯗꯨꯁꯨ ꯁꯤꯇꯥꯔ ꯈꯣꯡꯕ ꯌꯥꯝꯅ ꯄꯥꯝꯖꯕꯅꯤ꯫ ꯇꯝꯅꯥ ꯅꯨꯡꯉꯥꯏꯇꯅ,
ꯑꯗꯨꯕꯨ ꯏꯕꯨꯡ, ꯂꯥꯟꯖꯦꯜꯂꯛꯄꯗ ꯁꯤꯇꯥꯔ ꯑꯁꯤꯒꯤ ꯃꯔꯤ ꯑꯃꯗꯤ ꯇꯠꯈ꯭ꯔꯦ, ꯑꯗꯨꯅ ꯃꯈꯣꯜ ꯐꯖꯅ ꯊꯣꯛꯑꯔꯣꯏꯌꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯤꯇꯥꯔ ꯑꯗꯨ ꯁꯨꯔ ꯏꯇꯥ ꯇꯥꯗꯕ ꯃꯈꯩ ꯈꯤꯡꯂꯛꯄ ꯑꯗꯨꯗ ꯅꯨꯄꯥꯗꯨ ꯅꯣꯛꯃꯤ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ, ꯂꯥꯏ ꯃꯍꯥꯛꯁꯨ ꯐꯠꯃꯟꯗꯦ, ꯃꯁꯤ ꯃꯇꯝꯗꯤ ꯇꯥꯔꯒ ꯁꯤꯍꯟꯕꯤꯕ ꯌꯥꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯕ ꯂꯣꯏꯕꯒ ꯅꯨꯄꯥ ꯑꯗꯨ ꯑꯀꯟꯕ ꯂꯣꯛ ꯈꯨꯕꯒ ꯂꯣꯏꯅꯅ ꯁꯥꯊꯤꯅ ꯃꯌꯥꯗꯒꯤ ꯏ ꯑꯣꯊꯣꯔꯛꯂꯦ꯫ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯄꯥꯈꯠꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯁꯦꯕꯥ ꯇꯧꯕꯤꯔꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯄꯤꯇ꯭ꯔꯨ ꯍꯣꯏꯒꯤ ꯀꯥꯡꯕꯨꯒ ꯁꯤꯖ ꯍꯣꯏꯒꯤ ꯀꯥꯡꯕꯨꯒꯗꯣ ꯑꯌꯨꯛ ꯑꯉꯟꯕꯗ ꯃꯆꯤꯟ ꯃꯈꯥ ꯁꯦꯡꯒꯗꯕꯒꯤ ꯊꯣꯔꯛꯄꯗ ꯃꯥꯌꯣꯛꯅꯕꯗꯒꯤ ꯄꯩꯗꯨꯅ ꯆꯠꯂꯦ꯫ ꯊꯥꯖꯗꯤ ꯁꯤꯖꯗꯅꯤ ꯃꯤꯠꯈꯥꯅ ꯌꯦꯡꯂꯤꯕ, ꯑꯗꯨꯕꯨ ꯁꯤꯖꯗꯤ ꯑꯉꯥꯡꯅꯤꯀꯣ ꯍꯥꯏꯗꯨꯅ ꯈꯟꯗꯣꯛꯂꯒ ꯀꯔꯤꯁꯨ ꯈꯟꯖꯤꯜꯂꯨꯕ ꯇꯧꯔꯝꯗꯦ꯫ ꯍꯦꯝꯕꯁꯨ ꯃꯤꯀꯞ ꯊꯣꯔꯛꯂꯦ, ꯑꯗꯨꯕꯨ ꯃꯪ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ ꯈꯪꯗꯦ, ꯃꯣꯃꯣꯟꯒ ꯅꯣꯛꯂꯒ ꯇꯤꯡꯂꯤ ꯌꯥꯡꯂꯤꯔꯛꯏ꯫ ꯃꯇꯝꯁꯤꯗꯤ ꯌꯧꯈ꯭ꯔꯦꯅ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯤꯟ ꯃꯈꯥ ꯇꯦꯡꯊꯣꯛꯂꯒ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯂꯨꯆꯤꯡꯕꯒꯤ ꯐꯤꯖꯣꯜ ꯑꯗꯨ ꯁꯦꯠꯆꯤꯜꯂꯒ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗꯨꯗ ꯂꯦꯞꯂꯒ, ꯐꯤꯕꯝꯁꯤꯒ ꯀꯣꯏꯗꯥꯁꯤꯒ ꯁꯦꯠꯂꯤꯕ ꯐꯤꯖꯣꯜꯁꯤꯒ, ꯁꯥꯁꯤꯟꯅꯕ ꯂꯨꯆꯤꯡꯕ ꯇꯣꯛꯈ꯭ꯔꯣ, ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯑꯃꯥꯟꯕ ꯂꯨꯆꯤꯡꯕ ꯑꯝꯇ ꯂꯩꯔꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯔꯛꯄꯅꯤ꯫ ꯁꯤꯖꯅ ꯂꯥꯏꯁꯪ ꯑꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯋꯥꯡꯒꯤ ꯁꯔꯨꯛ ꯑꯗꯨꯗ ꯐꯥꯠꯂꯤꯕ ꯊꯣꯡꯅꯥꯎ ꯑꯆꯧꯕ ꯑꯗꯣꯝꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯅꯣꯛꯃꯤ ꯆꯪꯁꯤꯜꯂꯛꯂꯒ, ꯀꯩ ꯌꯦꯡꯉꯝꯃꯤꯅꯣ ꯁꯤꯖ? ꯁꯤꯖ ꯍꯦꯝꯕꯗ ꯈꯣꯡꯗꯒꯤ ꯅꯇꯣꯟ ꯐꯥꯎꯕ ꯌꯦꯡꯂꯒ ꯋꯥꯗꯤ ꯉꯥꯡꯗꯦ ꯅꯣꯛꯂꯛꯏ꯫ ꯍꯦꯝꯕꯅ ꯌꯥꯝꯅ ꯄꯣꯡꯅ, ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇꯕꯅꯤ, ꯁꯛꯇꯒꯤ ꯐꯤꯕꯝꯗꯒꯤ ꯂꯩꯁꯥꯕꯤ ꯃꯌꯥꯝꯅ ꯀꯤꯅꯔꯤꯕꯅꯤ, ꯑꯗꯣ ꯅꯪꯗꯤ ꯇꯣꯉꯥꯜꯂꯤ, ꯃꯁꯤꯗꯅꯦ ꯑꯩꯅ ꯅꯪꯕꯨ ꯂꯥꯠꯇꯨꯅ ꯊꯝꯅꯤꯡꯂꯤꯕꯁꯦ꯫ ꯁꯤꯖ ꯅꯣꯛꯂꯒ, ꯑꯩꯗꯤ ꯅꯨꯄꯥꯅ ꯀꯣꯏ ꯈꯥꯛꯄꯁꯦ ꯌꯥꯝ ꯍꯩꯅꯗꯦ, ꯑꯗꯨꯒ ꯃꯁꯝ ꯀꯥ ꯍꯦꯟꯅ ꯁꯥꯡꯕꯁꯨ ꯀꯌꯥ ꯍꯩꯅꯗꯦ꯫ ꯋꯥꯗꯨ ꯇꯥꯕꯗ ꯍꯦꯝꯕ ꯃꯁꯥꯗ ꯑꯃꯨꯛ ꯌꯦꯡꯊꯖꯔꯒ ꯏꯀꯥꯏꯔꯞ ꯇꯧꯅ ꯁꯤꯖꯗ ꯑꯃꯨꯛ ꯌꯦꯡꯂꯒ, ꯑꯣ, ꯅꯪꯒꯤ ꯅꯀꯣꯏꯗꯨꯅꯦ ꯅꯁꯝꯗꯨꯅꯦ, ꯅꯤꯡꯊꯤꯖꯅ ꯐꯤꯖꯣꯜ ꯑꯗꯨ ꯁꯦꯠꯂꯕꯁꯨ ꯌꯥꯝꯅ ꯆꯃꯣꯠꯅꯕ ꯃꯤꯑꯣꯏ ꯃꯥꯜꯂꯦ꯫ ꯑꯗꯨꯒ ꯑꯩꯗꯤ ꯍꯥꯏꯈ꯭ꯔꯦ, ꯑꯩꯗꯤ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯗꯦ, ꯁꯨꯞꯅꯇꯒꯤ ꯁꯦꯜꯗ ꯉꯥꯎꯖꯕꯤꯅꯤ, ꯏꯁꯥꯒꯤ ꯏꯖꯠ ꯅꯋꯥ ꯂꯧꯗꯦ꯫ ꯑꯩꯕꯨ ꯉꯥꯎꯍꯟꯒꯦ ꯈꯜꯂꯕꯗꯤ ꯅꯁꯥꯗꯣ ꯈꯔ ꯅꯥꯟꯕ ꯇꯝꯃꯨ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯤꯖꯗꯨ ꯆꯠꯈ꯭ꯔꯦ꯫ ꯉꯁꯤꯁꯨ ꯃꯃꯤꯠ ꯑꯗꯨꯅ ꯆꯠꯈ꯭ꯔꯤꯕ ꯃꯍꯥꯛꯀꯤ ꯅꯤꯡꯊꯤꯖꯔꯕꯤ ꯁꯕꯥꯟꯗ ꯏꯉꯥꯎ ꯉꯥꯎꯅ ꯇꯥꯟꯅꯗꯨꯅ ꯌꯦꯡꯍꯧꯏ꯫ ꯍꯦꯝꯕ ꯅꯨꯡꯉꯥꯏꯇꯅ, ꯑꯩꯁꯤꯕꯨ ꯌꯥꯝ ꯃꯣꯠꯂꯖꯥꯠꯂꯅꯦ, ꯏꯔꯨꯒꯗꯤ ꯂꯨꯖꯊꯣꯛꯄꯅꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯊꯣꯏꯕꯅ ꯍꯔꯥꯎꯅ ꯆꯦꯟꯁꯤꯜꯂꯛꯂꯒ, ꯑꯌꯥ ꯏꯌꯥꯝꯕ, ꯅꯪꯉꯣꯟꯗ ꯂꯨꯆꯤꯡꯕꯒꯤ ꯐꯤꯖꯣꯜ ꯁꯦꯠꯆꯤꯟꯕꯗꯣ ꯌꯥꯝ ꯄꯛꯆꯩ, ꯋꯥꯡꯒ ꯆꯥꯎꯔꯒ ꯀꯩ ꯈꯨꯐꯖꯅꯣ ꯏꯌꯥꯝꯕ, ꯄꯛꯄꯨ ꯄꯛꯆꯕ꯭ꯔꯅꯦ? ꯑꯁꯦꯡꯀꯤ ꯌꯥꯝ ꯐꯖꯩ, ꯌꯥꯝ ꯊꯤꯅ ꯄꯛꯆꯩ꯫ ꯊꯣꯏꯕ ꯍꯦꯝꯕꯒꯤ ꯃꯁꯥꯒꯗꯨ ꯇꯥꯞ ꯄꯥꯏꯔꯒ, ꯑꯩꯈꯣꯏ ꯁꯤꯗ ꯍꯥꯟꯅ ꯂꯩꯔꯝꯕ ꯂꯨꯆꯤꯡꯕꯗꯨꯅꯦ ꯑꯍꯜ ꯑꯣꯏꯕ ꯉꯥꯛꯇ, ꯀꯔꯤꯒꯨꯝꯕ ꯂꯥꯟꯅꯁꯦ ꯇꯧꯔꯝꯗ꯭ꯔꯕ ꯏꯌꯥꯝꯕꯅ ꯂꯥꯏꯁꯪ ꯑꯁꯤꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯔꯝꯂꯕ, ꯑꯁ ꯍꯥꯏꯕꯤꯗꯤ ꯍꯥꯏꯔꯤ ꯏꯌꯥꯝꯕ, ꯂꯩꯁꯥꯕꯤꯅ ꯆꯤꯛꯅ ꯆꯥꯏꯅ ꯉꯝꯗꯅ ꯂꯥꯛꯀꯅꯤꯕꯣ꯫ ꯍꯦꯝꯕ ꯃꯁꯥꯗꯨ ꯈꯔ ꯐꯜꯂꯞ ꯂꯦꯞꯂꯒ, ꯑꯗꯨꯒ ꯃꯥꯅꯁꯨ ꯑꯩꯕꯨ ꯃꯣꯠꯂꯤ ꯍꯥꯏꯖꯕ ꯁꯥꯏ꯫ ꯀꯔꯤꯕꯨꯅꯣ? ꯀꯩꯁꯨ ꯅꯠꯇꯦꯗ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯤꯔꯟꯗꯥꯅ ꯈꯣꯟꯖꯦꯜ ꯍꯧꯅ, ꯊꯣꯏꯕ, ꯁꯤꯗ ꯑꯝꯇ ꯂꯥꯛꯑꯣ꯫ ꯍꯣꯏ ꯏꯆꯦ, ꯂꯥꯛꯑꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯃꯤꯔꯟꯗꯥ ꯍꯦꯝꯕ ꯂꯩꯔꯝꯕ ꯑꯗꯨꯗ ꯏꯔꯥꯡ ꯃꯤꯅꯣꯛ ꯅꯣꯛꯁꯤꯜꯂꯛꯏ꯫ ꯍꯦꯝꯕꯁꯨ ꯍꯟꯗꯦ, ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯤꯆꯤ ꯈꯖꯤꯜꯂꯤ꯫ ꯃꯈꯣꯏ ꯆꯠꯈ꯭ꯔꯕꯗ ꯍꯦꯝꯕ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯔꯛꯂꯒ ꯃꯈ꯭ꯋꯥꯡ ꯑꯗꯨ ꯃꯦꯠꯂꯒ, ꯃꯈꯣꯏꯁꯦ ꯃꯁꯛ ꯂꯣꯏꯅ ꯐꯖꯩꯅꯦ, ꯑꯋꯥꯠꯄ ꯑꯝꯇ ꯂꯩꯇꯦ, ꯑꯗꯨ ꯀꯩꯒꯤꯅꯣ ꯑꯩꯅ ꯁꯤꯖꯕꯨꯗꯤ ꯑꯁꯨꯛ ꯊꯋꯥꯏ ꯇꯥꯅ ꯀꯜꯂꯛꯄ ꯄꯣꯛꯂꯨꯔꯤꯕ? ꯑꯩ ꯁꯨꯃꯥꯏꯅ ꯂꯩꯊꯣꯛꯄ ꯌꯥꯔꯣꯏ꯫ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩꯗ ꯑꯩ ꯎꯄꯨ ꯑꯗꯣ ꯊꯤꯗꯕ ꯌꯥꯗꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯂꯒ ꯈꯔ ꯆꯤꯡꯅꯕ ꯖꯒꯥꯁꯤꯡ ꯑꯗꯨꯗ ꯆꯪꯗꯨꯅ ꯎꯄꯨ ꯑꯗꯨꯕꯨ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯁꯨꯝ ꯂꯦꯞꯇꯅ ꯊꯤꯔꯛꯄꯅ ꯂꯥꯏꯁꯪ ꯑꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯔꯣꯏꯕ ꯗꯣꯂꯥꯟ ꯑꯗꯨ ꯀꯥꯈꯠꯂꯛꯂꯒ, ꯀꯗꯥꯏꯗꯕꯨ ꯂꯣꯠꯂꯒ ꯊꯝꯕꯅꯣ? ꯑꯗꯨꯕꯨꯗꯤ ꯁꯦꯟꯌꯥꯝꯅꯤꯅ ꯐꯣꯡꯅ ꯍꯦꯛꯇ ꯊꯝꯕ ꯌꯥꯕ ꯅꯠꯇꯦꯅꯦ꯫ ꯍꯦꯝꯕ ꯑꯩꯒꯤ ꯀꯣꯛꯁꯤ ꯆꯨꯕ, ꯂꯥꯜꯂꯛꯁꯤꯗ ꯅꯨꯡꯁꯤ ꯂꯝꯕꯤꯗ ꯈꯣꯡ ꯑꯃꯨꯛ ꯊꯥꯡꯖꯤꯜꯂꯨꯕ ꯄꯥꯝꯂꯛꯏꯅꯦꯕ ꯑꯩꯅ ꯇꯧꯔꯤꯁꯦ꯫ ꯊꯃꯣꯏꯒꯁꯤ ꯀꯩꯅꯣꯝꯃ ꯏꯇꯧ ꯇꯧꯏꯗ, ꯁꯦꯜ ꯊꯤꯕ ꯂꯥꯛꯄ꯭ꯔꯕꯨ ꯅꯨꯡꯁꯤ ꯆꯩꯅꯥ ꯑꯣꯏꯅ ꯄꯨꯔꯒ ꯍꯟꯈꯤꯕ꯭ꯔꯥ ꯈꯪꯄꯣꯠꯇꯦ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯅ ꯌꯦꯛꯅꯕꯁꯤꯡꯒꯤ ꯂꯥꯟꯃꯤ ꯈꯔ ꯅꯣꯡꯃꯩꯋꯣ ꯀꯩꯋꯣ ꯈꯨꯠꯂꯥꯏ ꯈꯔ ꯄꯥꯏꯔꯒ ꯂꯥꯏꯁꯪ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯂꯤꯕꯗꯨ ꯎꯕꯗ ꯊꯣꯏꯕꯁꯨ ꯎꯔꯗꯨꯅ ꯄꯥꯈꯠꯅ
ꯃꯈꯣꯜꯗꯤ ꯊꯣꯛꯍꯟꯗ ꯆꯦꯟꯁꯤꯜꯂꯛꯂꯒ ꯄꯥꯎ ꯑꯗꯨ ꯃꯆꯦꯁꯤꯡꯗ ꯍꯥꯟꯅ ꯇꯝꯂꯝꯃꯤ, ꯑꯗꯨꯒ ꯊꯥꯖ ꯍꯣꯏꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯦꯟꯈ꯭ꯔꯦ꯫ ꯁꯤꯖ ꯇꯞꯅ, ꯃꯌꯥꯝ ꯂꯥꯡꯍꯟꯗꯅ ꯂꯩꯅꯨꯡꯒꯤ ꯑꯔꯣꯠꯄ ꯀꯥ ꯑꯗꯨꯗ ꯆꯦꯟꯁꯤꯟꯅꯔꯣ꯫ ꯊꯥꯖ ꯈꯣꯏꯁꯨ ꯊꯣꯏꯕꯅ ꯇꯝꯕꯗꯒꯤ ꯄꯥꯎ ꯑꯗꯨ ꯇꯥꯔꯤ ꯃꯌꯥꯝꯅ ꯈꯪꯂꯣꯏꯗꯕ ꯂꯥꯏꯁꯪ ꯑꯗꯨꯒꯤ ꯁꯥꯇ꯭ꯔꯁꯤꯡꯅ ꯈꯪꯂꯣꯏꯗꯕ ꯑꯔꯣꯠꯄ ꯂꯣꯠꯐꯝ ꯑꯣꯏꯔꯤꯕ ꯂꯩꯅꯨꯡ ꯀꯥ ꯑꯗꯨꯗ ꯃꯍꯩ ꯆꯦꯟꯁꯤꯟꯅꯅꯕ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛꯅ ꯊꯤꯔꯤꯕꯁꯨ ꯌꯦꯛꯅꯕꯁꯤꯡ ꯑꯗꯨꯅ ꯎꯈꯤꯕꯅ ꯍꯥꯜꯂꯤ꯫ ꯑꯗꯨꯅ ꯃꯈꯣꯏ ꯃꯊ꯭ꯋꯥꯏꯇꯕꯨ ꯍꯤꯡꯂꯕꯗꯤ ꯍꯥꯏꯗꯨꯅ ꯃꯍꯩ ꯂꯩꯔꯝꯕ ꯀꯧꯈꯥꯏꯗꯨꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯍꯔꯥꯎꯅ, "ꯑꯣꯏ, ꯀꯨꯆꯨꯒ ꯇꯥꯊꯣꯠꯂꯗꯅ ꯃꯈꯣꯏ ꯑꯃꯠꯇ ꯍꯥꯠꯀꯨꯝꯁꯦ, ꯊꯋꯥꯏ ꯍꯤꯡꯅ ꯄꯥꯎ, ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯋꯥ ꯄꯣꯊꯥꯐꯝ ꯑꯣꯏꯁꯦ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤ꯫ ꯑꯉꯥꯡꯁꯤꯡ ꯑꯗꯨꯁꯨ ꯈꯣꯟꯖꯦꯜ ꯍꯧꯅ ꯀꯞꯂꯗꯨꯅ ꯂꯩꯖꯕꯤ ꯊꯥꯗꯨꯅ ꯆꯦꯜꯂꯤ꯫ ꯁꯣꯝꯗꯅ ꯂꯥꯏꯁꯪ ꯑꯗꯨꯒꯤ ꯗꯣꯂꯥꯟ ꯃꯊꯛꯇ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕ ꯍꯦꯝꯕ ꯑꯗꯨ ꯂꯣꯟꯅ ꯃꯈꯥꯗ ꯌꯦꯡꯊꯔꯛꯄꯗ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯂꯩꯁꯥꯕꯤ ꯄꯨꯡꯈꯛ ꯐꯥꯔꯛꯄꯗ ꯉꯥꯏꯔꯤꯕ ꯃꯆꯜꯁꯤꯡ ꯑꯗꯨꯕꯨ ꯁꯔꯥꯛ ꯇꯝꯒꯗꯕꯒꯤ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯨꯅ ꯂꯩꯔꯝꯂꯤꯕ ꯑꯗꯨ ꯎꯕꯗ ꯃꯊꯃꯣꯏꯗ ꯀꯔꯤꯅꯣ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯕ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯐꯥꯎꯔꯝꯃꯤ꯫ ꯅꯨꯄꯥꯁꯤꯡ ꯑꯗꯨꯗꯤ ꯂꯥꯟꯃꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯅ ꯄꯥꯏꯔꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯆꯜꯁꯤꯡ ꯑꯗꯨꯒꯤ ꯃꯊ꯭ꯋꯥꯏ ꯀꯟꯅꯤꯡꯉꯦ ꯍꯥꯏꯗꯨꯅꯁꯨ ꯍꯦꯛꯇ ꯆꯪꯁꯤꯜꯂꯨꯕ ꯌꯥꯗꯕꯅꯤꯅ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯑꯗꯨ ꯃꯨꯟꯅ ꯉꯥꯏꯍꯥꯛ ꯈꯜꯂꯤ꯫ ꯁꯣꯝꯗꯅ ꯂꯥꯟꯃꯤ ꯑꯗꯨꯅ ꯊꯣꯏꯕꯨ ꯐꯥꯈꯤꯗꯨꯅ ꯁꯔꯥꯛ ꯇꯝꯒꯗꯕꯒꯤ ꯃꯐꯤ ꯐꯨꯔꯤꯠꯀꯥꯗꯨ ꯁꯦꯒꯥꯏꯕ ꯍꯧꯔꯛꯏ꯫ ꯊꯣꯏꯗꯨ ꯑꯣꯛ ꯈꯣꯡꯕ ꯃꯈꯩ ꯀꯞꯂꯒ ꯈꯣꯟꯖꯦꯜ ꯍꯧꯅ ꯂꯥꯎꯔꯒ, "ꯑꯣꯛꯇꯕ! ꯅꯆꯦ ꯅꯆꯜ ꯅꯆꯥ ꯑꯃꯠꯇ ꯂꯩꯇꯕ꯭ꯔꯣ ꯅꯈꯣꯏꯕꯨ? ꯃꯤꯑꯣꯏꯕꯒꯤ ꯊꯃꯣꯏ ꯄꯥꯟꯗꯕ꯭ꯔꯣ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯦꯟꯗꯕ ꯃꯈꯩ ꯂꯥꯟꯃꯤꯗꯨꯒꯤ ꯃꯃꯥꯏꯗ ꯃꯊꯤꯟ ꯁꯤꯠꯆꯤꯜꯂꯤ꯫ ꯂꯥꯟꯃꯤꯗꯨꯅ ꯁꯥꯎꯔꯒ, "ꯃꯁꯤ ꯁꯤꯔꯝꯗꯥꯏꯁꯤ ꯐꯥꯎꯕ ꯊꯧꯅꯥ ꯂꯩꯅꯦ꯫ ꯑꯣꯏ, ꯅꯄꯨꯟꯁꯤ ꯃꯆꯥ ꯑꯗꯨ ꯃꯥꯡꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯑꯅꯤꯡꯕꯁꯦ ꯅꯁꯥꯅ ꯌꯥꯅ ꯊꯨꯡꯍꯜꯂꯨꯅꯦ꯫ ꯌꯦꯛꯅꯕꯗꯕꯨ ꯀꯔꯤꯒꯤ ꯃꯤꯅꯨꯡꯁꯤ ꯎꯠꯇꯣꯏꯕ ꯍꯥ? ꯑꯉꯥꯡꯅ ꯍꯩꯄꯥ ꯁꯥꯗꯅ ꯇꯨꯃꯤꯟ ꯂꯩꯌꯨ." ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯤꯡꯂꯤ ꯊꯣꯛꯂꯕ ꯃꯈꯨꯠ ꯑꯗꯨ ꯁꯥꯐꯨ ꯀꯟꯅ ꯊꯣꯏꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯑꯣꯟꯗꯨꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯊꯥꯖꯤꯟꯕꯤꯔꯝꯃꯤ꯫ ꯊꯣꯏꯗꯤ ꯑꯉꯥꯡꯒ ꯑꯣꯏꯕꯒ ꯃꯀꯣꯛ ꯑꯗꯨ ꯉꯥꯎꯔꯦ, ꯃꯆꯤꯟ ꯑꯗꯨ ꯏ ꯊꯣꯛꯂꯦ, ꯇꯠꯁꯨ ꯇꯠꯂꯦ꯫ ꯂꯩꯅꯨꯡꯒꯤ ꯑꯔꯣꯠꯄ ꯀꯥ ꯑꯗꯨꯗ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕ ꯁꯤꯖꯈꯣꯏꯁꯨ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯏ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯇꯨꯃꯤꯟꯅ ꯇꯥꯔꯒ ꯊꯃꯣꯏ ꯁꯣꯛꯄ ꯐꯣꯡꯗꯣꯛꯄ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯖꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯂꯥꯟꯃꯤ ꯑꯗꯨꯅ ꯃꯄꯨꯡ ꯐꯥꯅ ꯊꯣꯏꯒꯤ ꯐꯤꯖꯣꯜ ꯑꯗꯨ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯔꯤꯉꯩ ꯈꯪꯍꯧꯗꯅ ꯍꯦꯝꯕꯗꯨ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯈꯣꯟꯖꯦꯜ ꯍꯧꯅ ꯂꯥꯎꯔꯒ ꯊꯣꯔꯛꯏ꯫ "ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯣ ꯈꯨꯗꯛ ꯑꯁꯤꯗ ꯂꯦꯞꯄꯨ꯫ ꯃꯗꯨ ꯌꯥꯝꯅ ꯇꯧꯍꯩꯗꯕ ꯊꯕꯛ ꯑꯃꯅꯤ꯫ ꯃꯐꯝ ꯑꯁꯦ ꯁꯥꯍꯤꯡ ꯆꯥꯕ ꯅꯈꯣꯏꯅ ꯃꯥꯡꯗꯣꯛꯀꯦ ꯈꯟꯒꯅꯨ꯫ ꯃꯐꯝ ꯑꯁꯤꯗꯤ ꯁꯦꯡꯂꯕ ꯏꯁꯣꯔꯒꯤ ꯂꯥꯏꯁꯪꯅꯤ꯫ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯂꯩꯔꯤꯕ ꯂꯩꯕꯥꯛ ꯈꯨꯗꯤꯡꯃꯛꯀꯤ ꯑꯁꯥ ꯑꯣꯏꯔꯤꯕ ꯑꯃꯠꯇ ꯉꯥꯏꯔꯕ ꯏꯁꯣꯔꯒꯤ ꯈꯨꯕꯝꯅꯤ꯫ ꯁꯨꯛ ꯌꯥꯝꯅ ꯁꯦꯡꯈ꯭ꯔꯕ ꯃꯐꯝꯅꯤ ꯍꯥꯏꯅ ꯊꯥꯖꯅꯔꯤꯕ ꯃꯐꯝ ꯑꯁꯤꯕꯨ ꯅꯈꯣꯏꯅ ꯃꯥꯡꯊꯣꯛꯀꯗꯧꯔꯤ꯫ ꯅꯈꯣꯏꯒꯤ ꯅꯄꯨꯟꯁꯤ ꯑꯗꯣ ꯅꯣꯔꯣꯛꯇ ꯂꯣꯏꯅ ꯆꯠꯀꯗꯧꯔꯤ꯫ ꯑꯩꯍꯥꯛ ꯑꯁꯦ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯑꯃꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯏꯁꯪ ꯑꯁꯤꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯅ ꯂꯩꯖꯕꯅꯤ꯫ ꯂꯥꯟ ꯇꯧꯔꯦ ꯈꯪꯅ ꯂꯨꯆꯤꯡꯕ ꯑꯃ ꯑꯣꯏꯅ ꯂꯥꯏꯁꯪ ꯑꯁꯤꯒꯤ ꯃꯍꯩ ꯇꯝꯖꯕ ꯂꯥꯛꯆꯔꯤꯕꯅꯤ꯫ ꯑꯉꯥꯡꯁꯤꯡ ꯑꯁꯤꯒꯤ ꯉꯥꯛ ꯁꯦꯟꯅꯅꯕ ꯂꯩꯖꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯒꯤ ꯏꯁꯣꯔꯒꯤ ꯊꯧꯕꯨꯔꯣꯏ ꯑꯣꯏꯅ ꯍꯥꯏꯖꯔꯤ꯫ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯣ ꯄꯥꯞꯀꯤ ꯃꯁꯛꯅꯤ꯫ ꯈꯨꯗꯛ ꯑꯁꯤꯗ ꯂꯦꯞꯄꯤꯌꯨ, ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯂꯥꯟꯃꯤꯁꯥ." ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯁꯨ ꯍꯦꯝꯕꯅ ꯍꯥꯏꯔꯤꯕꯗꯨ ꯂꯧꯗꯕꯁꯨ ꯉꯝꯗ꯭ꯔꯦ꯫ ꯃꯔꯝꯗꯤ ꯍꯦꯝꯕꯅ ꯂꯨꯆꯤꯡꯕ ꯑꯃꯒꯤ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯏꯁꯣꯔꯒꯤ ꯑꯁꯦꯡꯕ ꯐꯝꯕꯥꯜꯅꯤ, ꯃꯌꯦꯛꯅꯤ ꯍꯥꯏꯗꯨꯅ ꯈꯪꯅꯔꯤꯕ ꯃꯆꯨ ꯃꯃꯦꯜ ꯅꯥꯏꯕ ꯐꯤꯔꯥꯜ ꯑꯗꯨ ꯃꯈꯨꯠ ꯑꯗꯨꯅ ꯊꯥꯡꯒꯠꯇꯨꯅ ꯂꯩꯔꯤꯕ ꯑꯗꯨꯗꯅꯤ ꯍꯦꯟꯖꯤꯟꯕ ꯉꯝꯗ꯭ꯔꯤꯕ꯫ ꯑꯣꯛ ꯈꯣꯡꯕ ꯃꯈꯩ ꯀꯞꯇꯨꯅ ꯂꯩꯔꯝꯂꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯁꯨ ꯍꯦꯝꯕꯒꯤ ꯃꯅꯥꯛꯇ ꯀꯞꯂꯒ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯂꯥꯟꯃꯤ ꯑꯃꯅ ꯍꯦꯝꯕꯒꯤ ꯃꯅꯥꯛ ꯅꯛꯅ ꯆꯦꯟꯁꯤꯜꯂꯛꯂꯒ, "ꯅꯍꯥꯛ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇꯒꯤ ꯃꯐꯝ ꯑꯁꯤꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯟ ꯇꯧꯔꯦ ꯍꯥꯏꯕ ꯈꯪꯅ ꯀꯔꯤꯒꯤ ꯂꯩꯔꯤꯕꯅꯣ? ꯅꯊ꯭ꯋꯥꯏ ꯑꯗꯨ ꯃꯥꯡꯅꯤꯡꯕ꯭ꯔꯥ? ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ꯫ ꯑꯩꯍꯥꯛ ꯑꯁꯦ ꯏꯁꯣꯔꯒꯤ ꯁꯦꯕꯥ ꯇꯧꯖꯔꯤꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯑꯩꯒꯤ ꯁꯥꯇ꯭ꯔꯁꯤꯡ ꯑꯁꯤꯕꯨ ꯉꯥꯛ ꯁꯦꯟꯕ ꯄꯥꯝꯃꯤ꯫ ꯃꯈꯣꯏꯁꯤꯡꯕꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯁꯣꯏꯗꯅ ꯄꯨꯗꯨꯅ ꯆꯠꯈꯤꯒꯅꯤ." ꯂꯥꯟꯃꯤ ꯑꯗꯨꯅ ꯊꯑꯣꯏ ꯎꯁꯤꯠꯇꯅ ꯅꯣꯛꯂꯒ, "ꯑꯣ, ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ." ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯪꯍꯧꯗꯦ ꯍꯦꯝꯕꯅ ꯄꯥꯏꯔꯤꯕ ꯐꯤꯔꯥꯜ ꯑꯗꯨ ꯂꯩꯃꯥꯏ ꯑꯗꯨꯗ ꯐꯠ ꯂꯥꯎꯅ ꯂꯥꯛꯇꯅ ꯆꯤꯡꯊꯩ꯫ ꯃꯈ꯭ꯋꯥꯡꯗ ꯌꯦꯞꯂꯤꯕ ꯊꯥꯡꯁꯥꯡ ꯑꯗꯨꯅ ꯃꯆꯦꯠ ꯀꯌꯥ ꯊꯣꯛꯄ ꯃꯈꯩ ꯌꯥꯟꯊꯠꯈ꯭ꯔꯦ꯫ ꯃꯇꯧ ꯑꯗꯨꯗ ꯂꯥꯏꯁꯪ ꯑꯗꯨꯕꯨ ꯆꯦꯠꯅ ꯂꯨꯝꯅ ꯂꯧꯖꯔꯤꯕ ꯊꯣꯏꯕꯗꯤ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ, ꯍꯤꯛ ꯍꯤꯛꯅ ꯀꯞꯂꯦ꯫ ꯂꯥꯟꯃꯤ ꯑꯗꯨꯅ ꯎꯁꯤꯠꯇꯅ ꯅꯥꯝꯃ ꯆꯤꯡꯂꯒ ꯅꯣꯛꯂꯒ, "ꯍꯧꯖꯤꯛꯇꯤ ꯑꯩꯕꯨ ꯍꯧꯈꯨꯗꯅ, ꯑꯩꯕꯨ ꯈꯥꯝꯈꯨꯗꯅ꯫ ꯅꯪ ꯅꯋꯥ ꯂꯧꯗꯦ꯫ ꯅꯪ ꯂꯨꯆꯤꯡꯕ ꯑꯣꯏꯔꯒ ꯀꯩꯗꯧꯔꯒꯦ? ꯃꯈꯣꯏꯁꯦ ꯌꯦꯛꯅꯕꯒꯤ ꯃꯤꯑꯣꯏ ꯉꯥꯛꯇꯅꯤ꯫ ꯑꯍꯥꯟꯕꯗꯗꯤ ꯐꯤꯔꯦꯜ ꯑꯁꯤꯒꯤ ꯃꯇꯦꯡꯅ ꯂꯥꯛꯆꯕ ꯉꯝꯗ꯭ꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯀꯅꯥꯅꯁꯨ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕꯁꯦ ꯊꯤꯡꯕ ꯉꯝꯂꯔꯣꯏ." ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯤꯛꯇ꯭ꯔꯨꯕꯨ ꯂꯥꯛꯇꯅ ꯆꯤꯡꯊꯣꯛꯂꯒ ꯁꯔꯥꯛ ꯇꯝꯒꯗꯕꯒꯤ ꯇꯧꯔꯛꯄ ꯑꯗꯨꯗ ꯍꯦꯝꯕ ꯈꯥꯝꯗꯣꯛꯅꯕ ꯍꯥꯏꯗꯨꯅ ꯍꯣꯠꯅꯖꯩ꯫ ꯑꯗꯨꯕꯨ ꯂꯥꯟꯃꯤ ꯑꯗꯨꯅ ꯅꯣꯡꯃꯩꯒꯤ ꯃꯅꯤꯡ ꯑꯗꯨꯅ ꯃꯀꯣꯛꯇ ꯁꯨꯔꯛꯄꯗꯒꯤ ꯂꯩꯃꯥꯏ ꯑꯗꯨꯗ ꯂꯣꯡꯅ ꯍꯥꯏꯊꯈ꯭ꯔꯦ꯫
ꯇꯟꯖꯥ ꯑꯗꯨꯗ ꯈꯪꯍꯧꯗꯦ ꯁꯔꯥꯛ ꯇꯝꯒꯦ ꯇꯧꯔꯤꯕ ꯂꯥꯟꯃꯤ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯅꯣꯡꯃꯩꯅ ꯀꯥꯞꯂꯛꯂꯝꯃꯤ꯫ ꯈꯨꯗꯛ ꯑꯗꯨꯗ ꯑꯗꯨꯃꯛ ꯃꯊ꯭ꯋꯥꯏ ꯊꯥꯈ꯭ꯔꯦ ꯃꯀꯣꯛꯇ ꯄꯥꯟꯕ ꯑꯣꯏꯕꯅ꯫ ꯃꯇꯧ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯇꯩ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯄꯥꯈꯠꯅ ꯌꯦꯡꯊꯣꯔꯛꯄꯗ ꯃꯈꯣꯏꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯔꯝꯕ ꯑꯗꯨꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯇꯨꯅ ꯃꯈꯨꯠ ꯊꯥꯡꯒꯠꯂꯒ ꯁꯂꯥꯝ ꯀꯣꯜꯂꯛꯂꯝꯃꯤ꯫ ꯃꯥꯅꯤ, ꯆꯪꯁꯤꯜꯂꯛꯂꯤꯕ ꯃꯤꯁꯛ ꯑꯗꯣ ꯑꯋꯥꯡ ꯂꯩꯄꯥꯛꯀꯤ ꯂꯥꯟꯒꯤ ꯂꯨꯆꯤꯡ ꯄꯨꯔꯦꯜꯅꯤ꯫ ꯍꯦꯝꯕ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯇꯧꯔꯒ ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨ ꯁꯣꯛꯄ ꯌꯥꯔꯣꯏ ꯃꯇꯥꯒꯨꯝ ꯃꯈꯨꯠ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯨꯆꯤꯡꯕꯗꯨ ꯆꯪꯁꯤꯜꯂꯛꯂꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯂꯥꯏꯁꯪ ꯑꯗꯨꯒꯤ ꯆꯥꯎꯔꯕ ꯃꯇꯧꯁꯤꯡ ꯑꯗꯨ ꯌꯦꯡꯂꯒ, "ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯒꯤ ꯂꯥꯏꯁꯪ ꯁꯦꯟꯅꯕ ꯂꯨꯆꯤꯡꯕ ꯑꯃꯔꯥ?" ꯍꯦꯝꯕ ꯃꯉꯛ ꯑꯗꯨ ꯅꯣꯝꯂꯒ, "ꯃꯥꯅꯤ꯫ ꯑꯗꯨꯕꯨ ꯂꯨꯆꯤꯡꯕ ꯑꯩꯍꯥꯛ ꯈꯥ ꯋꯥꯡ ꯂꯩꯄꯥꯛꯇꯒꯤ ꯑꯃꯠꯇ ꯅꯠꯆꯗꯦ, ꯑꯇꯣꯞꯄ ꯂꯩꯕꯥꯛꯇꯒꯤꯅꯤ꯫ ꯑꯗꯨꯕꯨ ꯂꯨꯆꯤꯡꯕ, ꯑꯩꯍꯥꯛ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯍꯨꯟꯗꯣꯛꯂꯝꯂꯒ ꯂꯥꯟꯐꯝ ꯃꯔꯛ ꯑꯁꯤꯗ ꯆꯠꯄ ꯉꯝꯂꯣꯏ꯫ ꯃꯈꯣꯏꯗꯤ ꯃꯤꯆꯝꯅꯤ, ꯃꯔꯥꯜ ꯂꯩꯖꯗꯦ꯫ ꯃꯈꯣꯏꯕꯨ ꯁꯣꯛꯄꯤꯒꯅꯨ." ꯂꯨꯆꯤꯡꯕ ꯑꯗꯨꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯇꯞꯅ, "ꯑꯩꯕꯨ ꯑꯗꯨꯛ ꯍꯥꯛꯅ ꯂꯥꯟꯅꯁꯨ ꯎꯒꯅꯨ꯫ ꯈꯠꯅꯔꯕ, ꯍꯥꯠꯄ ꯇꯨꯞꯄ ꯌꯥꯎꯅꯔꯛꯂꯕꯗꯤ ꯐꯠꯇꯕ ꯎꯍꯩꯗꯕ ꯊꯧꯗꯣꯛ ꯀꯌా ꯑꯃ ꯎꯔꯛꯄ ꯇꯥꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯗꯤ ꯑꯉꯥꯡꯅꯤ, ꯀꯔꯤꯃꯠꯇ ꯈꯪꯖꯕ ꯅꯠꯇꯦ꯫ ꯑꯗꯣ ꯃꯈꯣꯏꯅ ꯁꯦꯠꯂꯤꯕ ꯐꯤꯖꯣꯜ ꯑꯁꯤꯒ ꯍꯥꯏꯔꯨꯔꯕꯗꯤ ꯂꯥꯏꯁꯪ ꯑꯁꯤꯒꯤ ꯃꯍꯩꯔꯣꯏ ꯉꯥꯛꯇꯔꯥ?" "ꯃꯥꯅꯤ꯫ ꯃꯈꯣꯏ ꯏꯁꯣꯔꯒꯤ ꯁꯦꯕꯥ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯃꯐꯝ ꯑꯁꯤꯗ ꯃꯍꯩ ꯇꯝꯗꯨꯅ ꯂꯩꯖꯕ ꯑꯉꯥꯡ ꯉꯥꯛꯇꯅꯤ." ꯂꯨꯆꯤꯡꯕ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯑꯃ ꯈꯜꯂꯒ, "ꯐꯔꯦ. ꯑꯗꯣ ꯃꯈꯣꯏ ꯏꯁꯩ ꯁꯛꯄꯗꯤ ꯍꯩꯕ꯭ꯔꯥ? ꯍꯥꯏꯕꯗꯤ ꯏꯁꯣꯔꯒꯤ ꯑꯣꯏꯕ ꯏꯁꯩ? ꯑꯩꯁꯨ ꯂꯥꯟ ꯇꯧꯗ꯭ꯔꯤꯉꯩ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛꯇꯪꯗꯤ ꯏꯁꯣꯔ ꯈꯨꯔꯨꯝꯕ ꯂꯥꯛꯈ꯭ꯔꯦ꯫ ꯃꯤꯅ ꯆꯤꯛꯅ ꯆꯥꯏꯅꯕ ꯉꯝꯗꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯅꯨꯡꯁꯤꯔꯕ ꯈꯣꯟꯖꯦꯜꯗ ꯑꯉꯥꯡ ꯈꯔꯅ ꯐꯅꯦꯛ ꯃꯌꯦꯛ ꯅꯥꯏꯕꯤ ꯁꯦꯠꯂꯒ ꯁꯛꯂꯛꯈꯤꯕ ꯏꯁꯩ ꯑꯗꯣ ꯑꯩ ꯇꯥꯕ ꯄꯥꯝꯃꯤ." ꯍꯦꯟꯕꯗꯤ ꯏꯁꯩ ꯑꯗꯨ ꯇꯥꯈꯤꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯃꯥꯏ ꯑꯗꯨ ꯇꯞꯅ ꯊꯥꯖꯔꯣꯝꯗ ꯂꯩꯊꯣꯔꯛꯂꯒ ꯈꯪꯕ꯭ꯔ ꯃꯇꯥꯒꯨꯝ ꯏꯪꯒꯤꯠ ꯇꯧꯔꯛꯏ꯫ ꯊꯥꯖꯁꯨ ꯈꯪꯏ ꯃꯥꯁꯨ ꯌꯥꯎꯔꯣꯏ ꯍꯥꯏꯕꯒꯨꯝꯅ ꯃꯉꯛ ꯅꯣꯝꯂꯛꯏ꯫ ꯍꯦꯝꯕ ꯇꯞꯅ, "ꯂꯨꯆꯤꯡꯕ, ꯃꯊꯪ ꯂꯥꯛꯄꯗ ꯁꯣꯏꯗꯅ ꯁꯛꯍꯟꯖꯒꯦ. ꯉꯁꯤꯒꯤꯗꯤ ꯉꯥꯛꯄꯤꯔꯣ." ꯂꯨꯆꯤꯡꯕ ꯏꯪꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗ ꯌꯦꯡꯂꯒ, "ꯐꯔꯦ. ꯑꯗꯨꯗꯤ ꯑꯩꯍꯥꯛ ꯃꯊꯪꯒꯤ ꯊꯥ ꯑꯁꯤꯗ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯛꯎ꯫ ꯍꯥꯏ, ꯀꯅꯥ ꯀꯅꯥ ꯂꯩ? ꯃꯈꯣꯏꯒꯤ ꯆꯥꯅꯅꯕ ꯀꯔꯤ ꯀꯔꯤꯅꯣ ꯒꯥꯔꯤꯗ ꯌꯥꯎꯔꯛꯄꯗꯣ ꯈꯔ ꯄꯤꯔꯝꯃꯨ." ꯍꯦꯝꯕ ꯂꯨꯆꯤꯡꯕꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯉꯛꯏ꯫ ꯍꯥꯏꯕꯒ ꯇꯧꯕꯒ ꯂꯥꯟꯃꯤ ꯈꯔ ꯂꯥꯛꯂꯒ ꯑꯆꯥ ꯑꯊꯛ ꯌꯥꯎꯕ ꯄꯤꯛ ꯊꯜꯂꯕ ꯈꯥꯎꯖꯥꯎ ꯑꯅꯤꯈꯛ ꯄꯨꯔꯛꯂꯒ ꯂꯩꯃꯥꯏ ꯑꯗꯨꯗ ꯊꯝꯃꯤ꯫ "ꯐꯔꯦ. ꯃꯁꯤꯅ ꯑꯩꯈꯣꯏ ꯂꯥꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯍꯤꯡꯅꯅꯕ ꯎꯄꯥꯏ ꯑꯣꯏꯔꯝꯃꯨ꯫ ꯃꯐꯝ ꯑꯁꯤꯗ ꯅꯈꯣꯏꯗ ꯀꯅꯥꯝꯇꯅ ꯁꯣꯛꯍꯟꯗꯅ ꯊꯝꯒꯅꯤ꯫ ꯂꯥꯟ ꯑꯁꯤ ꯂꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕ ꯅꯈꯣꯏꯕꯨ ꯑꯩꯈꯣꯏꯅ ꯆꯦꯛꯁꯤꯟꯅ ꯉꯥꯛ ꯁꯦꯟꯒꯅꯤ꯫ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯈꯣꯏꯕꯨ ꯂꯥꯏꯁꯪ ꯑꯁꯤꯒꯤ ꯋꯥꯡꯃꯗ ꯑꯩꯒꯤ ꯂꯥꯟꯃꯤ ꯈꯔꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯊꯝꯍꯟꯒꯅꯤ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯨꯆꯤꯡꯕꯗꯨ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒ ꯊꯣꯛꯈ꯭ꯔꯦ꯫ ꯍꯥꯏꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯏꯁꯪ ꯑꯗꯨꯒꯤ ꯋꯥꯡꯃꯗ ꯂꯥꯟꯃꯤ ꯈꯔ ꯉꯥꯛꯇꯨꯅ ꯊꯅꯝꯂꯝꯂꯒ ꯑꯗꯨꯃꯛ ꯒꯥꯔꯤ ꯊꯧꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯈꯣꯏ ꯆꯠꯈ꯭ꯔꯕꯗ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯑꯣꯛ ꯈꯣꯡꯕ ꯃꯈꯩ ꯀꯞꯊꯣꯔꯛꯂꯦ꯫ ꯍꯦꯝꯕ ꯅꯨꯡꯉꯥꯏꯇꯅ ꯊꯣꯏꯕꯨ ꯀꯣꯟꯁꯤꯟꯕꯤꯔꯒ, "ꯑꯩꯅ ꯁꯥꯁꯤꯟꯅꯕ ꯂꯨꯆꯤꯡꯕ ꯑꯣꯏꯔꯨꯕꯅꯤ, ꯅꯈꯣꯏꯕꯨ ꯁꯣꯛꯍꯟꯗꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯇꯁꯦꯡꯕꯗꯤ ꯑꯩꯁꯦ ꯂꯥꯏꯁꯪ ꯑꯁꯤꯒꯤ ꯁꯦꯜ ꯗꯥꯟꯊꯅꯕ ꯑꯣꯏꯔꯤꯕ ꯎꯄꯨ ꯑꯗꯣ ꯍꯨꯔꯥꯟꯒꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯨꯆꯤꯡꯕ ꯑꯃꯒꯤ ꯁꯛꯂꯣꯟ ꯁꯥꯁꯤꯟꯅꯗꯨꯅ ꯑꯁꯦꯡꯕ ꯋꯥꯍꯩ ꯍꯥꯏꯖꯤꯟꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯍꯥꯛ ꯍꯧꯖꯤꯛꯇꯤ ꯃꯗꯨ ꯄꯥꯝꯂꯛꯇ꯭ꯔꯦ꯫ ꯂꯩꯁꯥꯕꯤ ꯐꯥꯒꯠꯂꯛꯄꯗ ꯉꯥꯏꯔꯤꯕ ꯅꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯄꯥꯝꯂꯛꯂꯦ꯫ ꯑꯩ ꯀꯩꯁꯨ ꯄꯥꯝꯗ꯭ꯔꯦ꯫ ꯅꯈꯣꯏ ꯅꯕꯨꯡ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ." ꯇꯟꯖꯥ ꯑꯗꯨꯗ ꯉꯁꯥꯏꯗꯒꯤ ꯂꯣꯟꯅ ꯂꯩꯔꯨꯕ ꯁꯤꯖꯍꯣꯏꯁꯨ ꯊꯣꯔꯛꯂꯦ꯫ ꯆꯪꯁꯤꯟꯕꯗꯤ ꯉꯝꯗꯦ, ꯂꯥꯞꯇꯛꯅ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯦꯟꯗꯅ ꯀꯞꯆꯔꯛꯏ꯫ ꯄꯤꯛꯇ꯭ꯔꯨ ꯀꯞꯂꯒ ꯍꯦꯝꯕꯒꯤ ꯃꯈꯨꯠ ꯑꯗꯨ ꯆꯦꯠꯅ ꯄꯥꯏꯔꯒ, "ꯏꯕꯨꯡ, ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ. ꯅꯍꯥꯛꯇꯤ ꯑꯩꯈꯣꯏꯒꯤ ꯂꯨꯆꯤꯡꯕꯅꯤ. ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯅꯍꯥꯛ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯁꯦ ꯃꯈꯣꯏꯒꯤ ꯁꯔꯥꯛ ꯇꯝꯐꯝ ꯑꯣꯏꯗꯨꯅ ꯄꯦꯟꯗꯅ ꯁꯤꯔꯝꯕꯁꯨ ꯌꯥꯏ. ꯃꯗꯨ ꯈꯜꯂꯨꯕꯗ ꯌꯥꯝ ꯀꯤꯖꯔꯛꯏ ꯏꯕꯨꯡ." ꯍꯦꯝꯕ ꯃꯉꯛꯇꯨ ꯅꯣꯝꯂꯒ, "ꯑꯩꯗꯤ ꯁꯥꯁꯤꯟꯅꯕ ꯂꯨꯆꯤꯡꯕꯅꯤ. ꯑꯩꯒꯤ ꯁꯤꯟꯐꯝꯗꯤ ꯃꯣꯡꯐꯝ ꯁꯦꯟꯅꯕꯅꯤ. ꯑꯩꯁꯦ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯁꯛꯅꯤ. ꯑꯩ ꯁꯤꯅꯤꯡꯕ ꯐꯥꯎꯔꯛꯏ." ꯊꯣꯏꯕꯅ, "ꯏꯌꯥꯝꯕ, ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ. ꯅꯍꯥꯛꯅ ꯁꯥꯁꯤꯟꯅꯕ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯏꯐꯝꯗ ꯗꯔꯀꯥꯔ ꯑꯣꯏꯗꯦ. ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯍꯥꯛ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯂꯨꯆꯤꯡꯕꯅꯤ. ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯕꯨ ꯁꯣꯏꯗꯅ ꯅꯍꯥꯛꯅ ꯄꯨꯊꯣꯛꯄꯤꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯊꯥꯖꯩ. ꯏꯌꯥꯝꯕ, ꯄꯨꯛꯅꯤꯡ ꯍꯟꯊꯕꯤꯒꯅꯨ. ꯑꯩꯒꯤ ꯁꯤꯟꯐꯝꯗꯤ ꯃꯣꯡꯐꯝ ꯁꯦꯟꯅꯕꯅꯤ ꯍꯥꯏꯔꯒ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯩꯕꯨ ꯂꯨꯆꯤꯡꯕ ꯑꯃꯒꯨꯝꯅ ꯉꯥꯡꯂꯤꯕ? ꯑꯣꯏꯔꯣꯏꯗꯕ ꯃꯪꯂꯥꯟ ꯑꯗꯣ ꯏꯐꯝꯗ ꯍꯥꯏꯔꯛꯀꯅꯨ." ꯊꯣꯏꯕꯁꯨ ꯀꯞꯂꯒ ꯁꯥꯎꯔꯥꯡꯅꯅ, "ꯋꯥꯈꯜ ꯋꯥꯡꯂꯕ ꯏꯌꯥꯝꯕꯅ ꯑꯗꯨꯝꯅ ꯄꯨꯛꯅꯤꯡ ꯍꯟꯊꯔꯕꯗꯤ ꯃꯄꯨꯡ ꯃꯔꯩ ꯐꯥꯗ꯭ꯔꯤꯕ ꯑꯩꯈꯣꯏꯗꯤ ꯀꯝꯗꯧꯔꯝꯒꯅꯤ? ꯏꯌꯥꯝꯕꯅ ꯍꯨꯔꯥꯟꯕ ꯑꯣꯏꯒꯦꯔꯥ ꯐꯠꯇꯕ ꯃꯤꯑꯣꯏ ꯑꯣꯏꯒꯦꯔꯥ ꯅꯍꯥꯛ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯂꯨꯆꯤꯡꯕꯅꯤ, ꯂꯨꯆꯤꯡꯕ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕ ꯑꯗꯨ ꯈꯥꯡꯕ ꯉꯝꯗꯅ ꯀꯞꯂꯛꯏ꯫
ꯁꯤꯖ ꯅꯨꯡꯉꯥꯏꯇꯅ ꯑꯩꯈꯣꯏꯁꯨ ꯃꯆꯦ ꯑꯃ ꯑꯣꯏꯅ ꯃꯇꯦꯡ ꯄꯥꯡꯍꯧꯗꯕꯤꯗ ꯄꯥꯡꯗꯕꯤ ꯑꯃꯒꯨꯝꯅ ꯂꯣꯠꯇꯨꯅ ꯂꯩꯔꯨꯔꯦ ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯂꯥꯜꯂꯦ ꯋꯥꯗꯨ ꯇꯥꯕꯗ ꯊꯥꯖ ꯁꯧꯔꯥꯡꯅꯅ ꯍꯩꯅꯗꯅ ꯁꯤꯖ ꯈꯣꯏꯗ ꯌꯦꯡꯂꯛꯏ ꯃꯇꯧ ꯑꯗꯨꯗ ꯁꯣꯏꯗꯅ ꯈꯟꯅꯔꯛꯄ ꯇꯥꯔꯦ ꯈꯜꯂꯗꯨꯅ ꯍꯦꯝꯕꯅ ꯊꯣꯏꯕ ꯆꯠꯂꯣ ꯄꯤꯛꯇ꯭ꯔꯨ ꯈꯣꯏꯁꯦ ꯄꯨꯁꯤꯟꯕꯤꯔꯣ ꯃꯈꯣꯏꯒꯤ ꯀꯥꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯖꯔꯁꯅꯨ ꯊꯣꯏꯕ ꯃꯄꯤ ꯇꯩꯊꯣꯛꯂꯒ ꯍꯣꯏ ꯏꯌꯥꯝꯕ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯆꯪꯈ꯭ꯔꯦ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯍꯥꯏꯕꯕꯨ ꯍꯦꯝꯕ ꯑꯃꯗꯤ ꯁꯤꯖ ꯈꯛꯇꯃꯛ ꯉꯥꯏꯔꯤ ꯍꯦꯝꯕ ꯂꯩꯃꯥꯏ ꯑꯗꯨꯗ ꯑꯗꯨꯃꯛ ꯎꯪꯗꯨꯅ ꯐꯝꯂꯒ ꯂꯩ ꯁꯤꯖ ꯆꯪꯁꯤꯜꯂꯛꯂꯒ ꯃꯥꯒꯤ ꯔꯨꯃꯥꯜ ꯑꯗꯨꯅ ꯁꯣꯛꯂꯤꯕ ꯍꯦꯝꯕꯒꯤ ꯃꯔꯥꯏꯕꯛ ꯑꯗꯨꯗ ꯇꯞꯅ ꯇꯞꯅ ꯅꯥꯟꯕꯤꯔꯛꯏ ꯍꯦꯝꯕ ꯄꯤꯔꯥꯡꯂꯛꯇ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯁꯤꯖꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯃꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯖꯩ ꯁꯤꯖꯅ ꯑꯗꯨꯝꯅ ꯌꯦꯡꯉꯛꯀꯅꯨ ꯍꯨꯔꯥꯟꯕ ꯍꯦꯝꯕ ꯅꯣꯛꯂꯒ ꯏꯀꯥꯏꯖꯈ꯭ꯔꯦꯗ ꯁꯤꯖꯁꯨ ꯅꯣꯛꯂꯒ ꯍꯨꯔꯥꯟꯕꯕꯨ ꯍꯨꯔꯥꯟꯕ ꯍꯥꯏꯕꯅꯤ ꯀꯩꯅꯣ ꯁꯥꯎꯅꯤꯡꯕ꯭ꯔꯣ ꯁꯤꯖꯅ ꯍꯦꯝꯕꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯔꯒ ꯁꯥꯎꯅꯤꯡꯗꯦꯗ ꯑꯁꯦꯡꯕ ꯍꯥꯏꯕꯕꯨ ꯑꯗꯣ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯏꯪꯅ ꯅꯤꯡꯊꯤꯖꯔꯤꯁꯦ ꯑꯅꯥꯕ ꯄꯨꯝꯕꯒ ꯂꯣꯏ ꯐꯈ꯭ꯔꯦ ꯅꯍꯥꯛꯀꯤ ꯁꯛꯇꯝ ꯑꯁꯤꯅ ꯑꯩꯒꯤꯗꯤ ꯍꯤꯗꯥꯛ ꯑꯣꯏꯔꯤ ꯅꯪꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯑꯇꯠꯄ ꯂꯩꯇꯅ ꯍꯥꯏꯔꯛꯂꯤꯕ ꯍꯦꯝꯕꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯁꯤꯖ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯅꯪꯁꯨ ꯅꯪꯒꯤ ꯑꯄꯥꯝꯕ ꯐꯪꯅꯅꯕ ꯍꯣꯠꯅꯕꯗ ꯑꯩꯕꯨ ꯐꯖꯅ ꯁꯨꯝꯃꯤꯅꯦ ꯑꯗꯣ ꯃꯗꯨ ꯑꯣꯏꯊꯣꯛꯑꯔꯣꯏ ꯅꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯩꯕꯨ ꯍꯦꯛ ꯄꯨꯊꯣꯛꯄꯤꯗ꯭ꯔꯤꯉꯩ ꯅꯪꯒꯤ ꯑꯄꯥꯝꯕꯗꯨ ꯄꯤꯔꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯦꯝꯕꯒꯤ ꯃꯃꯥꯏꯗꯨꯗ ꯇꯞꯅ ꯊꯥꯖꯤꯜꯂꯤ ꯍꯦꯝꯕꯅ ꯁꯤꯖ ꯅꯪꯅ ꯑꯩꯕꯨ ꯌꯥꯝꯅ ꯂꯥꯟꯅ ꯎꯔꯦ ꯑꯩ ꯑꯗꯨ ꯍꯥꯡꯅ ꯑꯣꯛꯇꯕ ꯅꯨꯄꯥ ꯅꯠꯇꯦ ꯍꯣꯏ ꯃꯃꯥ ꯃꯄꯥ ꯃꯊꯣꯡ ꯈꯪꯗꯅ ꯍꯧꯔꯛꯏ ꯑꯗꯨꯅ ꯍꯤꯡꯅꯅꯕꯒꯤ ꯂꯥꯟꯐꯝꯗ ꯑꯐꯪ ꯑꯐꯪꯕ ꯊꯕꯛ ꯁꯨꯗꯨꯅ ꯍꯤꯡꯂꯛꯈꯤꯕꯅꯤ ꯁꯦꯜꯇꯅ ꯂꯥꯏꯅꯤꯡ ꯑꯣꯏꯔꯛꯄꯅ ꯑꯍꯦꯟꯕ ꯋꯥꯈꯜꯗ ꯃꯤꯒꯤ ꯃꯄꯣꯠ ꯍꯨꯕ ꯍꯧꯈꯤ ꯑꯗꯨꯒ ꯏꯃꯥ ꯏꯄꯥ ꯂꯩꯖꯗ꯭ꯔꯕ ꯑꯋꯥꯕ ꯀꯅꯥ ꯑꯝꯇ ꯂꯩꯇꯕ ꯑꯩꯍꯥꯛ ꯑꯁꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯗꯨꯅ ꯃꯔꯛ ꯃꯔꯛꯇ ꯉꯥꯎꯊꯣꯛꯂꯤ ꯑꯗꯨꯕꯨ ꯊꯥꯖꯧ ꯉꯁꯤ ꯐꯥꯎꯕ ꯑꯩꯍꯥꯛ ꯀꯅꯥꯗꯁꯨ ꯑꯩꯍꯥꯛ ꯊꯋꯥꯏ ꯁꯤꯟꯅꯈꯤꯕ ꯂꯩꯈꯤꯗ꯭ꯔꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯑꯁꯦꯡꯕꯅꯤ ꯁꯤꯖꯗꯨ ꯌꯥꯇꯣꯟ ꯈꯖꯤꯛ ꯎꯍꯟꯗꯨꯅ ꯅꯣꯛꯂꯒ ꯅꯨꯡꯁꯤ ꯍꯥꯏꯕꯗꯤ ꯂꯤꯁꯤꯡ ꯂꯤꯁꯤꯡ ꯇꯥꯈ꯭ꯔꯦ ꯑꯩꯅ ꯂꯣꯏꯅꯔꯛꯂꯤꯕ ꯅꯨꯄꯥꯁꯦ ꯃꯈꯜ ꯂꯣꯏꯅ ꯁꯨꯔꯤ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕꯗꯣ ꯐꯪꯂꯕ ꯃꯇꯨꯡꯗ ꯍꯥꯏꯔꯝꯃꯤ ꯅꯨꯡꯁꯤꯀꯣ ꯐꯖꯩꯀꯣ ꯅꯤꯡꯊꯤꯀꯣ ꯍꯦꯝꯕ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯇꯣꯛꯂꯒ ꯁꯤꯖ ꯅꯍꯥꯛꯀꯤ ꯍꯧꯈꯤꯕ ꯄꯨꯟꯁꯤꯗꯣ ꯑꯩ ꯀꯩꯁꯨ ꯈꯜꯂꯣꯏ ꯀꯥꯎꯊꯣꯛꯄꯁꯨ ꯉꯝꯒꯅꯤ ꯑꯩ ꯁꯣꯏꯗꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯅꯕ ꯇꯇꯥ ꯑꯗꯣ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯒꯤ ꯂꯣꯟꯅ ꯁꯦꯝꯕ ꯍꯧꯔꯒꯦ ꯑꯗꯣ ꯃꯐꯝꯁꯤꯗꯒꯤ ꯃꯥꯏ ꯄꯥꯛꯅ ꯊꯣꯛꯂꯕ ꯃꯇꯨꯡꯗ ꯅꯪꯒ ꯑꯩꯒ ꯂꯨꯍꯣꯡꯁꯤꯀꯣ ꯑꯩꯗꯤ ꯅꯪ ꯄꯥꯝꯗꯦ ꯅꯪꯗꯤ ꯌꯥꯝ ꯃꯣꯠꯂꯤ ꯑꯩꯗꯤ ꯑꯃꯣꯠꯄ ꯅꯨꯄꯥꯁꯦ ꯈꯣꯏꯗꯥꯗꯦ ꯑꯗꯨꯕꯨ ꯇꯇꯥ ꯑꯗꯣ ꯁꯦꯝꯕꯗ ꯑꯩꯁꯨ ꯃꯇꯦꯡꯗꯤ ꯄꯥꯡꯖꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯤꯖ ꯆꯠꯈ꯭ꯔꯦ ꯍꯦꯝꯕ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯂꯩꯃꯥꯏ ꯑꯗꯨꯗ ꯍꯤꯞꯊꯔꯝꯃꯤ ꯅꯪꯅ ꯑꯩꯁꯦ ꯄꯨꯔꯥ ꯑꯉꯥꯎꯕ ꯑꯣꯏꯍꯜꯂꯦ ꯁꯤꯖ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯍꯦꯝꯕꯗꯨ ꯁꯤꯖꯅ ꯍꯥꯏꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯀꯣꯏꯁꯨ ꯀꯛꯊꯠꯂꯦ ꯃꯁꯝ ꯑꯗꯨꯁꯨ ꯌꯥꯝꯅ ꯅꯥꯟꯅ ꯀꯛꯊꯠꯂꯦ ꯍꯥꯟꯅꯅ ꯃꯀꯣꯏ ꯃꯁꯝ ꯑꯗꯨꯅꯈꯔ ꯃꯥꯡꯍꯟꯕꯅꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯍꯧꯖꯤꯛꯇꯤ ꯃꯒꯨꯟ ꯂꯩꯅ ꯍꯦꯟꯅ ꯐꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯀꯣꯏ ꯃꯁꯝ ꯐꯖꯅ ꯀꯛꯊꯠꯄꯗꯒꯤꯗꯤ ꯍꯦꯝꯕꯗꯨ ꯄꯥꯈꯪ ꯃꯆꯥ ꯃꯥꯟꯗ ꯃꯥꯟꯈ꯭ꯔꯦ ꯍꯦꯛ ꯅꯤꯡꯊꯤꯖꯔꯦ ꯃꯥꯕꯨ ꯎꯕꯗ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯗꯤ ꯏꯔꯥꯡ ꯃꯤꯅꯣꯛ ꯅꯣꯛꯁꯤꯜꯂꯛꯏ ꯍꯦꯝꯕ ꯑꯆꯥ ꯑꯊꯛ ꯁꯦꯝꯗꯨꯅ ꯂꯩꯔꯤꯕ ꯁꯤꯖꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯁꯤ ꯑꯣꯏꯔꯗꯤ ꯌꯥꯔꯕ꯭ꯔꯥ ꯁꯤꯖ ꯋꯥꯗꯤ ꯉꯥꯡꯗꯦ ꯅꯣꯛꯐꯦꯠꯇꯃꯛ ꯇꯧꯏ ꯍꯦꯝꯕꯅ ꯍꯥꯏꯕ ꯏꯟꯕ ꯑꯃꯗꯤ ꯑꯣꯏꯒꯦ ꯈꯜꯂꯤ ꯁꯤꯖꯁꯨ ꯍꯦꯝꯕꯒꯤ ꯑꯋꯥꯠꯄ ꯂꯩꯇ꯭ꯔꯕ ꯃꯇꯧ ꯑꯗꯨꯗ ꯉꯥꯎꯖꯔꯤꯕꯅꯤ ꯃꯆꯤꯟꯗꯇꯕꯨ ꯐꯣꯡꯗꯣꯛꯇꯕꯒꯤ ꯋꯥꯅꯤ ꯉꯥꯎꯖꯔꯤꯕꯅꯤ ꯊꯃꯣꯏꯗ ꯑꯗꯨꯕꯨ ꯆꯤꯝꯕꯥꯜ ꯀꯥꯡꯂꯨꯕꯗꯤ ꯉꯝꯗꯦ ꯂꯩꯃꯤꯟꯅꯔꯛꯂꯕꯅꯤꯅ ꯑꯅꯤꯗꯨ ꯂꯥꯟꯐꯝ ꯃꯔꯛ ꯑꯗꯨꯗ ꯅꯨꯡꯁꯤꯕꯒꯤ ꯂꯤꯂꯥꯅꯤ ꯁꯥꯟꯅꯔꯤꯕꯗꯨ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯍꯧꯖꯤꯟꯈ꯭ꯔꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯗꯥꯡ ꯑꯃꯅꯤ ꯄꯤꯛꯇ꯭ꯔꯨ ꯍꯣꯏꯗꯤ ꯏꯁꯩ ꯁꯛꯄ ꯑꯗꯨ ꯀꯟꯅ ꯇꯝꯂꯤ ꯑꯗꯨꯒ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯅ ꯍꯧꯒꯠ ꯀꯥꯡꯈꯠꯇꯨꯅ ꯆꯠꯄ ꯉꯝꯗ꯭ꯔꯕ ꯂꯥꯟꯃꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯒ ꯅꯣꯛꯅ ꯅꯣꯛꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩ ꯑꯗꯨꯕꯨ ꯁꯤꯖꯗꯤ ꯂꯥꯡꯂꯤꯕꯗꯨꯗ ꯌꯥꯎꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯄꯥꯟꯗ ꯍꯪꯆꯤꯠ ꯂꯥꯡꯕ ꯑꯣꯏꯅ ꯊꯣꯔꯛꯄꯅꯤ ꯑꯗꯨꯕꯨ ꯎꯔꯦ ꯍꯦꯝꯕꯅ ꯌꯥꯝꯅ ꯃꯊꯥ ꯁꯥꯕ ꯃꯑꯣꯡꯗ ꯂꯥꯏꯁꯪ ꯑꯗꯨꯒꯤ ꯌꯦꯅꯈꯥꯗ ꯈꯥꯝꯂꯤꯕ ꯇꯇꯥ ꯑꯗꯨꯒꯤ ꯃꯅꯥꯛ ꯑꯣꯏꯔꯞꯅ ꯐꯝꯂꯤꯕ ꯑꯗꯨ ꯃꯗꯨ ꯎꯕꯗ ꯃꯈꯣꯡ ꯑꯗꯨ ꯇꯞꯅ ꯊꯥꯡꯗꯨꯅ ꯍꯦꯝꯕꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤꯔꯝꯃꯤ ꯁꯣꯝꯗ ꯍꯦꯝꯕꯗꯨ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯇꯣꯛꯂꯒ ꯊꯣꯏꯕ ꯉꯁꯤꯒꯤꯗꯤ ꯋꯥꯔꯅꯤ ꯄꯣꯊꯥꯖꯔꯨ ꯆꯪꯉꯨ ꯑꯗꯨꯕꯨ ꯏꯌꯥꯝꯕ ꯇꯇꯥꯁꯤꯕꯨ ꯁꯦꯝꯅꯅꯕ ꯈꯨꯠꯂꯥꯏ ꯈꯔ ꯋꯥꯠꯂꯤꯁꯤꯗꯤ ꯃꯇꯧ ꯀꯔꯝꯅ ꯂꯧꯔꯨꯒꯅꯤ ꯃꯗꯨ ꯌꯥꯎꯗ꯭ꯔꯗꯤ ꯇꯇꯥ ꯑꯁꯤ ꯁꯦꯝꯕꯁꯨ ꯌꯥꯔꯣꯏ ꯍꯦꯝꯕ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯆꯠꯂꯣ ꯊꯣꯏꯕ ꯃꯗꯨꯒꯤꯗꯃꯛꯇ ꯋꯥꯈꯜ ꯋꯥꯒꯅꯨ ꯁꯣꯏꯗꯅ ꯂꯥꯏꯅ ꯇꯝꯕ ꯑꯃ ꯂꯥꯛꯆꯒꯅꯤ ꯑꯩꯗꯤ ꯉꯥꯏꯍꯥꯛ ꯍꯛꯆꯤꯠ ꯂꯥꯡꯉꯨꯈꯤꯒꯦ ꯊꯣꯏꯕ ꯑꯃꯨꯛꯇꯪ ꯍꯦꯝꯕꯗ ꯌꯦꯡꯂꯝꯂꯒ ꯆꯪꯈꯤꯔꯝꯃꯤ
ꯍꯦꯝꯕ ꯃꯥꯒꯤ ꯐꯤꯔꯩꯗ ꯀꯤꯁꯤꯜꯂꯤꯕ ꯆꯨꯔꯨꯞ ꯃꯆꯩ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯃꯆꯤꯟꯗ ꯊꯝꯃꯤ ꯑꯗꯨꯒ ꯆꯝꯂꯒ ꯊꯛꯅꯅꯕ ꯁꯦꯝ ꯁꯥꯔꯤꯉꯩ ꯈꯪꯍꯧꯗꯦ ꯁꯤꯖꯅ ꯐꯠ ꯆꯪꯁꯤꯜꯂꯛꯂꯒ ꯂꯥꯛꯇꯨꯅ ꯂꯪꯊꯣꯛꯈ꯭ꯔꯦ꯫ ꯍꯦꯝꯕ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯁꯤꯖ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯐꯝꯊꯔꯛꯏ꯫ ꯑꯩꯈꯣꯏ ꯀꯟꯗ꯭ꯔꯤꯉꯩꯗ ꯆꯨꯔꯨꯞꯁꯤ ꯊꯛꯑꯒ ꯅꯥꯔꯒ ꯂꯩꯕ ꯌꯥꯈꯤꯔꯣꯏ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯗꯤ ꯅꯣꯏꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯑꯣ ꯍꯥꯏꯕꯒ ꯆꯞ ꯃꯥꯟꯅꯗ꯭ꯔꯣ ꯑꯗꯨꯗꯤ ꯅꯪꯁꯨ? ꯑꯩꯒꯤꯗꯃꯛ ꯀꯠꯊꯣꯛꯄꯗꯤ ꯉꯝꯒꯗ꯭ꯔꯥ? ꯍꯦꯝꯕ ꯁꯤꯖꯗ ꯌꯦꯡꯂꯒ ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯉꯝꯂꯣꯏꯗꯕ ꯑꯝꯇ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯁꯤꯖ, ꯑꯩꯗꯤ ꯅꯪꯒꯤꯗꯃꯛ ꯍꯤꯡꯒꯅꯤ꯫ ꯅꯪ ꯑꯩꯒꯤ ꯂꯨꯍꯣꯡꯕꯗꯣ ꯌꯥꯔꯛꯎꯀꯣ꯫ ꯑꯩꯗꯤ ꯅꯨꯄꯥ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯐꯝꯅꯤ, ꯉꯥꯎꯐꯝꯅꯤ꯫ ꯑꯩꯕꯨ ꯂꯧꯔꯒ ꯅꯪꯒꯤ ꯅꯄꯨꯟꯁꯤ ꯑꯗꯨꯅ ꯃꯤꯅꯣꯛ ꯃꯩꯁꯥ ꯂꯥꯡꯕꯗꯣ ꯅꯍꯥꯛ ꯈꯥꯡꯕ ꯉꯝꯃꯗ꯭ꯔꯣ? ꯑꯩꯒꯤ ꯋꯥꯔꯕ ꯃꯇꯝꯗꯗꯤ ꯀꯔꯤ ꯀꯝꯗꯧꯔꯤ ꯍꯥꯏꯕ ꯑꯃꯠꯇ ꯍꯪꯗ꯭ꯔꯕ꯫ ꯃꯊꯧ ꯅꯠꯇꯅ ꯃꯊꯧ ꯁꯥꯖꯤꯜꯂꯛꯑꯗꯤ ꯉꯥꯡꯂꯤꯕ ꯃꯆꯤꯟꯁꯤꯡ ꯑꯗꯣ ꯌꯦꯇꯨꯝ ꯑꯃ ꯄꯥꯏꯔꯒ ꯁꯠ ꯁꯠ ꯐꯣꯖꯟꯗꯣꯏꯕ ꯑꯩꯗꯤ꯫ ꯅꯪꯁꯦ ꯌꯥꯝ ꯇꯣꯡꯉꯥꯜꯂꯤ꯫ ꯑꯦ, ꯀꯝꯗꯧꯅ? ꯁꯤꯖꯗꯤ ꯑꯇꯤꯌꯥꯗ ꯊꯣꯛꯂꯤꯕ ꯊꯥꯖ ꯑꯗꯨꯕꯨ ꯌꯦꯡꯖꯔꯒ ꯄꯨꯟꯁꯤꯁꯤꯗ ꯅꯨꯄꯥ ꯃꯈꯜ ꯀꯌꯥ ꯀꯌꯥ ꯑꯃ ꯊꯦꯡꯅꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯅꯍꯥꯛꯀꯨꯝꯅ ꯑꯩꯒꯤ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯇꯝꯍꯟꯕꯤꯕ ꯀꯅꯥꯁꯨ ꯂꯥꯛꯈꯤꯗ꯭ꯔꯤ꯫ ꯃꯁꯤꯗꯅꯤ ꯅꯪꯁꯦ ꯑꯩꯅ ꯇꯣꯡꯉꯥꯜꯂꯦ ꯍꯥꯏꯁꯦ꯫ ꯅꯪꯗꯤ ꯑꯩꯒꯤ ꯃꯤꯡꯁꯦꯜꯅꯤ, ꯑꯩꯒꯤꯁꯨ ꯏꯁꯣꯔꯅꯤ꯫ ꯑꯗꯣ ꯁꯤꯖ, ꯅꯪ ꯋꯥꯈꯜ ꯂꯥꯟꯅꯗꯤ ꯂꯧꯒꯅꯨ꯫ ꯀꯝꯗꯧꯅ ꯅꯍꯥꯛ ꯁꯤꯟꯐꯝ ꯑꯁꯤꯗ ꯂꯥꯛꯈꯤꯕꯅꯣ? ꯄꯥꯝꯖꯅ ꯆꯪꯈꯤꯕꯒꯤ ꯃꯃꯤ ꯇꯥꯕꯗꯤ ꯎꯗꯦ꯫ ꯋꯥꯗꯨ ꯇꯥꯕꯗ ꯁꯤꯖ ꯅꯣꯛꯂꯝꯕ ꯃꯥꯏꯊꯣꯡ ꯍꯟꯖꯤꯜꯂꯤ, ꯄꯤꯔꯥ ꯊꯥꯡꯅ ꯍꯦꯝꯕꯗ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯂꯛꯂꯒ꯫ ꯋꯥꯔꯕ ꯍꯧꯈꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯣ ꯑꯩ ꯀꯥꯎꯊꯣꯛꯄ ꯉꯝꯂꯛꯂꯕ ꯃꯇꯝ ꯑꯁꯤꯗ ꯅꯍꯥꯛꯅ ꯑꯃꯨꯛ ꯉꯁꯤꯗꯤ ꯅꯤꯡꯁꯤꯡꯍꯟꯕꯤꯔꯤ꯫ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯍꯪꯂꯛꯂꯕꯅꯤꯅ ꯑꯩꯅ ꯈꯪꯍꯟꯗꯕꯤꯗ ꯇꯣꯛꯄꯁꯨ ꯄꯥꯝꯗ꯭ꯔꯤ꯫ ꯍꯦꯝꯕ ꯁꯤꯖꯕꯨ ꯇꯞꯅ ꯊꯦꯝꯕꯤꯕꯒꯨꯝꯅ ꯃꯀꯣꯛ ꯑꯗꯨꯗ ꯅꯥꯟꯊꯕꯤꯔꯒ, ꯁꯦ, ꯑꯩꯉꯣꯟꯗ ꯆꯤꯡꯅꯕ ꯑꯝꯇ ꯂꯩꯇꯅ ꯃꯔꯤꯛ ꯆꯨꯝꯅ ꯇꯝꯃꯨ꯫ ꯑꯋꯥꯕꯗꯤ ꯇꯝꯊꯣꯛꯂꯒ ꯂꯤꯊꯣꯛꯂꯒ ꯀꯣꯛꯑꯦ ꯍꯥꯏꯅꯔꯤꯕꯗꯨꯅꯤ꯫ ꯁꯤꯖ ꯃꯄꯤꯗꯨ ꯇꯩꯊꯣꯛꯂꯒ, ꯑꯩꯒꯤ ꯏꯃꯥꯗꯣ ꯑꯩꯅ ꯆꯍꯤ 15 ꯁꯨꯔꯛꯄ ꯑꯗꯨꯋꯥꯏꯗ ꯂꯩꯈꯤꯗꯕꯅꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯒꯤ ꯄꯥꯕꯨꯡꯅ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯃ ꯄꯨꯁꯤꯜꯂꯛꯈꯤ꯫ ꯏ ꯃꯔꯤ ꯇꯤꯟꯅꯗ꯭ꯔꯕꯁꯨ ꯑꯩꯕꯨ ꯑꯍꯥꯟꯕꯗꯗꯤ ꯃꯆꯥꯗ ꯃꯆꯥꯗꯧꯅ ꯇꯧꯕꯤꯔꯝꯃꯤ꯫ ꯃꯥꯒꯤ ꯍꯥꯏꯕ ꯃꯆꯥ ꯑꯃꯠꯇ ꯂꯩꯈꯤꯗꯦ, ꯑꯩ ꯅꯠꯇꯅ꯫ ꯑꯗꯨꯕꯨ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯄꯥꯕꯨꯡꯁꯨ ꯑꯃꯨꯛ ꯏꯁꯣꯔ ꯃꯍꯥꯛꯅ ꯀꯔꯤ ꯈꯜꯂꯕꯅꯣ ꯂꯧꯁꯤꯟꯕꯤꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯂꯩꯈꯥ ꯇꯥꯔꯛꯈꯤ꯫ ꯁꯦꯜꯒꯤ ꯑꯋꯥꯕꯅ ꯏꯃꯥꯇꯣꯟ ꯃꯀꯣꯛ ꯆꯥꯏꯕ ꯍꯧꯔꯛꯈꯤ꯫ ꯑꯩꯕꯨꯁꯨ ꯊꯤꯅ ꯊꯤꯅ ꯂꯩꯈꯤꯗ꯭ꯔꯕ ꯏꯃꯥ ꯄꯥꯕꯨꯡꯕꯨ ꯄꯟꯗꯨꯅ ꯆꯩꯕꯤꯕ ꯐꯨꯕꯤꯕ ꯍꯧꯔꯛꯈꯤ꯫ ꯑꯍꯤꯡ ꯈꯨꯗꯤꯡ ꯑꯩꯗꯤ ꯀꯞꯄꯗꯅ ꯁꯔꯨꯛ ꯑꯣꯏꯔꯛꯈꯤ꯫ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯏꯃꯥꯇꯣꯟꯕꯨ ꯑꯣꯛꯇꯕꯤ ꯂꯝꯆꯠ ꯆꯠꯂꯤ, ꯁꯥꯗꯣꯡ ꯌꯣꯜꯂꯒ ꯁꯦꯜ ꯇꯥꯟꯕ ꯃꯤꯅꯤ ꯍꯥꯏꯗꯨꯅ ꯉꯥꯡꯅꯕ ꯍꯧꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯁꯦꯜꯗ ꯉꯥꯎꯔꯕ ꯏꯃꯥꯇꯣꯟꯅ ꯅꯥꯆꯨꯡꯗꯅ ꯏꯖꯠ ꯌꯦꯡꯗ ꯂꯝꯕꯤ ꯑꯗꯨꯗ ꯆꯪꯁꯤꯟꯈꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯤꯖꯗꯣ ꯍꯤꯛ ꯍꯤꯛ ꯆꯤꯡꯂꯒ ꯀꯞꯂꯒ, ꯑꯩꯅ ꯆꯍꯤ 10 ꯁꯨꯔꯛꯄ ꯃꯇꯝ ꯑꯗꯨꯗꯅꯤ ꯃꯁꯤꯒꯤ ꯆꯠꯍꯩꯗ꯭ꯔꯕ ꯊꯕꯛ ꯑꯁꯦ ꯑꯩꯅ ꯆꯠꯈꯤꯕꯗꯣ꯫ ꯅꯣꯡꯃ ꯏꯃꯥꯇꯣꯟꯅ ꯅꯝꯗꯅ ꯑꯩꯕꯨ ꯀꯗꯥꯏꯗꯅꯣ ꯑꯃ ꯆꯠꯁꯤ ꯍꯥꯏꯗꯨꯅ ꯐꯖꯕ ꯑꯇꯥꯡꯕ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯄꯨꯕꯤꯔꯒ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯂꯥꯏꯐꯗꯤꯕꯤ ꯅꯝꯗꯅ ꯑꯣꯏꯍꯟꯕꯤꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩ ꯊꯃꯣꯏ ꯁꯣꯛꯅ ꯂꯩꯈꯤꯗ꯭ꯔꯕ ꯏꯃꯥ ꯄꯥꯕꯨꯡꯕꯨ ꯀꯧꯔꯗꯨꯅ ꯀꯞꯆꯈꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯀꯞꯆꯕꯒꯤ ꯈꯣꯜꯂꯥꯎ ꯀꯅꯥꯅꯁꯨ ꯇꯥꯕꯤꯈꯤꯗꯦ꯫ ꯃꯗꯨꯒꯤ ꯃꯍꯨꯠ ꯌꯥꯝꯈ꯭ꯔꯕ ꯁꯦꯜꯌꯥꯝ ꯑꯃ ꯂꯪꯁꯤꯜꯂꯛꯂꯒ ꯁꯥꯁꯤꯟꯅꯕ ꯃꯤꯅꯨꯡꯁꯤꯒꯤ ꯎꯠꯂꯝꯂꯒ ꯆꯠꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯔꯒ ꯑꯩꯁꯨ ꯂꯥꯏꯔꯕ ꯑꯃ ꯑꯣꯏꯕꯒ ꯁꯦꯜꯒꯤ ꯑꯋꯥꯕ ꯂꯩꯕꯒ ꯂꯝꯕꯤ ꯑꯗꯨꯗ ꯆꯪꯅꯤꯡꯗ ꯈꯣꯡ ꯊꯥꯡꯖꯤꯟꯈꯤꯕꯅꯤ꯫ ꯍꯦꯝꯕ ꯅꯨꯡꯉꯥꯏꯇꯅ ꯁꯤꯖꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯁꯤꯜꯂꯒ, ꯌꯥꯔꯦ ꯁꯤꯖ, ꯀꯞꯀꯅꯨ꯫ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗ ꯏꯖꯠ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯂꯨꯏ꯫ ꯑꯗꯨꯕꯨ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯑꯗꯨꯝꯅ ꯊꯣꯛꯑꯣ ꯍꯥꯏꯗꯨꯅ ꯏꯁꯣꯔ ꯃꯍꯥꯛꯅ ꯇꯝꯂꯝꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ꯫ ꯑꯗꯨꯕꯨ ꯅꯪꯒꯤꯗꯃꯛ ꯑꯩꯅ ꯊꯧꯅꯥ ꯐꯅ ꯂꯦꯞꯀꯅꯤ꯫ ꯑꯩꯗꯤ ꯀꯥꯟꯅꯗ꯭ꯔꯕ ꯃꯤꯁꯛꯅꯤ꯫ ꯂꯩꯗ ꯁꯩꯊꯥꯔꯒꯅ ꯆꯤꯡꯗ ꯁꯥꯠꯄꯤ ꯏꯪꯉꯦꯂꯩ꯫ ꯏꯪꯉꯦꯂꯩꯗ ꯍꯥꯏꯔꯕꯁꯨ ꯃꯥꯒ ꯑꯩꯒꯗꯤ ꯆꯥꯡꯗꯝꯅꯕ ꯈꯛ ꯆꯥꯟꯅꯔꯦ꯫ ꯃꯍꯥꯛꯇꯤ ꯆꯤꯟꯅꯗꯅ ꯀꯦꯟꯈꯤꯕꯅꯤ, ꯑꯗꯨꯒ ꯑꯩꯅ ꯆꯤꯟꯕ ꯌꯥꯕ ꯆꯤꯟꯅꯔꯒ ꯂꯩꯍꯤ ꯆꯨꯞꯊꯣꯛꯄ ꯌꯥꯕ ꯆꯨꯞꯊꯣꯛꯂꯒ ꯃꯁꯥ ꯃꯇꯣꯝꯇ ꯆꯣꯛꯊꯔꯛꯂꯒ ꯀꯦꯟꯈꯤꯕ꯫ ꯏꯇꯤꯛ ꯏꯄꯥꯠ ꯆꯥꯗꯦ꯫ ꯈꯜꯂꯨꯔꯕꯗꯤ ꯄꯨꯟꯁꯤꯁꯦ ꯌꯥꯝ ꯉꯛꯏ꯫ ꯅꯨꯡꯉꯥꯏꯕ, ꯁꯦꯜꯒꯤ ꯑꯋꯥꯕ ꯂꯩꯔꯛꯇ꯭ꯔꯕ ꯏꯅꯤꯡ ꯇꯝꯂꯛꯄ ꯃꯇꯝ ꯑꯁꯤꯗꯅ ꯂꯥꯟ ꯑꯃꯨꯛ ꯇꯧꯁꯤꯜꯂꯛꯂꯦ꯫ ꯑꯩꯅ ꯏꯖꯠ ꯌꯣꯜꯂꯒ ꯇꯥꯟꯁꯤꯜꯂꯨꯕ ꯁꯦꯜꯁꯤꯡ ꯑꯁꯦ ꯍꯧꯖꯤꯛꯇꯤ ꯁꯤꯖꯤꯟꯅꯐꯝ ꯂꯩꯇ꯭ꯔꯦ꯫
ꯁꯦꯜꯅ ꯀꯩꯁꯨ ꯂꯨꯔꯝꯗ꯭ꯔꯦ꯫ ꯍꯦꯝꯕ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯔꯒ ꯁꯤꯖꯒꯤ ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯨ ꯇꯩꯊꯣꯛꯄꯤꯔꯒ ꯃꯤꯌꯥꯝꯒꯤ ꯃꯃꯤꯠꯇ ꯅꯍꯥꯛꯁꯦ ꯂꯝꯆꯠ ꯅꯥꯏꯗꯕ ꯅꯨꯄꯥ ꯀꯌꯥꯒꯤ ꯅꯨꯡꯉꯥꯏꯐꯝ ꯑꯣꯏꯅ ꯎꯔꯒꯁꯨ ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯁꯤꯖ ꯅꯍꯥꯛꯁꯦ ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯇꯥꯡꯅ ꯐꯪꯕ ꯑꯃꯠꯇ ꯉꯥꯏꯔꯕ ꯍꯦꯝꯕ ꯑꯩꯒꯤ ꯂꯥꯏꯔꯦꯝꯕꯤꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ꯫ ꯅꯪꯅ ꯀꯞꯄꯁꯦ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯩꯗꯤ ꯅꯪꯕꯨ ꯈꯪꯅꯨꯡ ꯅꯨꯡꯁꯤꯕ ꯍꯦꯟꯒꯠꯂꯦ꯫ ꯑꯗꯨꯛ ꯅꯨꯡꯁꯤꯕꯤ ꯅꯍꯥꯛ ꯑꯁꯦ ꯅꯍꯥꯟ ꯃꯈꯩ ꯊꯦꯡꯅꯔꯝꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯅꯪꯁꯦ ꯌꯥꯝ ꯐꯖꯩ꯫ ꯅꯥꯏꯇꯣꯝ ꯊꯣꯛꯂꯤꯕ ꯊꯥꯖ ꯃꯉꯣꯟꯗꯒꯤꯁꯨ ꯍꯦꯜꯂꯤ꯫ ꯍꯦꯝꯕ ꯑꯩꯁꯦ ꯅꯪꯉꯣꯟꯗ ꯄꯨꯡꯉꯥꯎ ꯉꯥꯎꯔꯦ ꯁꯤꯖ꯫ ꯁꯤꯖ ꯄꯤꯔꯥꯡꯂꯛꯇ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯍꯦꯝꯕꯕꯨ ꯂꯥꯛꯇꯅ ꯏꯟꯊꯨꯔꯝꯂꯒ ꯑꯩꯗꯤ ꯊꯃꯣꯏ ꯄꯥꯟꯗꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯦꯟꯁꯤꯟꯈ꯭ꯔꯦ꯫ ꯍꯦꯝꯕꯗꯨ ꯏꯉꯥꯎ ꯉꯥꯎꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯒ ꯂꯩꯃꯥꯏ ꯑꯗꯨꯗ ꯍꯤꯞꯊꯗꯨꯅ ꯑꯇꯤꯌꯥꯗ ꯇꯔꯪ ꯇꯔꯪ ꯊꯣꯛꯂꯤꯕ ꯊꯋꯥꯟꯃꯤꯆꯥꯛꯁꯤꯡ ꯑꯗꯨ ꯃꯁꯤꯡ ꯊꯤꯕꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯊꯥꯖꯁꯨ ꯉꯁꯥꯏꯗꯒꯤ ꯍꯦꯝꯕ ꯑꯃꯗꯤ ꯁꯤꯖꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯂꯣꯏꯅ ꯃꯔꯨꯝ ꯑꯃꯗ ꯂꯩꯗꯨꯅ ꯇꯥꯕꯅꯤ꯫ ꯁꯤꯖꯅ ꯆꯪꯈꯤꯕꯗꯨ ꯎꯔꯒ ꯊꯥꯖ ꯅꯨꯡꯉꯥꯏꯇꯅ ꯑꯩꯅꯗꯤ ꯃꯁꯥꯒꯤ ꯁꯥꯗꯣꯡ ꯌꯣꯟꯊꯣꯛꯂꯒ ꯁꯦꯟꯗꯥꯟꯕꯤ ꯏꯖꯠ ꯌꯥꯎꯗꯕꯤ ꯄꯨꯟꯁꯤꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯍꯤꯡꯉꯤ ꯍꯥꯏꯗꯨꯅ ꯀꯌꯥꯗ ꯂꯥꯟꯅ ꯎꯔꯨꯕꯅꯣ꯫ ꯑꯗꯨꯕꯨ ꯏꯆꯦ ꯅꯍꯥꯛꯀꯤꯁꯨ ꯑꯗꯨꯛ ꯋꯥꯕ ꯋꯥꯔꯤ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯈꯜꯂꯨꯗꯦ꯫ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯃꯄꯥꯜꯊꯣꯡꯒꯤ ꯁꯛꯇꯝ ꯈꯛꯇꯅ ꯃꯒꯨꯟ ꯉꯥꯛꯄ ꯍꯧꯅꯗꯦ ꯍꯥꯏꯕꯗꯣ ꯆꯨꯝꯕꯖꯥꯠꯅꯤꯀꯣ꯫ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯍꯦꯝꯕꯅ ꯃꯥꯒꯤ ꯀꯥꯗ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯅ ꯁꯤꯖ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯍꯦꯝꯕꯗꯤ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯀꯩꯗꯧꯔꯦ? ꯑꯩ ꯎꯗ꯭ꯔꯗꯤ ꯂꯩꯕ ꯉꯝꯗ꯭ꯔꯕꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯁꯤꯖꯒꯤ ꯑꯋꯥꯕ ꯄꯨꯔꯤꯕ ꯁꯛꯇꯝ ꯑꯗꯨ ꯎꯕꯗ ꯄꯥꯈꯠꯅ ꯀꯩꯗꯧꯔꯒꯦ ꯁꯤꯖ? ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯅꯪꯕꯣ? ꯑꯇꯩ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯁꯨ ꯃꯍꯩ ꯃꯍꯩ ꯃꯥꯒꯤ ꯀꯥꯗ ꯂꯣꯏꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯍꯦꯝꯕ ꯉꯛꯅ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯒꯦ? ꯁꯤꯖ ꯍꯦꯝꯕꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯔꯒ ꯏꯕꯨꯡ ꯃꯤꯔꯟꯗꯥꯒ ꯇꯝꯗꯥꯒꯗꯣ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯈꯣꯏꯗꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯤꯕ? ꯊꯣꯏꯕ ꯃꯔꯨ ꯂꯨꯛꯊꯔꯒ ꯏꯌꯥꯝꯕ ꯑꯩꯉꯣꯟꯗ ꯉꯥꯏꯍꯥꯛꯇꯪ ꯃꯄꯥꯟ ꯊꯣꯛꯎꯒꯦ ꯀꯨꯏꯔꯣꯏ꯫ ꯁꯣꯛꯂꯕ ꯂꯥꯟꯃꯤ ꯑꯗꯨꯅ ꯊꯥꯖꯅꯕ ꯁꯤꯇꯥꯔ ꯈꯣꯡꯅꯅꯕ ꯃꯔꯤꯗꯨ ꯊꯤꯔꯨꯒꯦ ꯍꯥꯏꯗꯨꯅ ꯅꯝꯗꯨꯅ ꯉꯔꯥꯡ ꯑꯍꯤꯡ ꯊꯣꯛꯈꯤꯕꯅꯤ꯫ ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤ꯫ ꯑꯗꯨꯗꯤ ꯀꯝꯗꯧꯅꯤ? ꯁꯤꯖꯅ ꯏꯕꯨꯡ ꯍꯦꯝꯕ ꯁꯤꯖꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨꯗ ꯑꯩꯕꯨ ꯊꯤꯔꯨꯆꯣ ꯍꯥꯏꯔꯤꯕ꯭ꯔꯥ? ꯁꯤꯖ ꯃꯉꯛꯇꯨ ꯅꯣꯝꯂꯒ ꯑꯗꯨꯕꯨ ꯑꯩꯈꯣꯏꯕꯨ ꯉꯥꯛ ꯁꯦꯜꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯅ ꯊꯣꯛꯀꯦ ꯍꯥꯏꯕꯁꯨ ꯌꯥꯔꯛꯑꯣꯏ꯫ ꯃꯇꯧ ꯀꯔꯝꯅ ꯊꯣꯛꯇꯨꯅ ꯊꯤꯔꯨꯒꯗꯧꯔꯤꯕꯅꯣ? ꯁꯤꯖ ꯃꯤꯉꯝꯗꯕ ꯃꯤꯠꯌꯦꯡꯗ ꯏꯕꯨꯡ ꯅꯍꯥꯛꯇꯤ ꯃꯤꯇꯣꯞꯅꯤ ꯑꯗꯨꯅ ꯃꯈꯣꯏꯅ ꯌꯥꯔꯛꯀꯅꯤ꯫ ꯀꯩꯅꯣꯝꯃ ꯍꯥꯏꯖꯤꯜꯂꯒ ꯑꯃꯨꯛꯇꯗꯤ ꯑꯁ꯭ꯋꯥꯏ ꯐꯥꯎꯕ ꯊꯣꯛꯇꯨꯅ ꯌꯦꯡꯕꯤꯌꯨ꯫ ꯀꯔꯤꯒꯨꯝꯕ ꯌꯦꯛꯅꯕꯁꯤꯡꯅ ꯊꯦꯡꯅꯈꯤꯕ ꯊꯣꯛꯂꯕꯗꯤ ꯆꯨꯝꯅ ꯊꯋꯥꯏ ꯂꯧꯕꯤꯈꯤꯔꯣꯏ꯫ ꯃꯈꯣꯏꯕꯨ ꯑꯣꯠ ꯅꯩꯗꯨꯅ ꯄꯦꯟꯗ꯭ꯔꯤꯕ ꯐꯥꯎꯕ꯫ ꯋꯥꯗꯨ ꯃꯈꯥ ꯇꯥꯕ ꯉꯝꯗ꯭ꯔꯦ꯫ ꯁꯤꯖ ꯃꯈꯣꯜ ꯑꯗꯨ ꯇꯅꯤꯛ ꯇꯅꯤꯛꯂꯦ꯫ ꯍꯦꯝꯕ ꯁꯤꯖꯒꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯁꯣꯔ ꯑꯃꯨꯛꯇꯪ ꯁꯥꯡꯅ ꯍꯣꯟꯊꯔꯒ ꯌꯥꯔꯦ ꯑꯩ ꯈꯪꯉꯦ ꯃꯈꯥ ꯇꯥꯔꯛꯑꯅꯨ꯫ ꯐꯔꯦ ꯑꯩ ꯎꯄꯥꯏ ꯑꯃ ꯇꯧꯔꯒ ꯊꯣꯛꯅꯅꯕ ꯇꯧꯔꯒꯦ꯫ ꯒꯥꯔꯤ ꯁꯦꯝꯅꯅꯕ ꯈꯨꯠꯂꯥꯏꯁꯨ ꯈꯔ ꯋꯥꯠꯄꯅꯤ꯫ ꯃꯗꯨ ꯊꯤꯕ ꯆꯠꯄ ꯑꯣꯏꯅ ꯑꯩ ꯇꯟꯖꯥ ꯌꯦꯡꯂꯒ ꯊꯤꯔꯛꯑꯒꯦ꯫ ꯀꯩꯁꯨ ꯄꯥꯈꯠꯀꯅꯨ ꯑꯩꯅ ꯁꯣꯏꯗꯅ ꯐꯪꯅꯅꯕ ꯊꯤꯔꯛꯀꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯨꯆꯤꯡꯕ ꯑꯃꯒꯤ ꯐꯤꯖꯣꯜ ꯑꯗꯨ ꯅꯤꯡꯊꯤꯅ ꯁꯦꯠꯆꯜꯂꯕ ꯃꯇꯨꯡꯗ ꯂꯥꯏꯁꯪ ꯑꯗꯨꯒꯤ ꯊꯣꯡꯖꯥꯎ ꯑꯗꯨ ꯍꯥꯡꯂꯗꯨꯅ ꯊꯣꯔꯛꯏ꯫ ꯍꯦꯝꯕ ꯊꯣꯔꯛꯄ ꯎꯕꯗ ꯊꯣꯡ ꯉꯥꯛꯂꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯒ ꯑꯣꯏ ꯀꯥꯏꯗꯅꯣ? ꯑꯩꯈꯣꯏꯅ ꯁꯤꯗ ꯉꯥꯛꯂꯒ ꯂꯩꯁꯦ ꯅꯣꯏ ꯁꯦꯟꯅꯔꯤꯕꯅꯤ꯫ ꯃꯄꯥꯜ ꯊꯣꯛꯄ ꯌꯥꯔꯣꯏ ꯆꯪꯉꯨ ꯆꯠꯂꯨ꯫ ꯍꯦꯝꯕ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯤ ꯑꯗꯨꯒ ꯇꯞꯅ ꯃꯅꯨꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯩꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯆꯥꯅ ꯊꯛꯅꯅꯕ ꯋꯥꯠꯂꯤ꯫ ꯑꯗꯨꯅ ꯊꯨꯒꯥꯏ ꯌꯩꯈꯥꯏꯈ꯭ꯔꯕ ꯌꯨꯝꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯂꯒ ꯀꯩ ꯀꯩꯅꯣ ꯆꯥꯕ ꯌꯥꯕ ꯈꯖꯤꯛꯇ ꯊꯤꯔꯨꯒꯦ ꯇꯧꯕꯅꯤ꯫ ꯂꯥꯟꯃꯤꯗꯨꯅ ꯁꯛ ꯌꯥꯝꯅ ꯀꯥꯞꯅ ꯑꯣꯏ ꯅꯃꯥꯏꯗꯨꯗ ꯈꯨꯄꯥꯛꯁꯤꯅ ꯗꯝ ꯗꯝ ꯊꯥꯖꯤꯜꯂꯛꯑꯣ ꯍꯥꯏꯕ꯭ꯔꯣ? ꯅꯪꯁꯦ ꯂꯥꯟ ꯌꯥꯎꯗꯕ ꯂꯩꯕꯥꯛ ꯑꯃꯒꯤ ꯃꯤꯅꯤ꯫ ꯃꯄꯥꯜ ꯊꯣꯛꯄꯗ ꯀꯅꯥꯝꯇꯅ ꯁꯣꯛꯑꯣꯏ ꯍꯥꯏꯕ ꯂꯩꯇꯦꯀꯣ꯫ ꯍꯧꯖꯤꯛ ꯈꯨꯗꯛ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯅꯪꯕꯨ ꯍꯥꯠꯇꯣꯛꯄꯁꯨ ꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯨꯆꯤꯡꯕꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯅꯈꯣꯏꯒꯤ ꯃꯤꯅꯥꯏ ꯁꯥꯗꯨꯅ ꯉꯥꯛꯂꯤꯁꯤꯅꯤ꯫ ꯑꯩꯅ ꯍꯥꯏꯁꯤꯅꯤ ꯌꯥꯝ ꯊꯨꯅ ꯆꯪꯈ꯭ꯔꯣ ꯆꯠꯂꯣ꯫ ꯊꯣꯛꯄ ꯌꯥꯔꯦ꯫ ꯏꯁꯤꯡꯗ ꯅꯠꯇ꯭ꯔꯒ ꯅꯥꯄꯤ ꯆꯥꯒꯦꯔꯥ ꯅꯣꯏ ꯊꯣꯛꯄ ꯂꯩꯁꯨ ꯆꯠꯂꯣ꯫ ꯍꯦꯝꯕꯗꯨ ꯃꯈꯨꯠ ꯂꯣꯟꯅꯗꯦꯗ ꯈꯥꯛꯂꯒ ꯅꯝꯗꯅ ꯆꯠꯅꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯅꯈꯣꯏꯁꯨ ꯃꯤꯑꯣꯏꯕ ꯑꯃꯅꯤ꯫ ꯀꯝꯗꯧꯅ ꯂꯥꯝꯕꯒꯤ ꯑꯋꯥꯕ ꯈꯥꯡꯕ ꯉꯝꯒꯅꯤ? ꯉꯁꯤ ꯉꯔꯥꯡ ꯈꯛꯇ ꯅꯠꯇꯦ ꯍꯦꯜꯂꯛꯂꯤꯕ ꯆꯔꯥ ꯑꯁꯤ ꯅꯨꯃꯤꯠ ꯀꯌꯥ ꯌꯥꯝꯁꯤꯜꯂꯛꯂꯤ꯫ ꯂꯨꯆꯤꯡꯕꯅ ꯁꯛꯇꯕ ꯌꯥꯗꯦ ꯍꯥꯏꯔꯝꯕ ꯏꯁꯩ ꯑꯗꯨꯁꯨ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯋꯥꯅ ꯇꯝꯂꯤꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯈꯜꯂꯒ ꯑꯩ ꯆꯤꯟꯖꯥꯛ ꯑꯁꯦ ꯊꯤꯗꯕ ꯌꯥꯗꯦ ꯈꯜꯂꯒ ꯊꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯂꯒ ꯊꯣꯛꯆꯔꯛꯂꯤꯕꯁꯤꯅꯤ꯫ ꯆꯥꯟꯕꯤꯗꯨꯅ ꯑꯃꯨꯛꯇꯗꯤ ꯆꯠꯄꯒꯤ ꯑꯌꯥꯕꯗꯨ ꯄꯤꯕꯤꯌꯨ꯫ ꯉꯁꯤ ꯈꯛꯇꯅꯤ꯫ ꯂꯥꯟꯃꯤ ꯑꯅꯤ ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯌꯦꯡꯅꯩ ꯑꯗꯨꯒ ꯊꯧꯁꯥꯗꯅ ꯐꯔꯦ
ꯀꯨꯏꯕꯗꯤ ꯌꯥꯔꯣꯏꯀꯣ ꯂꯨꯆꯤꯡꯕꯒꯤ ꯏꯁꯩ ꯑꯗꯣ ꯁꯣꯏꯍꯟꯅꯤꯡꯗꯕꯒꯤ ꯌꯥꯔꯕꯅꯤ ꯆꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯊꯧꯑꯣꯏ ꯎꯁꯤꯠꯇꯕ ꯃꯑꯣꯡꯗ ꯍꯦꯝꯕꯒꯤ ꯃꯁꯥ ꯑꯗꯨ ꯈꯔ ꯏꯜꯂꯛꯂꯝꯃꯤ ꯍꯦꯝꯕ ꯁꯥꯎꯅꯤꯡꯕꯅꯗꯤ ꯂꯣꯏꯔꯕꯅꯤ ꯑꯗꯨꯕꯨ ꯃꯥ ꯈꯥꯡꯖꯤꯜꯂꯝꯃꯤ ꯇꯟꯖꯥ ꯐꯪꯂꯤꯉꯩꯗ ꯍꯦꯝꯕꯗꯨ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯂꯒ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯆꯪꯂꯒ ꯒꯥꯔꯤꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯌꯦꯡꯉꯤ ꯆꯥꯅ ꯊꯛꯅꯅꯕꯁꯨ ꯌꯦꯡꯂꯝꯃꯤ ꯃꯔꯨ ꯑꯣꯏꯅ ꯃꯥꯅ ꯊꯤꯔꯤꯕ ꯑꯁꯤ ꯃꯤꯔꯟꯗꯥ ꯑꯃꯗꯤ ꯇꯝꯅꯥꯕꯨꯅꯤ ꯐꯅ ꯁꯥꯡꯅ ꯆꯠꯂꯕ ꯐꯥꯎꯕꯗ ꯐꯪꯕ ꯀꯧꯕ ꯂꯩꯔꯝꯗꯦ ꯃꯤ ꯈꯔ ꯂꯥꯡꯕꯒꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯍꯦꯝꯕ ꯆꯦꯟꯁꯤꯜꯂꯛꯄꯅꯤ ꯀꯣꯏꯅ ꯌꯦꯡꯉꯤ ꯇꯝꯅꯥ ꯑꯃꯗꯤ ꯃꯤꯔꯟꯗꯥꯕꯨ ꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯔ ꯑꯗꯨꯁꯨ ꯎꯗ꯭ꯔꯕ ꯑꯗꯨꯗ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯅ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯅ ꯅꯨꯄꯥ ꯑꯃꯅ ꯑꯩ ꯏꯇꯥꯎ ꯍꯦꯝꯕ ꯅꯠꯇ꯭ꯔꯣ ꯍꯦꯝꯕ ꯃꯇꯥꯎ ꯃꯥꯂꯦꯝꯕꯨ ꯎꯕꯗ ꯍꯔꯥꯎꯅ ꯏꯇꯥꯎ ꯃꯥꯅꯤ ꯀꯩꯅꯣ ꯑꯩ ꯍꯦꯝꯕꯅꯤ ꯃꯁꯛ ꯈꯪꯗ꯭ꯔꯕꯣ ꯀꯩꯅꯣ ꯅꯪꯗꯤ ꯂꯤꯂꯥ ꯀꯨꯝꯕ ꯃꯤꯁꯛꯀ ꯃꯥꯜꯂꯝꯃꯤꯅ ꯍꯥꯟꯅꯗꯤ ꯅꯈꯣꯏ ꯅꯔꯥꯡ ꯌꯦꯡꯕꯗ ꯗꯥꯀꯨꯗꯔꯥꯡ ꯍꯨꯔꯥꯟꯕꯗ ꯍꯨꯔꯥꯟꯕ ꯃꯥꯜꯂꯝꯕꯅꯤ ꯍꯦꯝꯕ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯌꯥꯗ꯭ꯔꯦꯅꯦꯍꯦ ꯃꯔꯝ ꯂꯩꯗꯅ ꯏꯁꯥꯁꯦ ꯅꯥꯟꯗꯕ ꯌꯥꯗꯕ ꯑꯗꯨ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯅꯣ ꯃꯥꯂꯦꯝ ꯈꯧꯖꯥꯎ ꯑꯗꯨ ꯂꯨꯝꯈꯤꯕꯅ ꯂꯩꯃꯥꯏ ꯑꯗꯨꯗ ꯄꯣꯞ ꯊꯥꯗꯔꯒ ꯇꯨ ꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯦ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇꯒꯤ ꯉꯥꯛꯇꯅꯤ ꯂꯥꯟ ꯇꯧꯁꯤꯜꯂꯛꯇꯅ ꯆꯦꯟꯕ ꯅꯪꯍꯧꯗꯕ ꯑꯗꯣ ꯃꯈꯣꯏ ꯌꯥꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯕꯨ ꯍꯤ ꯇꯣꯡꯗꯨꯅ ꯂꯧꯕ ꯂꯥꯛꯀꯅꯤ ꯍꯥꯏ ꯑꯗꯨꯅꯅꯤ ꯈꯧꯖꯥꯎ ꯇꯧꯔꯒ ꯄꯥꯛꯂꯕ ꯏꯄꯥꯛ ꯑꯁꯤꯒꯤ ꯃꯌꯥꯏꯗ ꯃꯤ ꯆꯥꯗꯨꯅ ꯂꯩꯔꯤꯁꯦ ꯍꯦꯝꯕ ꯍꯔꯥꯎꯅ ꯑꯗꯨꯗꯤ ꯅꯣꯏꯗꯤ ꯅꯔꯥꯏꯕꯛ ꯌꯥꯝ ꯐꯩꯅ ꯑꯗꯨ ꯅꯪꯁꯨ ꯆꯠꯈ꯭ꯔꯁꯤꯗꯅ ꯑꯩꯈꯣই ꯑꯅꯤ ꯄꯝꯅꯕ꯭ꯔꯥ ꯀꯩꯅꯣ ꯅꯠꯇꯦ ꯅꯪꯕꯨ ꯍꯨꯔꯥꯟꯕ ꯄꯦꯟꯗ꯭ꯔꯤꯕꯣ ꯈꯔ ꯍꯨꯔꯥꯜꯂꯗꯤ ꯌꯥꯔꯦ ꯀꯩꯅꯣ ꯇꯨ ꯑꯩꯒꯤꯗꯤ ꯈꯧꯖꯥꯎ ꯑꯅꯤꯁꯤꯅ ꯏꯅꯥꯛ ꯐꯥꯎꯕꯗꯤ ꯈꯨꯟꯕ ꯌꯥꯔꯅꯤ ꯀꯩꯅꯣꯅꯦ ꯑꯗꯨ ꯀꯟꯅ ꯉꯥꯡꯉꯤꯗꯨꯕꯣ ꯍꯨꯔꯥꯟꯕꯕꯨ ꯌꯥꯝ ꯐꯖꯕ ꯋꯥꯒꯤ ꯃꯑꯣꯡꯗ ꯐꯔꯦ ꯅꯤꯡꯊꯤꯖꯅ ꯆꯠꯂꯣꯀꯣ ꯑꯗꯨꯗꯤ ꯇꯥꯎ ꯌꯨꯝꯗ ꯍꯟꯕꯒ ꯑꯩꯒꯤ ꯑꯕꯣꯛ ꯑꯁꯣꯟꯕꯤꯗ ꯃꯁꯨ ꯑꯩ ꯍꯜꯂꯛꯀꯅꯤ ꯋꯥꯈꯜ ꯋꯥꯒꯅꯨ ꯈꯔ ꯇꯝꯕꯤꯔꯝꯃꯨ ꯀꯩꯅꯣ ꯏꯇꯥꯎ ꯄꯨꯟꯅ ꯆꯠꯈ꯭ꯔꯁꯦ ꯍꯥꯏꯔꯒ ꯍꯦꯝꯕ ꯃꯥꯂꯦꯝꯒꯤ ꯂꯦꯡꯖꯨꯝ ꯑꯗꯨꯗ ꯄꯣꯞ ꯄꯣꯞ ꯊꯥꯔꯒ ꯏꯇꯥꯎ ꯑꯩꯗꯤ ꯊꯕꯛ ꯑꯃ ꯄꯥꯡꯊꯣꯛꯀꯗꯕ ꯋꯥꯠꯂꯤ ꯑꯗꯨꯅ ꯅꯪ ꯍꯥꯟꯅ ꯆꯠꯂꯝꯃꯨ ꯑꯩ ꯃꯥꯒꯤ ꯑꯅꯤꯡꯕꯁꯤ ꯃꯇꯪꯗꯤ ꯊꯨꯡꯍꯜꯂꯝꯂꯒꯦ ꯃꯥꯂꯦꯝ ꯅꯣꯛꯂꯒ ꯀꯔꯦꯝꯅꯔꯛꯏ ꯏꯁ ꯃꯥ ꯀꯥꯏꯅ ꯅꯠꯇꯦ ꯑꯩꯈꯣꯏ ꯈꯔꯁꯦ ꯄꯣꯠ ꯆꯩ ꯍꯨꯔꯥꯟꯕ ꯆꯠꯂꯨꯁꯤꯅ ꯂꯥꯛꯈꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯅꯪꯗꯤ ꯅꯨꯡꯁꯤꯕ ꯍꯨꯔꯥꯟꯕ ꯑꯣꯏꯅ ꯂꯥꯛꯄꯒ ꯃꯥꯟꯅꯔꯦꯅꯦ ꯍꯥ ꯂꯥꯟꯐꯝ ꯃꯔꯛꯁꯤꯗ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯏꯗꯣ ꯃꯇꯥꯡ ꯆꯥꯗꯦꯀꯣ ꯏꯇꯥꯎ ꯍꯦꯝꯕ ꯅꯣꯛꯂꯒ ꯌꯥꯗ꯭ꯔꯦ ꯏꯇꯥꯎ ꯅꯨꯡꯁꯤ ꯂꯩꯅꯥ ꯀꯟꯅ ꯅꯥꯈꯠꯂꯛꯏ ꯊꯃꯣꯏꯁꯦ ꯃꯅꯥꯛꯇꯒꯤ ꯂꯥꯞꯅꯤꯡꯗ꯭ꯔꯤ ꯑꯩ ꯃꯥꯒꯤ ꯑꯅꯤꯡꯕꯁꯤ ꯃꯇꯪꯗꯤ ꯊꯨꯡꯍꯜꯂꯝꯂꯒꯦ ꯈꯜꯂꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯀꯦ ꯇꯧꯏ ꯑꯗꯨꯕꯨ ꯃꯥꯂꯦꯝꯅ ꯐꯠ ꯊꯠꯂꯒ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯂꯒ ꯍꯦꯝꯕꯒꯤ ꯃꯈꯨꯠꯇ ꯀꯔꯤꯒꯨꯝꯕ ꯑꯃ ꯄꯤꯔꯛꯏ ꯍꯦꯝꯕ ꯉꯛꯅ ꯀꯩꯅꯣ ꯏꯇꯥꯎ ꯁꯤꯒꯤ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯀꯩꯅꯣ ꯃꯌꯦꯛ ꯑꯃ ꯌꯦꯛꯄꯒꯨꯝꯅ ꯇꯧꯔꯤꯕ ꯐꯤ ꯃꯆꯦꯠꯁꯤꯕꯨ ꯀꯩꯗꯧ ꯍꯥꯏꯅꯣ ꯏꯇꯥꯎ ꯃꯗꯨ ꯁꯣꯏꯗꯅ ꯅꯪꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯀꯥꯟꯅꯔꯛꯄ ꯑꯣꯏꯒꯅꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯄ ꯌꯥꯝꯅ ꯂꯥꯏꯅ ꯃꯗꯨꯒꯤ ꯐꯤꯖꯦꯠ ꯑꯗꯨꯅ ꯉꯝꯍꯟꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯇꯝꯕꯗꯤ ꯉꯝꯗꯦ ꯑꯩꯁꯨ ꯂꯣꯟꯅ ꯌꯦꯛꯅꯕꯁꯤꯡꯅ ꯉꯥꯡꯅꯕꯗꯣ ꯇꯥꯕꯗꯒꯤ ꯃꯈꯣꯏ ꯎꯗ꯭ꯔꯤꯉꯩꯗ ꯂꯣꯟꯅ ꯐꯤꯖꯦꯠ ꯑꯁꯦ ꯑꯅꯤ ꯍꯨꯔꯥꯜꯂꯛꯄꯅꯤ ꯑꯗꯣ ꯑꯩꯒꯤꯗꯤ ꯀꯥꯟꯅꯗ꯭ꯔꯦ ꯍꯧꯖꯤꯛ ꯆꯠꯂꯗꯕꯅꯤꯅ ꯑꯅꯤꯃꯛꯁꯦ ꯂꯧꯒꯦꯁꯨ ꯌꯥꯏ ꯑꯗꯣ ꯀꯅꯥꯅ ꯈꯪꯕꯅꯣ ꯑꯃꯨꯛ ꯃꯐꯝ ꯑꯁꯤꯗ ꯍꯨꯔꯥꯟꯕ ꯂꯥꯛꯅꯤꯡꯂꯕꯗꯤ ꯍꯥꯏꯗꯨꯅ ꯑꯃꯁꯤꯗꯤ ꯑꯩ ꯄꯨꯈ꯭ꯔꯒꯦ ꯇꯧꯕꯅꯤ ꯍꯦꯝꯕ ꯍꯔꯥꯎꯅ ꯃꯥꯂꯦꯝꯕꯨ ꯀꯣꯟꯁꯤꯜꯂꯒ ꯏꯇꯥꯎ ꯅꯪ ꯊꯦꯡꯅꯕꯁꯦ ꯑꯩꯒꯤ ꯑꯁꯥꯃ ꯎꯔꯛꯄꯒꯨꯝ ꯇꯧꯏ ꯊꯥꯒꯠꯆꯔꯤ ꯏꯇꯥꯎ ꯑꯩ ꯍꯟꯈ꯭ꯔꯒꯦ ꯅꯪꯒꯤꯁꯨ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤ ꯅꯨꯡꯉꯥꯏꯅ ꯆꯠꯂꯣꯀꯣ ꯏꯇꯥꯎ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯍꯦꯝꯕꯗꯨ ꯆꯦꯟꯆꯠ ꯇꯧꯗꯨꯅ ꯆꯠꯈ꯭ꯔꯦ ꯃꯥꯂꯦꯝ ꯅꯣꯛꯂꯒ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯅꯣꯡꯃꯇ ꯅꯨꯄꯤ ꯄꯟꯕ ꯌꯥꯗꯕ ꯋꯥꯊꯤ ꯋꯥꯔꯦꯝꯗ ꯇꯧꯔꯒ ꯏꯉꯥꯎ ꯉꯥꯎꯅ ꯂꯩꯕ ꯃꯍꯥꯛꯅ ꯅꯨꯡꯁꯤ ꯂꯩꯅꯥꯅ ꯅꯥꯔꯤꯅꯤꯅꯦ ꯇꯧꯔꯤꯁꯦ ꯀꯌꯥꯗ ꯄꯛꯇ꯭ꯔꯤꯕꯅꯣ ꯇꯧꯏꯁꯦ ꯁꯣꯝꯗ ꯂꯥꯏꯁꯪ ꯃꯅꯨꯡ ꯑꯗꯨꯗ ꯍꯦꯝꯕ ꯍꯜꯂꯛꯄ ꯉꯥꯏꯅꯔꯤ ꯃꯁꯥꯁꯤꯡ ꯑꯗꯨ ꯂꯩꯇꯥꯐꯝ ꯈꯪꯅꯗ꯭ꯔꯕꯅꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯍꯦꯝꯕ ꯆꯪꯁꯤꯜꯂꯛꯄ ꯑꯗꯨ ꯎꯕꯗ ꯁꯤꯖ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯂꯒ ꯗꯥ ꯍꯦꯝꯕ ꯀꯝꯗꯧꯔꯦ ꯃꯤꯔꯟꯗꯥꯒ ꯇꯝꯅꯥꯒꯗꯤ ꯀꯗꯥꯏ ꯃꯈꯣꯏ ꯀꯩꯁꯨ ꯇꯧꯗꯕ ꯅꯠꯇ꯭ꯔꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯨꯡ ꯍꯟꯍꯟꯗꯨꯅ ꯌꯦꯡꯉꯤ ꯍꯦꯝꯕ ꯃꯔꯨ ꯂꯨꯛꯊꯔꯒ ꯁꯤꯖꯒꯤ ꯂꯦꯡꯖꯨꯝ ꯑꯅꯤꯗ ꯄꯥꯏꯔꯛꯏ ꯃꯄꯤ ꯏꯔꯥ ꯊꯥꯡꯂꯛꯏ ꯁꯤꯖ ꯇꯅꯤꯛꯂꯕ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯁꯤꯖ ꯍꯦꯝꯕꯗ ꯃꯃꯤꯠ ꯑꯗꯨ ꯂꯥꯎꯊꯣꯛꯂꯒ ꯌꯦꯡꯂꯛꯏ ꯗꯥ ꯍꯦꯝꯕ ꯅꯨꯡꯉꯥꯏꯇꯅ ꯃꯥꯒꯤ ꯐꯨꯔꯤꯈꯥꯎ ꯑꯗꯨꯗꯒꯤ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯂꯧꯊꯣꯔꯛꯂꯒ ꯁꯤꯖꯗ ꯄꯤꯔꯛꯏ ꯁꯤꯇꯥꯔ ꯈꯣꯡꯅꯅꯕ ꯃꯔꯤꯅꯤ ꯃꯗꯨꯅ ꯇꯝꯅꯥꯒꯤꯅꯤ ꯃꯗꯨꯁꯨ ꯏꯈꯦꯡꯅꯤ ꯇꯩꯔꯤꯕ ꯑꯗꯨꯒ ꯃꯤꯔꯟꯗꯥꯅ ꯊꯋꯥꯏ ꯇꯥꯅ ꯆꯤꯟꯖꯕ ꯁꯅꯥ ꯑꯗꯨꯅꯤ ꯄꯤꯔꯛꯂꯤꯕ ꯄꯣꯠꯁꯛꯁꯤꯡ ꯑꯗꯨ ꯎꯕꯗ ꯁꯤꯖ ꯂꯩꯃꯥꯏꯗ ꯀꯤꯠ ꯐꯝꯊꯈ꯭ꯔꯦ ꯑꯗꯨꯒ ꯈꯣꯟꯖꯦꯜ ꯅꯤꯛꯅ ꯀꯞꯂꯒ ꯇꯝꯅꯥ ꯃꯤꯔꯟꯗꯥ ꯀꯩꯅꯣ ꯅꯈꯣꯏꯅ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯈꯜ ꯇꯥꯗ꯭ꯔꯤꯁꯤꯕꯣ ꯏꯆꯤꯜ ꯏꯅꯥꯎꯒꯨꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯛꯈꯤꯕꯅꯤ
ꯑꯣꯟꯊꯣꯛꯅꯗꯤ ꯉꯝꯈꯤꯗ꯭ꯔꯦꯗ ꯈꯪꯂꯝꯕ ꯊꯣꯛꯂꯕꯗꯤ ꯅꯝꯗꯅ ꯅꯈꯣꯏꯕꯨ ꯃꯄꯥꯜ ꯊꯣꯛꯍꯜꯂꯝꯂꯣꯏꯗꯕꯅꯤ ꯍꯦꯝꯕꯁꯨ ꯀꯞꯂꯒ ꯁꯤꯖꯕꯨ ꯊꯦꯝꯖꯤꯜꯂꯛꯏ ꯁꯤꯖ ꯑꯩꯅ ꯃꯈꯣꯏꯕꯨ ꯃꯐꯝ ꯑꯁꯤꯗ ꯍꯤꯡꯅ ꯄꯨꯔꯛꯄ ꯉꯝꯈꯤꯗ꯭ꯔꯦ ꯃꯁꯤꯒꯤꯗꯃꯛꯇ ꯋꯥꯔꯧꯒꯅꯨꯀꯣ ꯗꯥꯍꯦꯝꯕ ꯃꯈꯣꯏ ꯃꯇꯧ ꯀꯔꯝꯅ ꯍꯥꯠꯂꯝꯕꯅꯣ ꯍꯦꯝꯕ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯃꯀꯣꯛꯇ ꯅꯣꯡꯃꯩꯅ ꯀꯥꯞꯄꯝꯕꯅꯤ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯃꯅꯤꯡꯇꯝꯅ ꯄꯣꯊꯥꯔꯕꯣꯏꯔꯦꯗꯀꯣ ꯊꯣꯏꯕ ꯀꯞꯂꯒ ꯏꯆꯦ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯏꯔꯥꯜꯅꯤ ꯑꯩꯅ ꯃꯈꯣꯏꯕꯨ ꯊꯤꯡꯂꯝꯂꯕꯗꯤ ꯑꯁꯨꯝꯅ ꯀꯛꯊꯣꯛꯂꯝꯂꯣꯏꯗꯕꯅꯤ ꯁꯤꯖ ꯊꯣꯏꯕꯕꯨ ꯀꯣꯟꯁꯤꯜꯂꯛꯂꯒ ꯊꯣꯏꯕ ꯀꯅꯥꯝꯇꯒꯤ ꯃꯔꯥꯜ ꯅꯠꯇꯤꯌꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯂꯛꯏ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯃꯤꯀꯨꯞ ꯑꯗꯨꯃꯗꯤ ꯃꯤꯀꯞ ꯃꯤꯔꯥꯎ ꯈꯣꯜꯇꯅ ꯅꯤꯜꯂꯤ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯗ ꯁꯣꯛꯇꯨꯅ ꯁꯤꯖ ꯍꯣꯏꯅ ꯁꯦꯟꯅꯔꯛꯄ ꯂꯥꯟꯃꯤ ꯑꯗꯨꯁꯨ ꯇꯥꯏꯕꯪ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ ꯐꯣꯡꯕꯗꯤ ꯌꯥꯗꯕꯅ ꯑꯍꯤꯡ ꯑꯊꯦꯡꯕ ꯌꯦꯛꯅꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯇꯨꯝꯅꯈ꯭ꯔꯕ ꯃꯇꯝ ꯑꯗꯨꯗ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯂꯥꯟꯃꯤ ꯑꯗꯨ ꯃꯊꯧ ꯄꯥꯡꯊꯣꯛꯅꯕ ꯍꯥꯏꯗꯨꯅ ꯁꯦꯝ ꯁꯥꯔꯤ ꯁꯤꯖꯅ ꯅꯨꯡꯉꯥꯏꯇꯅ ꯂꯥꯟꯃꯤ ꯑꯗꯨꯒꯤ ꯃꯃꯥꯏꯗ ꯅꯥꯟꯊꯕꯤꯔꯒ ꯏꯕꯨꯡ ꯅꯍꯥꯛꯁꯦ ꯇꯝꯅꯥꯅꯗꯤ ꯌꯥꯝꯅ ꯂꯨꯅ ꯈꯟꯖꯔꯝꯕꯅꯤ ꯏ ꯇꯤꯟꯅꯗ꯭ꯔꯕꯁꯨ ꯃꯕꯨꯡꯃꯛꯅꯤ ꯍꯥꯏꯅ ꯈꯟꯖꯔꯝꯕꯅꯤ ꯑꯗꯨꯃꯛꯅ ꯃꯊ꯭ꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯇꯨꯅ ꯏꯕꯨꯡꯅ ꯏꯁꯩ ꯇꯥꯅꯤꯡꯉꯦ ꯍꯥꯏꯔꯝꯕ ꯑꯗꯨ ꯇꯥꯍꯟꯅꯕꯒꯤꯗꯃꯛꯇ ꯁꯤꯇꯥꯔꯒꯤ ꯃꯔꯤ ꯑꯁꯤ ꯊꯤꯕ ꯊꯣꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯏꯕꯨꯡ ꯇꯝꯅꯥꯗꯣ ꯅꯍꯥꯛꯀꯤ ꯅꯤꯡꯕ ꯊꯨꯡꯍꯜꯂꯝꯗ꯭ꯔꯦ ꯏꯕꯨꯡꯒꯤ ꯊꯋꯥꯏꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯑꯣꯏꯔꯁꯅꯨ ꯊꯦꯡꯈ꯭ꯔꯒꯅꯤ ꯈꯔ ꯊꯨꯅ ꯄꯨꯊꯣꯛꯅꯕ ꯇꯧꯁꯤ ꯍꯦꯝꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯌꯥꯝ ꯑꯗꯨ ꯊꯤꯟꯊꯕ ꯇꯧꯗꯅ ꯂꯥꯟꯃꯤ ꯑꯗꯨꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄ ꯑꯣꯏꯅ ꯂꯩ ꯃꯅꯥ ꯑꯃꯃꯝꯇ ꯑꯣꯏꯔꯕꯁꯨ ꯊꯥꯗꯔꯝꯃꯤ ꯊꯣꯏꯕ ꯑꯃꯗꯤ ꯍꯦꯝꯕꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯄꯨꯊꯣꯔꯛꯂꯒ ꯌꯦꯅꯈꯥꯔꯣꯝꯗ ꯅꯤꯡꯊꯤꯖꯅ ꯐꯨꯝꯖꯤꯟꯕꯤꯔꯝꯃꯤ ꯃꯣꯡꯐꯝ ꯑꯗꯨꯕꯨ ꯑꯊꯧꯕ ꯍꯥꯏꯅꯁꯨ ꯆꯦꯆꯦꯠ ꯑꯃꯅ ꯈꯪꯅꯅꯕ ꯍꯥꯏꯗꯨꯅ ꯊꯦꯠꯄꯤꯔꯤ ꯄꯨꯝꯅꯃꯛꯇꯨ ꯂꯣꯏꯔꯕꯗ ꯍꯦꯝꯕꯗꯨ ꯃꯁꯥ ꯁꯦꯡꯇꯣꯛꯂꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯏꯊꯥ ꯊꯥꯖꯗꯅ ꯁꯤꯖꯗꯨ ꯃꯥꯒꯤ ꯐꯃꯨꯡ ꯃꯊꯛꯇ ꯐꯝꯂꯒ ꯂꯩꯔꯝꯕꯗꯨꯗ ꯑꯅꯤꯗꯨ ꯏꯈꯪ ꯈꯪꯅꯔꯤ ꯍꯦꯝꯕꯗꯤ ꯀꯅꯥ ꯂꯩꯇꯦ ꯈꯜꯂꯗꯨꯅ ꯃꯐꯤ ꯐꯨꯔꯤꯠ ꯌꯥꯎꯗ ꯈꯨꯗꯩ ꯃꯇꯦꯛ ꯑꯗꯨꯃꯒ ꯆꯣꯠꯂꯤꯕ ꯃꯁꯝ ꯑꯗꯨ ꯅꯥꯟ ꯅꯥꯟꯗꯨꯅ ꯊꯣꯔꯛꯄꯅꯤ ꯁꯤꯖꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯁꯨ ꯈꯪꯗꯕꯅ ꯎꯕꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯤꯕꯅꯤ ꯁꯤꯖꯁꯨ ꯏꯀꯥꯏꯔꯞ ꯇꯧꯅ ꯃꯃꯥꯏ ꯑꯗꯨ ꯀꯣꯏꯂꯩ ꯂꯩꯔꯒ ꯈꯥꯡꯉꯤ ꯑꯩ ꯆꯠꯂꯒꯦ ꯀꯣꯟꯅ ꯑꯃꯨꯛ ꯂꯥꯛꯑꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ ꯍꯦꯝꯕꯅ ꯁꯤꯖꯒꯤ ꯃꯈꯨꯠ ꯑꯗꯨ ꯇꯥꯞ ꯂꯥꯎꯅ ꯐꯥꯔꯒ ꯃꯅꯥꯛꯇ ꯈꯪꯆꯤꯡ ꯆꯤꯡꯁꯤꯜꯂꯤ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯁꯦ ꯑꯃꯨꯛ ꯑꯃꯨꯛ ꯈꯪꯉꯥꯎ ꯉꯥꯎꯍꯜꯂꯒ ꯊꯃꯣꯏꯗ ꯑꯋꯥꯕ ꯄꯤꯔꯝꯂꯒ ꯆꯠꯈꯤꯒꯦ ꯇꯧꯔꯤꯁꯦ ꯁꯤꯖ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯂꯩꯔꯥꯡ ꯑꯣꯏꯔꯕꯁꯨ ꯀꯥꯟꯅꯐꯝ ꯌꯥꯎꯗ꯭ꯔꯕ ꯂꯩꯍꯤ ꯌꯥꯎꯗ꯭ꯔꯕ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯔꯤꯕ ꯊꯃꯣꯏꯗꯨꯅꯤ ꯑꯩꯅ ꯉꯛꯂꯤꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯤꯖꯅ ꯍꯦꯝꯕꯒꯤ ꯊꯃꯣꯏ ꯃꯄꯥꯗꯨꯗ ꯃꯈꯨꯠꯅ ꯊꯝꯂꯒ ꯁꯤꯒꯤ ꯊꯃꯣꯏꯁꯤꯅꯤ ꯑꯩꯅ ꯌꯦꯡꯅꯤꯡꯉꯤꯁꯦ ꯍꯦꯝꯕꯅ ꯁꯤꯖꯒꯤ ꯃꯈꯨꯠ ꯑꯗꯨ ꯃꯗꯨꯒꯤ ꯃꯊꯛꯇ ꯄꯥꯏꯁꯤꯜꯂꯒ ꯁꯤꯖ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯅꯍꯥꯛꯀꯤ ꯑꯁꯣꯟꯕ ꯂꯤꯆꯠ ꯑꯗꯨ ꯌꯦꯡꯂꯒ ꯅꯨꯡꯁꯤꯕ ꯅꯠꯇꯦ ꯐꯖꯕ ꯁꯛꯇꯝ ꯑꯗꯨꯗ ꯅꯨꯡꯁꯤꯕꯁꯨ ꯅꯠꯇꯦ ꯊꯃꯣꯏꯗꯒꯤ ꯐꯥꯎꯔꯛꯄ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯅꯤ ꯑꯩ ꯅꯪꯒꯤ ꯁꯥꯗꯣꯡꯗ ꯉꯥꯎꯒꯗꯕ ꯃꯤꯁꯛ ꯑꯃꯁꯨ ꯅꯠꯇꯦ ꯊꯥꯖꯧ ꯅꯪꯒꯤꯗꯃꯛ ꯀꯅꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯁꯨ ꯇꯥꯏꯕꯪ ꯑꯁꯤꯗꯒꯤ ꯏꯟꯊꯣꯛꯄꯤꯔꯕꯁꯨ ꯂꯝꯖꯥ ꯁꯔꯥ ꯑꯣꯏꯔꯕꯁꯨ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯑꯉꯥꯎꯕꯤ ꯑꯣꯏꯅ ꯂꯩꯔꯕꯁꯨ ꯄꯥꯈꯪ ꯂꯤꯁꯤꯡ ꯀꯌꯥꯒꯤ ꯁꯥꯟꯅꯐꯝ ꯑꯣꯏꯔꯕꯁꯨ ꯑꯩꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯉꯝꯒꯅꯤ ꯃꯔꯝꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯤ ꯃꯄꯥꯟꯊꯣꯡꯒꯤ ꯁꯛꯇꯝꯗ ꯅꯠꯇꯦ ꯁꯤꯖ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯂꯤ ꯄꯤꯔꯥ ꯊꯥꯡꯅ ꯍꯦꯝꯕꯗ ꯌꯦꯡꯂꯒ ꯀꯔꯤꯒꯤꯅꯣꯗ ꯍꯦꯝꯕ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯅꯪꯕꯨ ꯉꯟꯅ ꯊꯦꯡꯅꯍꯧꯗꯕꯁꯦ ꯑꯩ ꯉꯁꯤꯗꯤ ꯌꯥꯝ ꯅꯤꯡꯉꯝꯃꯛꯇ꯭ꯔꯦ ꯑꯩ ꯅꯨꯡꯁꯤꯕ ꯃꯁꯛꯁꯨ ꯈꯪꯗꯦ ꯂꯣꯏꯅꯔꯛꯄ ꯄꯥꯈꯪꯁꯤꯡ ꯑꯗꯨꯗꯤ ꯉꯥꯏꯍꯥꯛꯀꯤ ꯁꯦꯜ ꯇꯥꯅꯅꯕꯒꯤꯗꯃꯛꯇꯅꯤ ꯑꯗꯨꯕꯨ ꯍꯦꯝꯕ ꯅꯪꯒꯤ ꯅꯇꯧꯅ ꯅꯪꯒꯤ ꯋꯥꯉꯥꯡꯅ ꯅꯪꯒꯤ ꯅꯋꯣꯡꯗ ꯑꯩꯁꯦ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯍꯟꯕꯤꯔꯤ ꯑꯗꯨꯕꯨ ꯑꯩꯁꯦ ꯃꯥꯡꯂꯕꯤꯅꯤ ꯀꯥꯟꯅꯗ꯭ꯔꯕꯤꯅꯤ ꯅꯪꯒꯤ ꯇꯥꯂꯣꯏ ꯑꯣꯏꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯗꯦ ꯑꯗꯨꯅ ꯑꯩꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛ ꯍꯦꯝꯕ ꯅꯣꯛꯐꯦꯠ ꯇꯧꯅ ꯁꯤꯖꯗ ꯃꯃꯥꯏ ꯑꯗꯨ ꯅꯥꯟꯕꯤꯔꯛꯏ ꯁꯤꯖ ꯁꯦ ꯑꯩꯒꯤ ꯃꯤꯠꯁꯤꯗ ꯃꯨꯟꯅ ꯌꯦꯡꯉꯛꯑꯣ ꯁꯤꯖ ꯀꯤꯔꯨꯞ ꯀꯤꯔꯨꯞ ꯌꯦꯡꯂꯛꯏ ꯌꯦꯡꯒꯦ ꯑꯩꯒꯤ ꯏꯃꯤꯠ ꯑꯁꯤꯗ ꯀꯅꯥꯝꯇꯒꯤ ꯁꯛꯇꯝ ꯃꯤꯇꯥꯈꯤꯗ꯭ꯔꯤ ꯑꯗꯨꯕꯨ ꯁꯤꯖ ꯅꯍꯥꯛ ꯈꯛꯇꯅꯤ ꯑꯗꯨꯒ ꯀꯅꯥ ꯑꯃꯠꯇꯅꯁꯨ ꯃꯃꯤ ꯁꯥꯝꯍꯟꯕ ꯉꯝꯂꯔꯣꯏ ꯃꯔꯝꯗꯤ ꯑꯩꯁꯦ ꯅꯪꯒꯤ ꯑꯣꯏꯅ ꯃꯄꯣꯛꯁꯤꯃꯒꯤ ꯄꯣꯛꯂꯛꯂꯕꯅꯤ ꯁꯤꯖ ꯅꯪ ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯣꯏꯅ ꯁꯣꯏꯗꯅ ꯄꯨꯁꯤꯟꯒꯅꯤ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯔꯨꯔꯦ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯅꯨꯡꯁꯤꯅꯅ ꯃꯤꯠꯀ ꯃꯤꯆꯥꯟꯅꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯦ ꯀꯥꯒꯤ ꯊꯣꯡ ꯑꯗꯨ ꯁꯦꯕꯥꯛ ꯐꯥꯛꯄ ꯃꯈꯩ ꯍꯥꯡꯇꯣꯔꯛꯏ ꯑꯗꯨꯒ ꯄꯤꯛꯇ꯭ꯔꯨ ꯍꯣꯏ
ꯏꯊꯣꯏ ꯍꯣꯏ ꯂꯣꯏꯅ ꯆꯦꯟꯁꯤꯜꯂꯛꯂꯒ ꯀꯗꯥꯏꯗꯒꯤ ꯆꯦ ꯃꯀꯨꯞꯁꯤꯡ ꯑꯗꯨ ꯍꯦꯛꯇ ꯆꯥꯏꯁꯤꯜꯂꯛꯏ꯫ ꯃꯇꯧ ꯑꯗꯨꯗ ꯑꯅꯤꯗꯨ ꯏꯀꯥꯏꯔꯗꯨꯅ ꯃꯃꯥꯏ ꯀꯨꯏꯂꯩ ꯂꯩꯗꯨꯅ ꯈꯥꯡꯖꯔꯝꯃꯤ꯫ ꯊꯣꯏꯕꯅ ꯅꯣꯛꯂꯒ "ꯏꯌꯥꯝꯕ ꯂꯨꯆꯤꯡꯕ, ꯀꯩꯅꯣ? ꯂꯥꯏꯁꯪ ꯃꯅꯨꯡꯁꯤꯗ ꯂꯨꯆꯤꯡꯕ ꯑꯣꯏꯌꯨ, ꯃꯍꯩ ꯐꯖꯅ ꯇꯝꯕꯤꯌꯨ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯕꯨ ꯅꯨꯡꯁꯤꯕꯒꯤ ꯔꯥꯁꯂꯤꯂꯥ ꯁꯥꯟꯅꯕ ꯑꯣꯏꯅ ꯇꯝꯕꯤꯔꯒꯦ ꯍꯥꯏꯔꯣ? ꯑꯩꯈꯣꯏ ꯑꯉꯥꯡ ꯌꯥꯝ ꯑꯣꯏꯖꯔꯤꯀꯣ"꯫ ꯆꯅꯨꯅ ꯅꯣꯛꯂꯒ "ꯑꯩꯈꯣꯏꯒꯗꯤ ꯅꯣꯡꯃꯇ ꯄꯨꯟꯁꯦ ꯌꯥꯗꯦ ꯏꯕꯨꯡꯁꯦ꯫ ꯑꯩꯈꯣꯏ ꯁꯤꯖꯅ ꯀꯔꯤ ꯂꯩꯋꯥꯕꯨ ꯁꯨꯝꯈ꯭ꯔꯕꯅꯣ? ꯃꯤꯆꯤ ꯐꯥꯎꯕꯗꯤ ꯈꯜꯂꯛꯄ ꯌꯥꯏꯗꯅ"꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯔꯥꯎ ꯍꯔꯥꯎ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯇꯧꯔꯒ ꯂꯣꯏꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯦꯛꯅꯕꯒꯤ ꯂꯨꯆꯤꯡꯕꯗꯨ ꯂꯥꯛꯀꯗꯕꯗꯨ ꯉꯁꯤ ꯇꯥꯔꯕꯗ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯂꯥꯏ ꯁꯦꯟꯅꯕꯒꯤ ꯐꯤꯖꯣꯜ ꯂꯣꯏꯅ ꯁꯦꯠꯆꯤꯜꯂꯒ ꯏꯁꯩ ꯑꯧꯔꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯦꯝꯕꯅ "ꯍꯣꯔꯦꯟ ꯑꯩꯅ ꯂꯨꯆꯤꯡꯕ ꯁꯥꯒꯗꯕꯅꯤꯅ ꯃꯈꯣꯏꯁꯤꯡꯅ ꯆꯤꯡꯅꯈꯤꯗꯅꯕ ꯑꯩꯕꯨ ꯈꯔ ꯕꯦꯕꯥꯔ ꯎꯠꯂꯧꯀꯣ꯫ ꯁꯤꯗ ꯁꯨꯝ ꯂꯩꯃꯤꯟꯅꯕꯒꯤ ꯀꯨꯏꯅꯗꯕꯒꯤ ꯏꯕꯨꯡ ꯍꯥꯏꯅ ꯀꯧꯁꯤꯜꯂꯛꯄꯗꯣ ꯑꯃꯨꯛ ꯁꯣꯏꯒꯅꯤꯀꯣ꯫ ꯈꯨꯗꯛꯇꯨꯗ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯅꯣꯡꯃꯩꯗꯨꯅ ꯑꯃꯃꯝꯇꯪ ꯃꯊꯪ ꯃꯊꯪ ꯀꯥꯞꯊꯔꯛꯄꯗ ꯄꯨꯡꯆꯥꯏ ꯆꯥꯏꯔꯦ"꯫ "ꯍꯣꯏ ꯏꯕꯨꯡ, ꯐꯔꯦ ꯑꯗꯨꯗꯤ ꯅꯈꯣꯏ ꯉꯥꯏꯍꯥꯛ ꯑꯧꯔꯥꯏꯍꯧꯔꯣ꯫ ꯑꯩꯅꯦ ꯏꯁꯩꯗꯣ ꯐꯥꯕꯁꯨ ꯅꯠꯇꯕꯅꯤꯅ ꯇꯝꯕꯤꯗꯧꯁꯨ ꯂꯩꯇ꯭ꯔꯦ꯫ ꯑꯁ꯭ꯋꯥꯏꯗ ꯃꯈꯣꯏ ꯂꯥꯛꯄ ꯉꯥꯏꯕ ꯑꯣꯏꯅ ꯉꯥꯏꯍꯥꯛ ꯂꯩꯔꯨꯈꯤꯒꯦ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯔꯛꯂꯒ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯂꯒ ꯀꯥꯆꯤꯟ ꯑꯣꯏꯔꯞ ꯇꯧꯕ ꯑꯗꯨꯋꯥꯏꯗ ꯂꯦꯞꯂꯒ ꯆꯨꯔꯨꯞ ꯂꯣꯏꯒꯗꯧꯔꯤꯕ ꯃꯇꯦꯛ ꯑꯃ ꯄꯨꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯆꯝꯗꯨꯅ ꯍꯦꯛ ꯊꯛꯀꯦ ꯇꯧꯕꯒ ꯁꯤꯖꯗꯨ ꯃꯥꯡꯗ ꯐꯠ ꯂꯦꯞꯁꯤꯜꯂꯛꯏ꯫ ꯍꯦꯝꯕ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯆꯤꯟꯕꯥꯜ ꯑꯗꯨꯗ ꯊꯝꯂꯝꯕ ꯆꯨꯔꯨꯞ ꯃꯇꯦꯛ ꯑꯗꯨ ꯂꯩꯃꯥꯏꯗ ꯐꯠ ꯊꯥꯗꯈꯤ꯫ ꯑꯗꯨꯒ ꯃꯈꯣꯡ ꯑꯗꯨꯅ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯈꯥꯏꯔꯒ "ꯅꯪꯕꯨ ꯂꯩꯅꯨꯡꯒꯤ ꯀꯥꯗꯨꯗ ꯆꯪꯈ꯭ꯔꯗꯥꯏꯅꯦ"꯫ ꯁꯤꯖ ꯁꯥꯎꯔꯥꯡꯅꯅ "ꯅꯪꯀꯣ ꯍꯨꯔꯥ ꯅꯂꯥꯗ ꯊꯕꯛ ꯌꯥꯝꯅ ꯇꯧꯏ"꯫ ꯍꯦꯝꯕ ꯅꯣꯛꯂꯒ ꯁꯤꯖꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤꯕ ꯁꯝꯂꯥꯡ ꯈꯔ ꯑꯗꯨ ꯍꯨꯒꯠꯄꯤꯔꯒ "ꯆꯨꯔꯨꯞ ꯊꯛꯂꯒꯗꯅ ꯋꯥꯈꯜꯁꯦ ꯈꯔ ꯊꯣꯛꯑꯦ ꯍꯥꯏꯗꯨꯅ ꯇꯧꯕꯅꯤ꯫ ꯑꯗꯣ ꯅꯪꯅꯕꯨ ꯄꯥꯝꯗ꯭ꯔꯗꯤ ꯊꯛꯇꯒ ꯂꯣꯏꯔꯦ ꯀꯩꯗꯧꯔꯒꯦ"꯫ "ꯑꯁꯦꯡꯀꯤ? ꯗꯥ ꯍꯦꯝꯕ, ꯑꯩꯈꯣꯏꯁꯦ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯄꯨꯟꯁꯤ ꯂꯣꯏꯔꯗ꯭ꯔꯥ? ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯉꯝꯃꯔꯣꯏꯗ꯭ꯔꯥ"꯫ ꯁꯣꯟꯊꯔꯛꯂꯤꯕ ꯁꯛꯇꯝ ꯑꯗꯨ ꯎꯕꯗ ꯍꯦꯝꯕ ꯁꯤꯖꯕꯨ ꯑꯃꯨꯛ ꯅꯨꯡꯁꯤꯕ ꯄꯣꯛꯂꯦ꯫ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯁꯤꯖꯗ ꯌꯦꯡꯂꯒ "ꯁꯥꯎꯔꯁꯨ ꯐꯖꯩ, ꯅꯣꯛꯑꯁꯨ ꯐꯖꯩ, ꯀꯞꯄꯁꯨ ꯐꯖꯩ. ꯅꯪꯁꯦ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ꯫ ꯀꯩꯒꯤꯅꯣ ꯁꯤꯖ? ꯅꯪꯁꯦ ꯑꯩꯅ ꯑꯁꯨꯛ ꯊꯋꯥꯏ ꯇꯥꯅ ꯅꯨꯡꯁꯤꯔꯨꯔꯤꯁꯤꯕꯣ"꯫ ꯁꯤꯖ ꯃꯇꯥꯡ ꯆꯥꯗꯅ ꯅꯨꯡꯁꯤꯕ ꯎꯠꯂꯛꯄ ꯑꯗꯨꯗ ꯃꯃꯤꯠ ꯐꯩꯖꯩ ꯌꯦꯡꯂꯒ ꯍꯦꯝꯕꯒꯤ ꯃꯕꯨꯛ ꯑꯗꯨꯗ ꯈꯨꯠꯇꯨꯝꯅ ꯁꯨꯔꯒ "ꯀꯩꯒꯤꯅꯣ ꯑꯗꯨꯛ ꯌꯥꯝꯅ ꯃꯊꯣꯡ ꯆꯥꯗ꯭ꯔꯤꯗꯣ? ꯀꯥꯔꯟꯁꯦ ꯑꯗꯨꯝ ꯇꯥꯔꯒ ꯂꯩꯅꯤꯡꯕ꯭ꯔꯥ ꯈꯪꯗꯦ꯫ ꯃꯤ ꯁꯤꯔꯕꯁꯨ ꯅꯪꯗꯤ ꯀꯞꯄ ꯍꯩꯗꯧ ꯃꯥꯟꯗꯦ, ꯅꯣꯛꯑꯒꯇ ꯂꯩꯗꯧ ꯃꯥꯜꯂꯤ"꯫ ꯃꯈꯨꯠ ꯃꯆꯥ ꯑꯁꯤꯅ ꯊꯣꯝꯃꯛꯄꯗ ꯄꯨꯛꯀꯥꯁꯦ ꯂꯣꯏꯅ ꯀꯨꯊꯔꯕ ꯀꯩꯅꯣꯝ ꯇꯧꯔꯤ꯫ ꯁꯨꯝ ꯅꯨꯡꯁꯤꯗꯅ ꯂꯛꯅꯕꯅꯤ ꯀꯩꯗꯧꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯐꯨꯔꯤꯠ ꯈꯥꯎꯗꯒꯤ ꯃꯥꯂꯦꯝꯅ ꯄꯤꯔꯝꯕ ꯐꯤꯖꯦꯠ ꯑꯗꯨ ꯂꯧꯊꯣꯔꯛꯂꯒ "ꯇꯨ, ꯁꯤ ꯀꯩꯅꯣ ꯈꯪꯕ꯭ꯔꯥ"꯫ ꯁꯤꯖ ꯉꯛꯅ ꯌꯦꯡꯂꯒ "ꯀꯩꯅꯣ ꯁꯤꯕꯣ"꯫ "ꯁꯤꯖ, ꯐꯤꯖꯦꯠꯁꯤꯗ ꯌꯦꯛꯂꯤꯕ ꯃꯌꯦꯛ ꯑꯁꯤꯒꯤ ꯃꯇꯦꯡꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯌꯥꯗꯣꯏꯅꯤ꯫ ꯑꯗꯨꯃꯛꯄꯨ ꯇꯝꯕꯗꯤ ꯉꯝꯗꯦ, ꯌꯥꯅꯤ ꯍꯥꯏꯕꯒꯤ ꯋꯥꯅꯤ꯫ ꯃꯈꯣꯏꯁꯨ ꯍꯛꯆꯤꯟꯅ ꯁꯦꯟꯅꯔꯛꯀꯅꯤ꯫ ꯑꯗꯨꯕꯨ ꯁꯤꯖ, ꯑꯩꯕꯨ ꯊꯥꯖꯧ, ꯁꯣꯏꯗꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏ ꯅꯣꯡꯃꯗꯤ ꯏꯅꯤꯡꯇꯝꯕ ꯐꯪꯉꯛꯀꯅꯤ"꯫ "ꯇꯥꯇꯥꯗꯨꯗꯤ ꯀꯝꯗꯧꯔꯒꯦ, ꯌꯥꯔꯔꯣꯏꯗ꯭ꯔꯣ"꯫ "ꯑꯅꯝꯕꯅꯗꯤ ꯂꯣꯏꯁꯤꯜꯂꯛꯏ꯫ ꯊꯣꯏꯕꯁꯨ ꯃꯇꯦꯡ ꯌꯥꯝ ꯇꯧꯏ꯫ ꯑꯉꯥꯡꯅꯤ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ, ꯑꯩꯉꯣꯟꯗꯒꯤ ꯃꯥꯅꯕꯨ ꯍꯦꯟꯅ ꯍꯩ ꯒꯥꯔꯤ ꯁꯦꯝꯕꯗꯤ꯫ ꯑꯉꯥꯡ ꯑꯣꯏꯖꯔꯕꯁꯨ ꯍꯣꯠꯅꯕ ꯌꯥꯝ ꯀꯟꯕꯅꯤ꯫ ꯃꯥꯅ ꯍꯩꯇꯕ ꯊꯕꯛ ꯑꯝꯇ ꯂꯩꯇꯕꯅꯤ"꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯄꯥꯟꯗꯒꯤ ꯃꯤ ꯂꯥꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯕꯗ ꯍꯦꯝꯕ ꯄꯥꯈꯠꯅ ꯁꯤꯖꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯔꯒ "ꯃꯣꯏ ꯂꯥꯛꯑ ꯃꯥꯜꯂꯦ, ꯆꯠꯂꯣ. ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯅꯣꯏꯁꯨ ꯂꯩ ꯈꯪꯈ꯭ꯔꯕꯗꯤ ꯀꯔꯤ ꯊꯣꯛꯀꯗꯕꯅꯣ ꯍꯥꯏꯕꯗꯣ ꯇꯝꯕ ꯉꯝꯗꯦ"꯫ ꯁꯤꯖ ꯃꯉꯛ ꯑꯗꯨ ꯅꯣꯝꯂꯒ ꯍꯦꯝꯕꯒꯤ ꯃꯃꯥꯏꯗ ꯃꯆꯤꯟ ꯑꯗꯨꯅ ꯊꯦꯡꯂꯝꯂꯒ ꯅꯣꯛꯐꯦꯠ ꯇꯧꯔꯝꯂꯒ ꯑꯗꯨꯃꯛ ꯂꯩꯅꯨꯡꯒꯤ ꯑꯔꯣꯠꯄ ꯀꯥ ꯑꯗꯨꯗ ꯆꯦꯟꯁꯤꯟꯈ꯭ꯔꯦ꯫ ꯍꯦꯝꯕ ꯃꯃꯥꯏ ꯑꯗꯨꯗ ꯅꯨꯡꯁꯤꯅ ꯅꯥꯟꯖꯔꯒ ꯅꯣꯛꯐꯦꯠ ꯇꯧꯅ "ꯀꯌꯥꯗ ꯃꯉꯥꯎ ꯊꯤꯔꯤꯕꯅꯣ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯪꯂꯛꯂꯤꯕ ꯂꯨꯆꯤꯡꯕꯗꯨ ꯑꯣꯛꯅꯅꯕ ꯊꯧꯒꯜꯂꯣꯟ ꯎꯠꯂꯒ ꯀꯧꯁꯤꯜꯂꯦ꯫ "ꯆꯪꯕꯤꯔꯛꯑꯣ ꯂꯨꯆꯤꯡꯕ"꯫ ꯂꯨꯆꯤꯡꯕꯗꯨꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ "ꯉꯁꯤꯗꯤ ꯏꯁꯩ ꯇꯥꯊꯔꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ. ꯀꯨꯏꯔꯦ ꯂꯥꯟ ꯇꯧꯈꯤꯕꯗꯒꯤ ꯂꯥꯏꯁꯣꯟ ꯏꯁꯩ ꯑꯃꯗꯤ ꯈꯨꯅꯨꯡ ꯏꯁꯩ ꯇꯥꯈꯤꯗꯕ꯫ ꯑꯉꯥꯡꯁꯤꯡꯗꯤ ꯎꯗꯦꯅ"꯫ "ꯌꯥꯅꯤ, ꯃꯈꯣꯏ ꯂꯣꯏꯁꯤꯜꯍꯧꯔꯕꯅꯤ, ꯁꯤꯗ ꯐꯝꯕꯤꯔꯣ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯝꯍꯜꯂꯦ꯫ ꯂꯨꯆꯤꯡꯕ ꯑꯗꯨꯅꯦ ꯂꯥꯟꯃꯤ 10 ꯅꯤꯡꯊꯤꯖꯅ ꯐꯝꯍꯜꯂꯕ ꯃꯇꯨꯡꯗ ꯍꯦꯝꯕꯅ ꯄꯤꯛꯇ꯭ꯔꯨ ꯍꯣꯏꯕꯨ ꯀꯧꯊꯣꯔꯛꯏ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯅꯤꯡꯊꯤꯖꯅ ꯂꯦꯞꯍꯜꯂꯝꯃꯤ꯫ ꯍꯦꯝꯕ ꯍꯧꯔꯣ ꯍꯥꯏꯕꯒꯨꯝꯅ ꯏꯪꯒꯤꯠ ꯄꯤꯔꯛꯄꯗ ꯊꯥꯖꯁꯨ ꯍꯣꯏ ꯍꯥꯏꯕꯒꯨꯝꯅ ꯃꯀꯣꯛ ꯑꯗꯨ ꯅꯣꯝꯂꯒ ꯏꯁꯩ ꯁꯛꯄ ꯍꯧꯔꯝꯃꯤ꯫ ꯀꯌꯥꯗꯤ ꯐꯖꯈ꯭ꯔꯦ ꯑꯉꯥꯡ ꯑꯣꯏꯖꯔꯕꯁꯨ ꯈꯣꯟꯖꯦꯜ ꯑꯃꯠꯇ ꯀꯥꯏꯗ ꯁꯨꯔ ꯇꯥꯅ ꯃꯈꯣꯏ 10ꯅ ꯁꯛꯂꯛꯄ ꯑꯗꯨꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯨꯛꯅꯤꯡ ꯍꯨꯅꯤꯡꯉꯥꯏꯅꯤ꯫ ꯂꯣꯟꯅ ꯂꯩꯅꯨꯡꯒꯤ ꯀꯥ ꯑꯗꯨꯗ
ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯂꯩꯁꯥꯕꯤ ꯃꯈꯣꯏꯁꯨ ꯃꯅꯥ ꯊꯥꯡꯖꯤꯟꯗꯨꯅ ꯏꯁꯩ ꯑꯗꯨ ꯇꯥꯔꯝꯃꯤ꯫ ꯂꯨꯆꯤꯡꯕ ꯑꯗꯨꯁꯨ ꯅꯣꯛꯐꯦꯠꯀ ꯇꯧꯔꯒ ꯃꯈꯣꯡ ꯀꯥꯔꯟ ꯆꯠꯂꯤ꯫ ꯃꯈꯨꯠꯇ ꯇꯥꯟ ꯊꯥꯗꯨꯅ ꯃꯃꯤꯠ ꯎꯏꯁꯜꯂꯒ ꯔꯥꯒ ꯑꯃꯗ ꯇꯥꯔꯝꯃꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯏꯁꯩ ꯑꯗꯨ ꯂꯣꯏꯔꯕꯗ ꯂꯨꯆꯤꯡꯕ ꯐꯨꯛ ꯍꯧꯒꯠꯂꯛꯂꯒ ꯈꯨꯄꯥꯛ ꯈꯨꯔꯛꯏ꯫ ꯀꯅꯥꯝꯇ ꯈꯨꯔꯛꯇꯕ ꯑꯗꯨꯗ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯛꯂꯒ "ꯑꯉꯥꯡꯁꯤꯡ ꯑꯁꯤꯕꯨ ꯊꯧꯒꯠꯄꯤꯌꯨ, ꯈꯨꯕꯥꯛ ꯈꯨꯅꯤ ꯅꯣꯏꯕꯣ"꯫ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯁꯨ ꯏꯄꯥ ꯄꯥꯈꯠꯅ ꯍꯧꯒꯠꯂꯛꯂꯒ ꯈꯨꯕꯥꯛ ꯈꯨꯔꯛꯏ꯫ ꯂꯨꯆꯤꯡꯕꯅ ꯍꯔꯥꯎꯅ ꯆꯪꯁꯤꯜꯂꯒ ꯍꯦꯝꯕꯒꯤ ꯃꯈꯨꯠ ꯑꯗꯨ ꯁꯣꯛꯏ꯫ "ꯑꯁ, ꯅꯍꯥꯛꯀꯤ ꯃꯍꯩꯔꯣꯏꯁꯤꯡꯁꯤꯗꯤ ꯈꯣꯟꯖꯦꯜ ꯌꯥꯝꯅ ꯐꯖꯩ, ꯑꯣꯟꯊꯣꯛꯅ ꯐꯖꯅ ꯁꯛꯂꯛꯈ꯭ꯔꯦ꯫ ꯑꯩꯗꯤ ꯀꯨꯏꯅꯒ ꯇꯥꯔꯨꯗꯕꯒ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯗꯨꯅ ꯄꯤꯕꯨ ꯇꯥꯔꯛꯂꯕꯅꯤ꯫ ꯑꯩꯈꯣꯏꯒꯤꯗꯤ ꯋꯥꯍꯩ ꯑꯗꯨꯅ ꯄꯦꯟꯖꯔꯦ"꯫ ꯂꯨꯆꯤꯡꯕꯅ ꯃꯥꯒꯤ ꯐꯨꯔꯤꯠ ꯈꯥꯎꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯧꯊꯣꯛꯂꯒ ꯍꯦꯝꯕꯗ ꯄꯤꯔꯛꯂꯝꯃꯤ꯫ ꯍꯦꯝꯕ ꯃꯗꯨ ꯎꯕꯗ "ꯑꯦ, ꯁꯤꯗꯤ ꯕꯥꯇꯣꯟꯅꯤꯅ, ꯀꯔꯤꯒꯤ ꯕꯥꯇꯣꯟ ꯑꯣꯏꯔꯕꯅꯣ ꯂꯨꯆꯤꯡꯕ"꯫ ꯂꯨꯆꯤꯡꯕꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ "ꯍꯥꯡꯇꯣꯛꯇꯨꯅ ꯄꯥꯎ"꯫ ꯍꯦꯝꯕ ꯍꯔꯥꯎꯅ ꯕꯥꯇꯣꯟ ꯑꯗꯨ ꯍꯥꯡꯇꯣꯛꯇꯨꯅ ꯄꯥꯔꯨꯏ, ꯑꯗꯨꯕꯨ ꯅꯣꯛꯂꯝꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯐꯠ ꯍꯟꯖꯤꯜꯂꯒ ꯏꯉꯛ ꯉꯛꯅ "ꯂꯨꯆꯤꯡꯕ, ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯑꯁꯦ ꯑꯉꯥꯡ ꯌꯥꯝꯅ ꯑꯣꯏꯔꯤ, ꯆꯍꯤ 15 ꯍꯦꯟꯕꯇꯃꯛ ꯉꯥꯏꯔꯤ꯫ ꯃꯈꯣꯏꯕꯨ ꯀꯨꯝꯍꯩꯗ ꯁꯔꯨꯛ ꯌꯥꯍꯟꯕꯤꯕꯗꯤ ꯑꯩꯗꯤ ꯄꯥꯝꯗꯦ꯫ ꯃꯁꯦ ꯑꯩ ꯌꯥꯕ ꯉꯝꯂꯣꯏ, ꯂꯧꯁꯤꯟꯕꯤꯌꯨ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯕꯥꯇꯣꯟ ꯑꯗꯨ ꯂꯨꯆꯤꯡꯕꯗ ꯄꯤꯔꯛꯏ꯫ ꯂꯨꯆꯤꯡꯕꯅ "ꯉꯁꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯈꯥ ꯊꯪꯕ ꯂꯩꯕꯥꯛ ꯑꯁꯦ ꯑꯩꯈꯣꯏꯅ ꯁꯣꯏꯗꯅ ꯈꯨꯗꯨꯝ ꯆꯟꯁꯤꯜꯂꯒꯅꯤ꯫ ꯈꯨꯜ ꯑꯃ ꯑꯅꯤ ꯈꯛꯇꯃꯛ ꯉꯥꯏꯔꯕꯅꯤ꯫ ꯉꯁꯤ ꯁꯣꯏꯗꯅ ꯑꯩꯈꯣꯏꯅ ꯂꯟꯉꯝ ꯐꯤꯔꯥꯜ ꯊꯦꯠꯄ ꯉꯝꯒꯗꯧꯕꯅꯤ꯫ ꯑꯗꯨꯅ ꯍꯌꯦꯡ ꯑꯁꯦ ꯂꯨꯆꯤꯡꯕ ꯑꯩꯍꯥꯛ ꯊꯥꯔꯒ ꯑꯆꯧ ꯑꯁꯥꯡ ꯃꯌꯥꯝ ꯑꯃ ꯂꯥꯟꯃꯤꯁꯤꯡꯒ ꯂꯣꯏꯅꯅ ꯂꯥꯟ ꯉꯝꯕꯒꯤ ꯀꯨꯝꯍꯩ ꯑꯃ ꯄꯥꯡꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯁꯤꯟꯕꯅꯤ꯫ ꯉꯥꯏꯍꯥꯛ ꯀꯨꯝꯍꯩ ꯑꯗꯨꯗ ꯑꯉꯥꯡꯁꯤꯡ ꯑꯁꯦ ꯏꯁꯩ ꯁꯛꯍꯟꯕ ꯈꯛꯇꯅꯤ꯫ ꯃꯗꯨꯗ ꯀꯔꯤꯒꯤꯅꯣ ꯁꯣꯝꯅ ꯑꯗꯨꯛ ꯄꯥꯈꯠꯄꯤꯔꯤꯕ"꯫ ꯍꯦꯝꯕ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯂꯨꯆꯤꯡꯕꯒꯤ ꯃꯈꯨꯠ ꯑꯗꯨ ꯆꯦꯠꯅ ꯄꯥꯏꯔꯒ "ꯂꯨꯆꯤꯡꯕ, ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ꯫ ꯃꯈꯣꯏꯁꯤꯡ ꯑꯁꯦ ꯑꯉꯥꯡ ꯉꯥꯛꯇꯅꯤ꯫ ꯃꯐꯝ ꯑꯗꯨꯗ ꯏꯁꯩ ꯈꯛꯇꯃꯛ ꯁꯛꯍꯟꯒꯗꯧꯔꯤꯕ꯭ꯔꯥ? ꯑꯃꯨꯛꯇꯗꯤ ꯁꯦꯡꯅ ꯍꯥꯏꯕꯤꯌꯨ꯫ ꯑꯩꯒꯤꯗꯤ ꯃꯈꯣꯏ ꯑꯁꯦ ꯃꯔꯨꯑꯣꯏꯕ ꯃꯤꯑꯣꯏ ꯉꯥꯛꯇꯅꯤ"꯫ ꯂꯨꯆꯤꯡꯕ ꯍꯦꯝꯕꯒꯤ ꯋꯥꯗꯨ ꯀꯛꯊꯠꯂꯒ "ꯑꯗꯨꯗ ꯈꯪꯗꯦ, ꯑꯩꯒꯤꯗꯤ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯑꯁꯦ ꯀꯨꯝꯍꯩ ꯑꯗꯨꯗ ꯁꯣꯏꯗꯅ ꯁꯔꯨꯛ ꯌꯥꯍꯜꯂꯛꯀꯗꯕꯅꯤ, ꯅꯠꯇ꯭ꯔꯕꯗꯤ ꯀꯌꯥ ꯑꯐꯕ ꯑꯣꯏꯔꯣꯏ"꯫ ꯇꯧꯅꯔꯤꯕ ꯃꯑꯣꯡꯗꯨꯗ ꯊꯥꯖꯈꯣꯏꯗꯤ ꯄꯥꯈꯠꯄꯅ ꯂꯣꯏꯔꯦ꯫ ꯀꯔꯤ ꯉꯥꯡꯅꯔꯤꯕꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗꯦ, ꯑꯗꯨꯕꯨ ꯐꯠꯇꯕ ꯑꯃꯗꯤ ꯊꯣꯛꯂꯕꯒꯨꯝꯅ ꯃꯁꯥꯗ ꯐꯥꯎꯖꯗꯨꯅ ꯈꯧꯔꯥꯡꯅꯅ ꯌꯦꯡꯖꯩ꯫ ꯂꯨꯆꯤꯡꯕ ꯑꯗꯨꯅ ꯃꯈꯨꯠ ꯑꯗꯨ ꯑꯃꯃꯝꯇ ꯑꯣꯏꯅ ꯊꯤꯜꯂꯒ 1, 2, 3, 4, 5, 6 "6 ꯑꯁꯦ ꯁꯣꯏꯗꯅ ꯅꯍꯥꯛꯅ ꯍꯌꯦꯡꯒꯤ ꯀꯨꯝꯍꯩ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯍꯟꯒꯗꯕꯅꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 3 ꯆꯞ ꯆꯥꯅ ꯃꯈꯣꯏꯕꯨ ꯂꯧꯕ ꯁꯣꯏꯗꯅ ꯂꯥꯟꯃꯤꯁꯤꯡ ꯊꯥꯔꯛꯀꯅꯤ꯫ ꯌꯥꯗꯕ ꯌꯥꯔꯣꯏ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯄ ꯍꯧꯏ꯫ ꯍꯦꯝꯕ ꯄꯥꯈꯠꯅ ꯇꯥꯟꯅꯔꯒ "ꯂꯨꯆꯤꯡꯕ, ꯑꯃꯨꯛꯇꯗꯤ ꯋꯥꯈꯜ ꯈꯟꯊꯕꯤꯌꯨ꯫ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯃꯈꯣꯏꯁꯤꯡ ꯑꯁꯦ ꯅꯆꯥꯒꯨꯝꯕ ꯉꯥꯛꯇꯅꯤ꯫ ꯑꯩ ꯈꯪꯏ, ꯃꯐꯝ ꯑꯗꯨꯗ ꯑꯉꯥꯡꯁꯤꯡ ꯑꯁꯤꯕꯨ ꯁꯣꯏꯗꯅ ꯃꯈꯣꯏꯅ ꯁꯔꯥꯛ ꯇꯝꯅꯤꯡꯕ ꯃꯑꯣꯡꯗ ꯇꯝꯗꯨꯅ ꯁꯥꯟꯅꯒꯅꯤ ꯍꯥꯏꯕ꯫ ꯃꯗꯨ ꯇꯧꯕꯤꯒꯅꯨ ꯂꯨꯆꯤꯡꯕ, ꯆꯥꯟꯕꯤꯗꯨꯅ ꯋꯥꯈꯜ ꯑꯗꯣ ꯑꯃꯨꯛꯇꯗꯤ ꯍꯟꯗꯣꯛꯄꯤꯌꯨ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯡꯗ ꯂꯦꯞꯁꯤꯜꯂꯛꯂꯒ ꯃꯈꯨꯠ ꯑꯗꯨ ꯂꯣꯟꯅꯔꯛꯏ, ꯑꯗꯨꯒ ꯕꯥꯇꯣꯟ ꯑꯗꯨꯕꯨ ꯄꯨꯁꯤꯜꯂꯛꯏ꯫ ꯂꯨꯆꯤꯡꯕꯗꯨ ꯈꯣꯜ ꯈꯔ ꯋꯥꯡꯂꯞꯅ "ꯑꯩꯁꯦ ꯀꯔꯤ ꯑꯣꯏꯅ ꯎꯏ? ꯍꯥ? ꯑꯉꯥꯡꯁꯤꯡ ꯑꯁꯤꯒꯤ ꯃꯊ꯭ꯋꯥꯏ ꯑꯁꯦ ꯀꯟꯅꯤꯡꯂꯕꯗꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯗ ꯌꯥꯎ꯫ ꯃꯈꯣꯏ 6ꯃꯛ ꯍꯌꯦꯡ ꯄꯨꯡ 3 ꯆꯞ ꯆꯥꯅ ꯂꯥꯛꯀꯗꯕꯅꯤ꯫ ꯃꯁꯤꯗ ꯌꯥꯗꯕ ꯊꯣꯛꯂꯕꯗꯤ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ꯫ ꯑꯩꯁꯦ ꯑꯋꯥꯡ ꯊꯪꯕ ꯂꯩꯕꯥꯛꯀꯤ ꯂꯥꯟꯃꯤ ꯂꯨꯆꯤꯡꯕ ꯈꯥꯕꯅꯤ, ꯈꯥꯕ"꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯕꯥꯇꯣꯟ ꯑꯗꯨ ꯂꯥꯛꯇꯅ ꯍꯦꯝꯕꯒꯤ ꯃꯃꯥꯏꯗ ꯂꯪꯁꯤꯜꯂꯝꯂꯒ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯈꯣꯏ ꯆꯠꯈ꯭ꯔꯕꯗ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯆꯦꯟꯁꯤꯜꯂꯛꯏ꯫ "ꯏꯕꯣꯡ, ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ"꯫ ꯊꯣꯏꯕ ꯅꯨꯡꯉꯥꯏꯇꯅ "ꯏꯌꯥꯝꯕ, ꯊꯣꯏꯕ, ꯑꯩꯕꯨ ꯀꯔꯤ ꯇꯧ ꯍꯥꯏꯕꯅꯣ"꯫ ꯕꯥꯇꯣꯟ ꯑꯗꯨ ꯄꯥꯕꯗꯒꯤ ꯊꯥꯖꯈꯣꯏꯁꯨ ꯈꯪꯂꯗꯨꯅ ꯃꯍꯩ ꯃꯍꯩ ꯑꯣꯛ ꯈꯣꯡꯕ ꯃꯈꯩ ꯀꯞꯅꯔꯛꯏ꯫ ꯂꯣꯠꯇꯨꯅ ꯂꯩꯔꯨꯕ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯁꯨ ꯊꯣꯔꯛꯂꯝꯃꯤ꯫ ꯊꯥꯖ ꯀꯞꯂꯒ "ꯑꯣ, ꯃꯈꯣꯏꯅ ꯅꯍꯥꯟ ꯃꯈꯩ ꯑꯩꯈꯣꯏꯕꯨ ꯉꯥꯛ ꯁꯦꯟꯕꯒꯤ ꯆꯦꯛꯁꯤꯟꯅ ꯊꯝꯕꯤꯒꯅꯤ ꯍꯥꯏꯔꯤꯕ ꯑꯁꯤꯗꯤ ꯃꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯐꯝ ꯆꯤꯟꯖꯥꯛ ꯑꯣꯏꯅꯅꯕꯒꯤꯗꯃꯛꯇ ꯁꯤꯟꯕ ꯂꯥꯂꯣꯡ ꯑꯣꯏꯔꯦꯀꯣ꯫ ꯏꯕꯨꯡ, ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ"꯫ ꯍꯦꯝꯕ ꯃꯀꯣꯛ ꯑꯗꯨ ꯉꯥꯎꯔꯦ꯫ ꯊꯥꯖꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯅꯥꯟꯊꯕꯤꯔꯒ "ꯊꯥꯖ, ꯑꯩꯒꯤ ꯎꯄꯥꯏ ꯂꯩꯇꯦ. ꯑꯀꯟꯕ ꯊꯧꯗꯥꯡꯅꯤ, ꯑꯩꯅ ꯍꯤꯛꯇꯣꯛꯄ ꯉꯝꯗ꯭ꯔꯦ. ꯑꯩꯅ ꯉꯝꯂꯤꯕ ꯐꯥꯎꯕꯗꯤ ꯅꯈꯣꯏꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯅꯕ ꯁꯤꯟꯒꯦ ꯍꯥꯏꯗꯨꯅ ꯈꯟꯕꯅꯤ, ꯑꯗꯨꯕꯨ ꯑꯩꯅ ꯉꯝꯂꯣꯏꯗꯕ ꯃꯇꯥꯡ ꯂꯥꯛꯂꯤꯅꯦꯍꯦ"꯫ ꯊꯣꯏ ꯀꯞꯂꯒ "ꯃꯈꯣꯏꯁꯤꯡꯒꯤ ꯃꯆꯤꯟꯖꯥꯛ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯣ ꯑꯩꯈꯣꯏꯁꯦ? ꯃꯄꯥꯜ ꯊꯣꯡꯗꯗꯤ ꯃꯃꯤꯡꯗꯒꯤ ꯀꯨꯝꯍꯩꯅꯤ, ꯏꯁꯩ ꯁꯛꯄꯒꯤ ꯅꯃꯥꯗ. ꯏꯕꯨꯡ, ꯃꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯦ ꯅꯈꯣꯏꯅꯅ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯃꯈꯣꯏꯁꯤꯡꯒꯤ ꯁꯔꯥꯛ ꯇꯝꯅꯅꯕ ꯂꯥꯛꯑꯣ ꯍꯥꯏꯕꯒꯨꯝꯅ ꯕꯥꯇꯣꯟ ꯊꯥꯔꯛꯄꯒ ꯆꯞ ꯃꯥꯟꯅꯩꯌꯦ. ꯏꯕꯨꯡ, ꯃꯈꯣꯏꯁꯤꯡꯒꯤ ꯃꯈꯨꯠꯇ ꯑꯗꯨꯝꯅ ꯁꯤꯕ ꯄꯥꯝꯗꯦ. ꯃꯐꯝ ꯑꯁꯤꯗ ꯑꯣꯏꯅ ꯁꯤꯖꯒꯦ, ꯑꯗꯨꯝꯅ ꯁꯤꯒꯗꯕꯒꯤ ꯁꯔꯨꯛ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯞꯂꯛꯏ꯫ ꯑꯁꯨꯝꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯀꯞꯇꯨꯅ ꯀꯥ ꯑꯗꯨꯗ ꯆꯦꯟꯁꯤꯟꯈ꯭ꯔꯦ꯫ ꯍꯦꯝꯕꯁꯨ ꯈꯥꯝꯖꯕ ꯉꯝꯗ ꯂꯩꯃꯥꯏ ꯑꯗꯨꯗ ꯐꯝꯊꯗꯨꯅ ꯃꯊꯥ ꯁꯥꯅ ꯂꯩꯔꯤ꯫ ꯁꯤꯖ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ "ꯗꯥ ꯍꯦꯝꯕ,
ꯀꯔꯤꯅꯣꯃꯗꯤ ꯈꯟꯅꯁꯦ ꯑꯁꯨꯝꯅ ꯂꯩꯕꯅꯗꯤ ꯌꯥꯔꯣꯏ ꯁꯤꯖꯥ ꯍꯥꯏꯔꯝꯂꯤꯕꯗꯨ ꯂꯨꯆꯤꯡꯕꯅꯤ ꯃꯥꯒꯤ ꯃꯥꯌꯣꯛꯇ ꯑꯩꯈꯣꯏ ꯀꯔꯝꯅ ꯂꯦꯞꯀꯅꯤ ꯀꯔꯤ ꯀꯔꯝꯕꯅꯣ ꯑꯩꯅ ꯀꯃꯥꯏꯅ ꯎꯄꯥꯏ ꯊꯤꯗꯣꯏꯅꯣ ꯊꯋꯥꯏ ꯑꯁꯤ ꯊꯥꯗꯣꯛꯂꯕꯁꯨ ꯀꯥꯟꯅꯔꯣꯏ ꯃꯈꯣꯏꯅ ꯑꯉꯥꯡꯁꯤꯡ ꯑꯁꯤꯕꯨ ꯂꯦꯝꯅ ꯈꯛ ꯊꯥꯔꯔꯣꯏ ꯑꯩꯒꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯁꯤꯖꯥ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯂꯩꯁꯥ ꯃꯄꯨꯡ ꯐꯥꯒꯠꯂꯛꯂꯤꯕꯤ ꯃꯈꯣꯏꯁꯤꯡ ꯑꯁꯦ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒꯤ ꯄꯣꯊꯥꯐꯝ ꯑꯣꯏꯍꯜꯂꯁꯦ ꯍꯥꯏꯔꯣ ꯀꯨꯝꯍꯩꯗꯨꯗ ꯅꯨꯄꯥ ꯀꯌꯥꯒꯤ ꯁꯥꯟꯅꯄꯣꯠꯅꯣ ꯑꯉꯥꯡꯁꯤꯡ ꯑꯁꯤꯅ ꯑꯣꯏꯒꯗꯕ ꯑꯩꯈꯣꯏꯗꯤ ꯂꯝꯕꯦꯜ ꯑꯗꯨꯗ ꯈꯣꯡ ꯊꯥꯡꯖꯤꯜꯂꯨꯕꯅꯤꯅ ꯇꯧꯒꯗꯧꯔꯤꯕ ꯐꯤꯕꯝ ꯑꯗ ꯃꯤꯠꯇ ꯁꯪꯁꯪ ꯎꯏ ꯃꯈꯣꯏꯁꯤꯡꯁꯦ ꯏꯅꯥꯎ ꯉꯥꯛꯇꯅꯤ ꯑꯁꯨꯝꯅ ꯃꯄꯨꯟꯁꯤ ꯂꯣꯏꯍꯟꯕꯗꯤ ꯑꯩꯗꯤ ꯄꯥꯝꯗꯦ ꯏꯊꯣꯏꯅ ꯊꯣꯏꯕ ꯆꯠꯂꯣ ꯊꯥꯖꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯩꯔꯨꯆꯣ ꯃꯕꯨꯡ ꯑꯃ ꯑꯣꯏꯅ ꯃꯈꯣꯏꯒꯤ ꯑꯋꯥꯕꯗ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯊꯦꯝꯖꯤꯜꯂꯨꯆꯣ ꯊꯣꯏꯕꯁꯨ ꯋꯥꯈꯜ ꯋꯥꯅ ꯍꯣꯏ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤꯔꯝꯃꯤ ꯍꯦꯝꯕ ꯂꯨꯃꯥꯡꯒꯤ ꯃꯁꯝ ꯑꯗꯨ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯒ ꯁꯤꯖꯥ ꯑꯩ ꯀꯣꯛꯁꯤꯗ ꯋꯥꯈꯜ ꯑꯝꯇ ꯊꯣꯛ ꯍꯥꯏꯕ ꯌꯥꯗ꯭ꯔꯤ ꯑꯩ ꯀꯣꯛꯁꯤ ꯄꯨꯕ ꯉꯝꯗ꯭ꯔꯤ ꯇꯟꯖꯥꯗꯨꯗ ꯊꯣꯏꯕ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯂꯒ ꯍꯦꯝꯕꯒꯤ ꯃꯈꯨꯠ ꯑꯗꯨ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯒ ꯆꯪꯂꯛꯏ ꯏꯌꯥꯝꯕ ꯑꯝꯇ ꯈꯔ ꯊꯨꯅ ꯂꯥꯛꯄꯤꯌꯨ ꯍꯦꯝꯕꯁꯨ ꯄꯥꯈꯠꯅ ꯊꯣꯏꯕꯒꯤ ꯃꯇꯨꯡ ꯏꯜꯂꯛꯏ ꯁꯤꯖꯈꯣꯏꯁꯨ ꯏꯟꯅꯔꯛꯏ ꯁꯣꯝꯗ ꯂꯥꯏꯁꯪ ꯑꯗꯨꯒꯤ ꯈ꯭ꯋꯥꯏ ꯃꯇꯣꯟ ꯑꯗꯨꯗ ꯊꯥꯖ ꯄꯤꯛꯇ꯭ꯔꯨ ꯂꯥꯏꯕꯤ ꯈꯦꯗꯥ ꯊꯣꯏꯆꯟ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯁꯤꯖꯔꯒꯤ ꯃꯇꯥꯒꯨꯝꯅ ꯆꯣꯡꯊꯒꯗꯕꯒꯤ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯍꯦꯝꯕ ꯄꯥꯈꯠꯅ ꯊꯥꯖ ꯃꯗꯨ ꯈ꯭ꯋꯥꯏꯗꯒꯤ ꯇꯧꯍꯣꯏꯗꯕ ꯊꯕꯛꯅꯤ ꯑꯝꯇ ꯀꯨꯝꯊꯔꯛꯑꯣ ꯐꯠꯇꯤꯌꯦ ꯊꯥꯖ ꯀꯞꯂꯒ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯀꯅꯨ ꯍꯦꯛ ꯆꯪꯁꯤꯜꯂꯛꯄꯗ ꯑꯩꯈꯣꯏ ꯃꯊꯛ ꯑꯁꯤꯗꯒꯤ ꯃꯈꯥꯗ ꯆꯣꯡꯊꯗꯨꯅ ꯁꯤꯒꯅꯤ ꯅꯠꯇꯦ ꯊꯥꯖ ꯅꯪꯅ ꯊꯦꯝꯅꯧꯔꯒ ꯃꯈꯣꯏꯁꯤꯡ ꯑꯁꯤꯒ ꯂꯣꯏꯅꯅ ꯑꯃꯨꯛꯇ ꯀꯨꯝꯊꯔꯛꯎ ꯑꯗꯨꯝꯅ ꯇꯧꯒꯅꯨ ꯑꯣꯏꯕ ꯌꯥꯕꯗꯣ ꯈꯟꯅꯁꯤ ꯊꯥꯖ ꯀꯞꯂꯒ ꯃꯈꯣꯏꯒꯤ ꯆꯤꯟꯖꯥꯛ ꯑꯣꯏꯗꯨꯅ ꯋꯥꯅ ꯂꯥꯟꯐꯝ ꯑꯗꯨꯗ ꯁꯤꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯃꯐꯝ ꯑꯁꯤꯗ ꯁꯤꯖꯕꯅ ꯐꯩ ꯆꯪꯁꯤꯜꯂꯛꯀꯅꯨ ꯅꯈꯣꯏꯅ ꯐꯅ ꯍꯥꯏꯔꯕꯁꯨ ꯑꯩꯈꯣꯏ ꯌꯥꯕ ꯉꯝꯃꯣꯏ ꯏꯕꯨꯡ ꯑꯩꯈꯣꯏꯕꯨ ꯋꯥꯔꯧꯒꯅꯨ ꯍꯥꯏꯕ ꯏꯟꯗꯦ ꯍꯥꯏꯗꯨꯅꯁꯨ ꯁꯥꯎꯕꯤꯒꯅꯨ ꯊꯣꯏꯕꯗꯤ ꯇꯧꯅꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯃꯄꯥꯟꯗ ꯊꯣꯡ ꯉꯥꯛꯇꯨꯅ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯇꯥꯈꯤꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯄꯥꯈꯠꯂꯦ ꯍꯦꯝꯕ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ ꯁꯤꯖꯅ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯕ ꯃꯇꯨꯡꯗ ꯍꯥꯏꯔꯛꯏ ꯊꯥꯖ ꯑꯝꯇ ꯀꯨꯝꯊꯔꯛꯑꯣ ꯅꯆꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ ꯑꯩꯈꯣꯏꯅ ꯅꯈꯣꯏꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯆꯠꯀꯅꯤ ꯀꯨꯝꯊꯔꯛꯑꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯇꯥꯔꯣꯏꯁꯤꯡ ꯑꯗꯨꯗꯁꯨ ꯍꯥꯏꯌꯨ ꯍꯥꯏꯕꯒꯨꯝꯅ ꯏꯪꯒꯤꯠ ꯄꯤꯔꯛꯏ ꯑꯇꯩꯁꯤꯡ ꯑꯗꯨꯁꯨ ꯍꯣꯏ ꯍꯥꯏꯕꯒꯨꯝꯅ ꯃꯉꯛ ꯅꯣꯝꯂꯛꯏ ꯋꯥꯗꯨ ꯇꯥꯕꯗ ꯊꯥꯖ ꯇꯨꯃꯤꯟꯅ ꯂꯩꯈꯤꯔꯝꯃꯤ ꯃꯤꯀꯨꯞ ꯑꯗꯨꯒꯤ ꯇꯥꯟꯖꯥ ꯂꯧꯔꯒ ꯍꯦꯝꯕꯅ ꯇꯞꯅ ꯊꯦꯝꯗꯨꯅ ꯃꯅꯥꯛ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯊꯥꯖꯈꯣꯏꯕꯨ ꯃꯊꯪ ꯃꯊꯪ ꯄꯨꯊꯕꯤꯔꯛꯏ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅ ꯑꯁꯤꯒꯨꯝꯕ ꯐꯤꯔꯦꯞ ꯂꯧꯔꯝꯂꯤꯕ ꯑꯩꯈꯣꯏꯁꯨ ꯅꯈꯣꯏꯒꯤꯗꯃꯛꯇ ꯋꯥꯈꯜ ꯋꯥꯗꯕ ꯅꯠꯇꯦ ꯂꯨꯆꯤꯡꯕꯒꯤ ꯋꯥꯍꯩ ꯑꯗꯣ ꯀꯛꯄ ꯉꯝꯗꯗꯨꯅ ꯇꯧꯕꯅꯤ ꯏꯕꯨꯡ ꯑꯩꯈꯣꯏ ꯋꯥꯈꯜ ꯐꯥꯊꯕ ꯉꯝꯍꯧꯗ꯭ꯔꯦ ꯀꯝꯗꯧꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯁꯔꯨꯛ ꯌꯥꯅꯤꯡꯗꯣꯏꯅꯣ ꯁꯤꯖ ꯊꯥꯖꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯅꯥꯟꯊꯕꯤꯔꯛꯂꯒ ꯃꯁꯛ ꯑꯁꯨꯛ ꯌꯥꯝꯅ ꯐꯖꯈ꯭ꯔꯕ ꯏꯅꯥꯎꯅ ꯀꯔꯤꯒꯤ ꯑꯁꯨꯛ ꯄꯤꯛꯄ ꯋꯥꯈꯜ ꯆꯦꯜꯂꯨꯔꯤꯕꯅꯣ ꯑꯩꯈꯣꯏꯁꯨ ꯅꯆꯦꯃꯛꯅꯤ ꯍꯥꯏꯅ ꯈꯜꯂꯨ ꯅꯈꯣꯏꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯑꯩꯈꯣꯏꯅ ꯁꯣꯏꯗꯅ ꯆꯠꯀꯅꯤ ꯋꯥꯗꯨ ꯇꯥꯕꯗ ꯁꯤꯖꯒꯤ ꯃꯇꯥꯔꯣꯏꯁꯤꯡ ꯑꯗꯨ ꯌꯥꯅꯤꯡꯗꯕꯒꯤ ꯃꯇꯧ ꯎꯠꯂꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁ ꯀꯗꯥꯏꯗꯒꯤꯅꯣꯗ ꯃꯈꯣꯏꯅ ꯁꯤꯔꯅꯤ ꯍꯥꯏꯗꯨꯅ ꯆꯣꯡꯊꯒꯗꯕꯒꯤ ꯇꯧꯔꯝꯕ ꯑꯗꯨꯗ ꯉꯥꯏꯍꯥꯛꯀꯤ ꯀꯟꯅꯅꯕ ꯍꯥꯏꯗꯨꯅ ꯁꯨꯝ ꯍꯥꯏꯈꯤꯕꯒꯤ ꯋꯥꯅꯤ ꯄꯨꯟꯁꯤꯁꯤꯕꯨ ꯂꯥꯏꯅ ꯎꯁꯤꯟ ꯁꯤꯟꯗꯣꯛꯄꯗꯤ ꯑꯩꯗꯤ ꯉꯝꯃꯣꯏ ꯑꯇꯩꯁꯤꯡ ꯑꯗꯨꯁꯨ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯛꯂꯦ ꯃꯇꯧ ꯑꯗꯨꯗ ꯊꯥꯖ ꯍꯣꯏꯗꯨ ꯅꯤꯡꯉꯝꯗꯅ ꯍꯦꯝꯕꯗ ꯌꯦꯡꯂꯛꯏ ꯍꯦꯝꯕꯁꯨ ꯇꯧꯐꯝ ꯈꯪꯗꯅ ꯌꯦꯡꯗꯨꯅ ꯂꯩ ꯁꯤꯖꯅ ꯃꯇꯥꯔꯣꯏꯁꯤꯡ ꯑꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯏꯊꯣꯏ ꯂꯥꯏꯖꯥ ꯆꯅꯨ ꯂꯦꯝꯕꯤ ꯊꯥꯗꯣꯏ ꯃꯃꯤꯡ ꯀꯧꯔꯛꯄ ꯑꯗꯨꯗ ꯁꯤꯖꯗ ꯂꯣꯏꯅ ꯌꯦꯡꯂꯛꯏ ꯀꯔꯤꯅꯣ ꯍꯥꯏꯕꯒꯨꯝꯅ ꯁꯤꯖꯅ ꯌꯥꯝꯅ ꯏꯪꯅ ꯑꯩꯈꯣꯏꯗꯤ ꯏꯀꯥꯏ ꯍꯪꯒꯣꯏꯅ ꯍꯥꯏꯔꯕꯗ ꯑꯣꯛꯇꯕꯤ ꯍꯥꯏꯕ ꯁꯤꯟꯐꯝ ꯑꯁꯤꯗꯒꯤ ꯁꯦꯟꯗꯥꯟ ꯂꯝꯕꯤ ꯑꯃ ꯑꯣꯏꯗꯨꯅ ꯂꯥꯛꯂꯕꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯈꯣꯏꯗꯤ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯕ ꯃꯤꯑꯣꯏ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤ ꯁꯥꯗꯣꯡ ꯌꯣꯟꯕꯒꯤ ꯃꯍꯥꯎ ꯈꯪꯂꯕ ꯑꯩꯈꯣꯏꯅ ꯀꯔꯤꯒꯤ ꯑꯃꯨꯛ ꯏꯖꯠ ꯃꯥꯡꯒꯅꯤ ꯍꯥꯏꯗꯨꯅ ꯑꯀꯤꯕ ꯄꯣꯛꯀꯗꯣꯏꯅꯤ ꯑꯗꯨꯒꯤ ꯃꯍꯨꯠ ꯊꯧꯅꯥ ꯂꯩꯅ ꯏꯟꯈꯠꯂꯛꯄꯗ ꯉꯥꯏꯔꯤꯕ ꯏꯖꯠꯇ ꯏꯀꯥꯏ ꯍꯪꯒꯣꯏꯅ ꯌꯥꯝꯅ ꯀꯤꯅ ꯆꯠꯆꯔꯤꯕ ꯏꯅꯥꯎꯁꯤꯡ ꯑꯁꯤꯒꯤ ꯎꯁꯤꯟ ꯑꯣꯏꯅ ꯆꯠꯂꯨꯕꯗ ꯀꯔꯤ ꯑꯀꯥꯏꯕ ꯂꯩꯕꯒꯦ ꯃꯈꯣꯏꯗꯤ ꯂꯝꯕꯤ ꯑꯁꯤꯒꯤ ꯃꯍꯥꯎ ꯇꯪꯗ꯭ꯔꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯤ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯅꯨꯄꯥ ꯀꯌꯥꯒꯤ ꯃꯍꯥꯎ ꯇꯪꯂꯨꯔꯕꯅꯤ ꯑꯗꯨꯅ ꯏꯅꯥꯎꯁꯤꯡ ꯑꯁꯤ ꯀꯜꯂꯒ ꯑꯩꯈꯣꯏꯅ ꯆꯠꯄꯗꯤ ꯀꯔꯤꯁꯨ ꯀꯥꯏꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯅꯈꯣꯏꯁꯨ ꯑꯃꯨꯛꯇ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯗꯨꯅ ꯌꯦꯡꯉꯨ ꯏꯊꯣꯏ ꯊꯥꯖꯈꯣꯏ ꯄꯤꯛꯇ꯭ꯔꯨꯈꯣꯏꯁꯦ ꯂꯣꯏꯅ ꯅꯨꯡꯁꯤꯗ꯭ꯔꯦ ꯌꯦꯡꯉꯨ ꯇꯅꯧꯔꯗꯅ ꯑꯃꯔꯣꯝꯗ ꯍꯥꯏꯔꯨꯔꯕꯗꯤ ꯑꯩꯈꯣꯏꯗꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯏꯖꯠ ꯋꯥꯔꯛꯄ ꯉꯝꯗꯕꯤꯅꯤ ꯑꯩꯈꯣꯏꯒ ꯌꯥꯝꯅ ꯈꯦꯠꯅꯩ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯒꯨꯜ ꯌꯥꯎꯗ꯭ꯔꯕ ꯂꯩꯔꯥꯡꯒ ꯄꯥꯡꯈꯛ ꯅꯨꯡꯁꯤꯗ꯭ꯔꯅꯦ ꯏꯅꯥꯎꯁꯤꯡꯁꯦ ꯑꯩꯗꯤ ꯏ ꯇꯤꯟꯅꯗ꯭ꯔꯕꯁꯨ ꯃꯈꯣꯏꯁꯤꯡ ꯑꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯠꯂꯕꯁꯨ
ꯑꯃꯨꯔꯛ ꯈꯛꯇꯅꯤ, ꯀꯌꯥꯝ ꯋꯥꯕ ꯊꯕꯛꯅꯣ? ꯁꯤꯖꯒꯤ ꯃꯔꯧ ꯂꯩꯕ ꯋꯥꯁꯤꯡꯗꯨ ꯇꯥꯔꯒ ꯁꯨꯠ ꯇꯧꯗꯨꯅ ꯇꯇꯨ ꯀꯞꯂꯤꯕ ꯊꯥꯖꯈꯣꯏꯕꯨ ꯑꯃꯃꯝꯇ ꯑꯣꯏꯅ ꯌꯦꯡꯉꯤ꯫ ꯎꯕꯗ ꯃꯇꯧꯁꯤꯡ ꯑꯗꯨ ꯏꯟꯈꯠꯂꯛꯄꯗ ꯉꯥꯏꯔꯤ, ꯀꯔꯤꯁꯨ ꯈꯪꯖꯗꯅ ꯂꯦꯞꯂꯤꯕꯁꯤꯡ ꯑꯗꯨ ꯎꯕꯗ ꯃꯤꯅꯨꯡꯁꯤ ꯑꯃꯗꯤ ꯄꯣꯛꯂꯛꯏ꯫ ꯏꯊꯣꯏꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯔꯒ, ꯐꯔꯦ ꯁꯤꯖ, ꯅꯪꯗꯤ ꯋꯥꯉꯥꯡ ꯍꯩꯕꯤꯅꯤ, ꯅꯪꯅꯕꯨ ꯇꯧꯕ ꯉꯝꯗꯕ, ꯏꯟꯕ ꯉꯝꯂꯣꯏꯗꯕ ꯀꯅꯥꯝꯇ ꯌꯥꯎꯗꯦ꯫ ꯅꯪꯅꯕꯨ ꯍꯥꯏꯔꯕꯗꯤ ꯌꯥꯔꯦ, ꯀꯩꯗꯧꯔꯒꯦ? ꯅꯪꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯂꯥꯏꯔꯦꯝꯕꯤꯅꯤ꯫ ꯃꯇꯥꯔꯣꯏꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯌꯥꯅꯔꯦ, ꯀꯩꯁꯨ ꯈꯪꯖꯗ꯭ꯔꯤꯕ ꯃꯈꯣꯏꯕꯨ ꯑꯋꯥꯐꯝꯗ ꯇꯥꯍꯟꯕ ꯄꯥꯝꯗꯦ꯫ ꯁꯤꯖ ꯍꯔꯥꯎꯅ, ꯑꯗꯨꯅꯤꯗꯅ ꯊꯥꯖ, ꯀꯩꯁꯨ ꯈꯜꯂꯨꯔꯅꯨ, ꯅꯆꯦꯁꯤꯡꯅ ꯁꯣꯏꯗꯅ ꯆꯠꯀꯅꯤ꯫ ꯊꯥꯖ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯁꯤꯖꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯂꯒ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯛꯏ, ꯑꯗꯨꯒ ꯀꯞꯂꯒ, ꯏꯆꯦ, ꯏꯆꯦ ꯍꯥꯏꯅ ꯀꯧꯔꯛꯄ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯁꯤꯖꯁꯨ ꯄꯤꯔꯥꯡ ꯏꯍꯧꯔꯛꯏ꯫ ꯊꯥꯖ ꯀꯞꯂꯒ, ꯏꯆꯦ, ꯑꯩꯈꯣꯏ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ, ꯅꯈꯣꯏꯕꯨ ꯌꯥꯝꯅ ꯂꯥꯟꯅ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯂꯧꯔꯨꯔꯦ, ꯍꯥꯏꯔꯣꯏꯗꯕ ꯃꯌꯥꯝ ꯑꯃꯁꯨ ꯅꯈꯣꯏꯗ ꯎꯁꯤꯠ ꯊꯑꯣꯏꯗꯅ ꯉꯥꯡꯊꯣꯛꯂꯨꯔꯦ, ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯣ꯫ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ, ꯑꯩꯈꯣꯏ ꯀꯩꯁꯨ ꯋꯥꯔꯧꯕ ꯂꯩꯇꯦ ꯊꯥꯖ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯥꯟꯅ ꯂꯥꯟꯅ ꯈꯟꯅꯔꯝꯂꯕꯁꯨ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯀꯥꯎꯊꯣꯛꯅꯔꯒ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯊꯣꯏꯕꯅ, ꯏꯌꯥꯝꯕ, ꯃꯇꯧ ꯀꯔꯝꯅ ꯃꯤ ꯃꯁꯛ ꯑꯣꯟꯅꯅ ꯁꯥꯁꯤꯟꯅꯔꯒ ꯆꯠꯀꯗꯣꯏꯅꯣ? ꯃꯁꯤꯅ ꯈꯪꯂꯛꯂꯕꯗꯤ ꯍꯦꯟꯅ ꯈꯨꯗꯣꯡ ꯊꯤꯔꯣꯏꯗ꯭ꯔꯥ? ꯊꯣꯏꯕ, ꯊꯣꯛꯄ ꯅꯣꯡꯗꯝꯕꯅ ꯇꯝꯂꯝꯕꯗꯣ ꯂꯥꯛꯆꯔꯁꯅꯨ꯫ ꯃꯈꯣꯏꯅ ꯃꯤ ꯃꯁꯛ ꯈꯪꯗꯅ ꯀꯌꯥꯝ ꯈꯪꯉꯨꯅꯤꯒꯦ? ꯂꯥꯏꯁꯪ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯂꯨꯆꯤꯡꯕ ꯑꯣꯏꯔꯤꯕ ꯃꯍꯥꯛ ꯐꯥꯎꯕ ꯃꯁꯛ ꯈꯪꯗ꯭ꯔꯤꯕꯗꯨꯅꯤ꯫ ꯁꯥꯁꯤꯟꯅꯕ ꯑꯩꯕꯨ ꯂꯨꯆꯤꯡꯕꯅꯤ ꯈꯜꯂꯤꯕ ꯑꯗꯨꯅꯅꯤ꯫ ꯑꯄꯪꯕꯁꯤꯡ ꯑꯗꯨꯅ ꯑꯉꯥꯡꯁꯤꯡ ꯑꯁꯤꯒꯤ ꯁꯛꯂꯣꯟ ꯃꯥꯟꯅꯕ ꯈꯔ ꯁꯦꯝꯗꯣꯛꯂꯒ ꯌꯦꯡꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯊꯣꯏꯕ ꯉꯥꯏꯍꯥꯛ ꯃꯈꯗꯥꯡ ꯑꯗꯨ ꯃꯦꯠꯇꯨꯅ ꯌꯦꯡꯂꯒ ꯃꯃꯤꯠ ꯈꯨꯔꯞ ꯇꯧꯅ, ꯑꯗꯨꯗꯤ ꯊꯥꯖꯈꯣꯏꯒꯤ ꯃꯁꯝꯁꯤꯡ ꯑꯁꯦ ꯏꯇꯦꯟ ꯇꯦꯟꯅ ꯂꯦꯡꯖꯨꯝ ꯂꯣꯏꯅ ꯀꯛꯄꯅꯤꯅ ꯏꯆꯦꯁꯤꯡꯒꯤ ꯃꯁꯝꯁꯤꯡ ꯑꯁꯦ ꯃꯈꯣꯏꯒꯨꯝꯅ ꯇꯦꯟꯅ ꯀꯛꯄ ꯇꯥꯕ꯫ ꯀꯨꯆꯨꯕꯨꯗꯤ ꯂꯣꯏꯅ ꯎꯔꯣꯛꯀꯨꯝꯅ ꯉꯧꯕꯅꯤꯅ ꯈꯦꯠꯅꯕ ꯂꯩꯔꯦꯗꯣ, ꯐꯤꯕꯝ ꯁꯕꯥꯟ ꯈꯖꯤꯛ ꯈꯛꯇꯅꯤ, ꯌꯥꯝꯅ ꯈꯦꯠꯅꯔꯨꯕ ꯅꯠꯇꯦ꯫ ꯈꯔ ꯀꯦꯁꯤꯟ ꯈꯣꯠꯆꯤꯜꯂꯒ ꯁꯣꯏꯗꯅ ꯃꯥꯡꯒꯅꯤꯗ꯫ ꯑꯁ, ꯑꯗꯣ ꯀꯩꯅꯣꯝꯗꯤ ꯏꯁꯣꯏ ꯁꯣꯏꯗꯣꯔꯤ꯫ ꯀꯔꯤꯕꯣ? ꯏꯆꯦ ꯆꯅꯨꯗꯤ ꯈꯔ ꯅꯣꯏ, ꯑꯗꯨꯅ ꯃꯥꯗꯤ ꯇꯣꯉꯥꯟꯅ ꯈꯔ ꯇꯥꯒꯗꯕ ꯃꯥꯜꯂꯤ꯫ ꯑꯗꯨꯅ ꯉꯁꯤ ꯅꯨꯃꯤꯗꯥꯡꯁꯦ ꯆꯔꯥ ꯍꯦꯜꯂꯣ ꯍꯥꯏꯅ ꯍꯥꯏꯔꯁꯤꯔꯥ? ꯋꯥꯗꯨ ꯇꯥꯕꯗ ꯆꯅꯨꯅ ꯃꯃꯤꯠ ꯄꯩꯊꯣꯛꯂꯒ, ꯍꯦ ꯑꯉꯥꯡ, ꯑꯩꯁꯦ ꯅꯣꯏꯔꯦ ꯀꯥꯏꯅ ꯎꯁꯤꯠꯇ꯭ꯔꯤꯔꯣ? ꯅꯃꯥꯏ ꯀꯥꯏꯒꯦꯔꯥ ꯍꯥ? ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯒꯤ ꯃꯁꯝꯗꯨ ꯆꯦꯟꯁꯤꯜꯂꯒ ꯐꯣꯏꯔꯝꯃꯤ꯫ ꯊꯣꯏꯕ ꯁꯨꯒꯠꯂꯒ, ꯏꯆꯦ, ꯐꯥꯒꯤ ꯇꯧꯕꯅꯤ, ꯂꯛꯅꯕꯅꯦꯕ, ꯊꯥꯗꯣꯛꯑꯣ, ꯁꯝꯒ ꯂꯣꯏ ꯇꯠꯄ ꯇꯥꯔꯦ꯫ ꯁꯤꯖ ꯅꯣꯛꯃꯤ ꯇꯧꯔꯒ, ꯑꯁ ꯆꯅꯨ, ꯅꯪꯁꯤꯗꯤ ꯑꯉꯥꯡ ꯃꯆꯥꯒ ꯆꯞ ꯃꯥꯟꯅꯩꯍꯦ꯫ ꯆꯠꯂꯨ, ꯑꯉꯥꯡꯁꯤꯡ ꯑꯁꯤꯒꯤ ꯍꯌꯦꯡ ꯆꯠꯄꯗ ꯁꯦꯠꯅꯅꯕ ꯐꯤꯖꯣꯜ ꯀꯩꯀꯥ ꯌꯦꯡꯉꯝꯃꯨ, ꯑꯩꯗꯤꯅꯦ ꯗꯥ ꯍꯦꯝꯕꯒ ꯋꯥ ꯈꯔ ꯇꯥꯟꯅꯔꯛꯈꯤꯒꯦ꯫ ꯆꯅꯨꯅ ꯁꯤꯖꯒꯤ ꯃꯅꯥꯇꯣꯟ ꯑꯗꯨꯗ ꯁꯤꯛꯂꯒ, ꯍꯣꯏ ꯕꯦꯝꯃ, ꯅꯪꯒꯤ ꯄꯥꯝꯃꯨꯕꯁꯤꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯗꯅ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯇꯥꯟꯊꯣꯛꯅꯕ ꯍꯥꯏꯅ ꯇꯧꯔꯤꯕꯗꯣ ꯈꯪꯖꯔꯦ, ꯀꯩꯁꯨ ꯇꯥꯕꯤꯔꯣꯏꯌꯦ, ꯅꯣꯏꯒꯤ ꯅꯨꯡꯁꯤ ꯋꯥꯔꯤꯗꯣ ꯁꯥꯟꯅꯍꯧꯔꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯀꯥ ꯑꯗꯨꯗ ꯄꯨꯟꯅ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯁꯤꯖꯅ, ꯗꯥ ꯍꯦꯝꯕ, ꯒꯥꯔꯤꯗꯤ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯔꯦ? ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯔꯣꯏ, ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯁꯨꯅ ꯂꯣꯏꯅ ꯁꯦꯝꯈ꯭ꯔꯕꯅꯤ, ꯉꯝꯗꯕꯒꯤ ꯋꯥꯅꯤ꯫ ꯑꯁꯤ ꯍꯦꯛ ꯉꯪꯂꯨꯔꯕꯗꯤ ꯅꯍꯥꯟꯈꯩ ꯋꯥꯅ ꯍꯣꯠꯅꯖꯔꯛꯄ ꯃꯌꯥꯝ ꯑꯁꯦ ꯌꯦꯛꯅꯕ ꯃꯤꯂꯥꯎꯕꯁꯤꯡ ꯑꯁꯤꯅ ꯁꯣꯏꯗꯅ ꯈꯪꯈ꯭ꯔꯅꯤ꯫ ꯑꯗꯨꯗꯩꯗꯤ ꯑꯁ, ꯑꯩꯁꯨ ꯃꯤꯇꯣꯞꯅꯤꯒ ꯃꯋꯥ ꯑꯝꯇ ꯂꯧꯔꯔꯣꯏ, ꯐꯗ꯭ꯔ ꯍꯦꯛꯇ ꯀꯥꯞꯊꯔꯛꯇꯣꯏꯅꯤ꯫ ꯁꯤꯖ ꯍꯦꯝꯕꯒꯤ ꯐꯥꯒꯤ ꯑꯗꯨꯗ ꯅꯣꯛꯆꯩ꯫ ꯑꯗꯨ ꯊꯋꯥꯏ ꯇꯥꯅ ꯅꯣꯛꯂꯤꯕ ꯃꯍꯥꯛ ꯑꯗꯨꯕꯨ ꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯂꯒ ꯁꯣꯔ ꯁꯥꯡꯅ ꯑꯃꯨꯛ ꯍꯣꯟꯊꯔꯛꯂꯒ, ꯁꯤꯖ, ꯅꯍꯥꯛꯁꯦ ꯁꯨꯝꯍꯠꯌꯥ ꯌꯥꯝꯅ ꯄꯨꯏ꯫ ꯑꯩꯁꯦ ꯄꯨꯔꯥ ꯅꯉꯣꯟꯗ ꯉꯥꯎꯍꯜꯂꯕꯅꯤ꯫ ꯅꯪꯒꯤ ꯃꯄꯥꯟꯊꯣꯡꯒꯤ ꯁꯛꯇꯝ ꯈꯛꯇꯃꯛꯇ ꯐꯖꯕ ꯅꯠꯇꯦ, ꯊꯃꯣꯏꯁꯨ ꯌꯥꯝꯅ ꯐꯖꯩ꯫ ꯅꯪꯁꯦ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯖꯕꯗꯤ ꯏꯁꯣꯔ ꯃꯍꯥꯛꯄꯨ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ꯫ ꯃꯃꯜ ꯌꯥꯎꯗ꯭ꯔꯕꯤ ꯑꯩꯕꯨ ꯑꯁꯨꯛ ꯋꯥꯡꯅ ꯊꯥꯡꯒꯠꯄꯤꯕꯁꯦ ꯎꯔꯒ ꯗꯥ ꯍꯦꯝꯕ, ꯑꯩ ꯍꯔꯥꯎꯗꯕ ꯉꯝꯗꯦ꯫ ꯍꯦꯝꯕ ꯁꯤꯖꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤꯔꯒ, ꯍꯌꯦꯡ ꯀꯨꯝꯍꯩ ꯑꯗꯣ ꯁꯔꯨꯛ ꯌꯥꯔꯨꯔꯒ ꯅꯈꯣꯏ ꯃꯌꯥꯝꯕꯨ ꯄꯨꯗꯨꯅ ꯁꯣꯏꯗꯅ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯁꯤꯀꯣ꯫ ꯑꯗꯨꯒ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯂꯒ ꯅꯨꯡꯉꯥꯏꯅ ꯂꯩꯔꯨꯔꯁꯤ꯫ ꯁꯤꯖ ꯅꯣꯛꯂꯝꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯍꯟꯖꯤꯜꯂꯒ ꯅꯨꯡꯉꯥꯏꯇꯅ, ꯍꯟꯕꯨ ꯍꯜꯂꯛꯈꯤꯗ꯭ꯔꯅꯦ ꯑꯩꯕꯣ? ꯌꯦꯛꯅꯕꯁꯤꯡꯒꯤ ꯈꯨꯠꯇ ꯅꯨꯄꯤ ꯑꯣꯏꯕꯤ ꯑꯩꯈꯣꯏꯅ ꯇꯥꯔꯒꯕꯨ ꯂꯦꯝꯅ ꯊꯥꯕ ꯍꯧꯅꯗꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯄꯤ ꯇꯥꯕ ꯍꯧꯔꯛꯏ꯫ ꯍꯦꯝꯕ ꯋꯥꯗꯨ ꯇꯥꯕꯗ ꯁꯤꯖꯒꯤ ꯃꯀꯣꯛꯇꯨꯗ ꯅꯥꯟꯊꯕꯤꯔꯒ, ꯀꯔꯤꯒꯤ ꯑꯗꯨꯛ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯁꯣꯟꯊꯔꯤꯕꯅꯣ? ꯑꯩ ꯊꯥꯖꯩ ꯗꯥ ꯍꯦꯝꯕ, ꯑꯩꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛ, ꯃꯗꯨ ꯑꯣꯏꯊꯣꯛꯑꯔꯣꯏ꯫ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯦ ꯑꯔꯥꯏꯕ ꯅꯠꯇꯦ꯫ ꯅꯨꯄꯥꯗꯤ ꯊꯦꯡꯅꯕ ꯃꯐꯝꯗ ꯀꯥꯞꯂꯒ ꯍꯥꯠꯇꯣꯛꯄꯅꯤ, ꯃꯈꯣꯏꯒꯤꯗꯤ ꯃꯗꯨꯗ ꯂꯣꯏꯔꯦ꯫ ꯑꯗꯨꯒ ꯅꯨꯄꯤ ꯑꯩꯈꯣꯏꯒꯤꯗꯤ ꯃꯈꯣꯏꯅ ꯑꯄꯥꯝꯕ ꯅꯝꯐꯨ ꯁꯥꯐꯨꯗ ꯂꯧꯕ ꯌꯥꯕ ꯂꯧꯔꯒ
tamthina otpi nebiraga hatpa dahemba ai imitsina thaudo kaya ama ukrabani hayeng hairiba numit asina soidana ai khakta natana ita singi punsi su loirani haiba ai khangi adubu ijat yaudraba punsi ase taibang asida khongda hanbirambagi damakta laman sakpa oina inau singi mo punsi kanba pami hemba tarakanu haiba yadre mapi ado masu khangi ukribani lanpham aduda nupi oibi singna phibam chadana siramba mayam ama madugi awaba adu sijagi mafamdadi tahanba pamde matuna mafawbo sokhaningde adubu kari upaino mahakna yenggadaba sija nangsi onthokna su pangkhidri thongna layu maitai nupi nabo ai soidana ngairamdoini nang halakpa nakhoi mayamga loinaduna ai chattoini nakhoi he halakpaga chatnanaba thorang semamdoini aidi nang khaktagini aduga nangsu ai khaktagini aduk yamna pukning sonthariba kaigino makhoina pangtokta tawba yabro dahemba aikhoibu ngairamano hayeng aikhoibu hek makhoina pukraba matungda yam athubida inaw mayam se puduna hannanaba thorang to matam aduda thongakpa lanmi leiroi kumhai aduda loina saruk yagada boirongani ngakta yadaba aruba mafam tamak leirambai yai tanja se manghangano aikhoidi chatpu chakrabadi halakani halakloi haiba tamba ngamde aduga halakpagi asasu sagatludi maramdi yeknabagi mafamda isase ikhongna thongna changsinjagadoribani kainu sija nang haido aidi ngamoi nangbu ngairangani nangbu pudana kaidongnungda mafam asidagi halloi dahemba aina haisilau pumnamak nangbu nungsibagini heibu ngairamlano aikhoidi mafam asidagi khongbu hek thangtokduna chakrabadi khamnung lebakta chatpaga chap manarabani aduna dahemba angangsing asibu puthoklaga chatpi aibu nungsirabadi aina haibasi yawo hemba kaplaga sijabu chetna konsilaga ai madunga moi sija ai nangbu yam nungsi nangbu thadoklamlaga ai kaidongnungdasu chatpa pamdi sijana hegik launa kaplaga ai budangna chahi lising kaya ngairabasu aigi hakchang yaudraba polang phawba nangna uba phangoi da hemba kanaroidabada matam manghalaga amasu tahauda asuk phajaba tanja ase manghalorabadi punsi chupa makhoigi makhada leiba natraga thawai mangbo oigani nang khakta natana makhoi singbusu makhoigi damakta khalaga aina haisi yawoda hemba aina munna khalaba matungda asumna phirebase laurabani aina haibase thajawo yeknabagi khutabu takrabadi hala aroye hemba khudum chetna tasinduna laimai aduda hanjin phujilli isu thoklaba aduda sija pakhatna khamlaga dahemba se adumai tawgunoba hemba kaplaga aise aroibada kaisu tawduna adum haladoiro sija aise kaisu tawba ngamduna adum leiradoiraba aduk nungsibi khoidajabina hagase hundoktuna aibu chatpa ngamgadro hakchangwina nanakta leitrabasu aigi thawai sinadi nangi nanakta lengdana leiriye kanadabada wakhal waraga lambi amada manghangadabagi sarukpudi angangsing asibu kaloda hemba se nakhusi ingakta ngai nangi kata chase hida hapuse asi haidana makhudadu paidana chinglaga pusilame se sida pham ai hida hapake kadai nangi hida thamfamdi tu asigi upusigi mayai thangbada yawbani sijana lauraga tapna hembagi makhutki asokpa adu ningthijana hana afaba phi macha amana taithokpiraga hidak taibiba haurai hemba sukatlaga as thope yare kaidorge tho kainu thongna leiba luchingbanabo naba khangbra nangnabu aigi nakta lengdana laini hairabadi narabasu akaiba laite nangi saktamse uraga aigi dine chak chadrasu yari sija hembagi mamai aduda oinana khupakna thajilaga adudi hore numidang chak chaba yararoi phagi dawoni he ai ngasai yu phajana chak chahodi numidang chadradi sirani sijana hidaga do hapa loiraga chatna khangde aidi pijaroi chaba yaroi haisini asi hairamlaga thokhirami hembasu makhut asokpadu yenglaga momo noktuna leihawi numid asimadi kanasu tumba yaramde tumba sasinaba ngaktani adubu mikub ama phawbo tumthaba yaramde sija hipna mapi adu sintharaklaga sonjai lambe lambada
Sirabasꯨ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯍꯤꯡꯖꯔꯝꯕ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯗꯥ ꯍꯦꯝꯕ ꯅꯍꯥꯛꯀꯤ ꯅꯨꯡꯁꯤꯕ ꯃꯇꯧ ꯀꯌꯥꯅ ꯑꯩꯕꯨꯗꯤ ꯂꯥꯏꯅ ꯅꯨꯡꯁꯤꯕꯒꯤ ꯏꯄꯥꯛꯇ ꯂꯨꯐꯟꯕꯤꯔꯤ ꯑꯗꯨꯕꯨ ꯅꯪꯕꯨ ꯅꯨꯡꯁꯤꯔꯛꯄ ꯐꯥꯎꯔꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯑꯩ ꯍꯤꯡꯅꯤꯡꯈꯤꯕꯅꯤ ꯅꯪꯒꯤꯗꯃꯛ ꯑꯗꯨꯕꯨ ꯏꯁꯣꯔ ꯃꯍꯥꯛꯅ ꯀꯔꯤꯒꯤ ꯑꯌꯥꯗꯕ ꯂꯩꯕꯅꯣ ꯅꯪꯒꯤꯗꯃꯛ ꯂꯦꯞꯄ ꯉꯝꯂꯣꯏꯗꯧꯔꯤ ꯑꯩ ꯉꯁꯤ ꯂꯣꯏꯍꯟꯅꯤꯡꯈꯤꯗ꯭ꯔꯦꯗ ꯁꯣꯝꯗꯁꯨ ꯆꯞ ꯃꯥꯟꯅꯩ ꯍꯦꯝꯕꯁꯨ ꯄꯤꯛꯈ꯭ꯔꯕ ꯐꯃꯨꯡ ꯃꯆꯥ ꯑꯗꯨꯗ ꯌꯥꯋꯣꯟꯗꯨꯅ ꯂꯩ ꯃꯥꯒꯤ ꯁꯤꯖꯒꯤꯗꯃꯛ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯂꯤꯁꯤꯡ ꯂꯤꯁꯤꯡ ꯈꯜꯂꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠꯁꯤꯃ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯑꯉꯟꯕ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯍꯦꯝꯕꯗꯨ ꯏꯔꯨ ꯅꯥꯟꯅ ꯂꯨꯖꯊꯣꯛꯂꯒ ꯂꯨꯆꯤꯡꯕ ꯑꯃꯒꯤ ꯐꯤꯖꯣꯜꯗ ꯅꯤꯡꯊꯤꯅ ꯁꯦꯠꯆꯤꯜꯂꯤ ꯑꯗꯨꯒ ꯊꯣꯡꯅꯥꯎ ꯑꯗꯣꯝꯗ ꯌꯦꯡꯊꯣꯔꯛꯂꯒ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯅ ꯁꯤꯖꯅ ꯑꯝꯇ ꯆꯪꯖꯔꯛꯀꯦ ꯂꯨꯆꯤꯡꯕ ꯍꯦꯝꯕ ꯅꯣꯡꯃꯤ ꯅꯣꯡꯃꯤ ꯂꯩꯊꯣꯔꯛꯏ ꯏꯀꯥꯏꯖꯩꯀꯣ ꯂꯨꯆꯤꯡꯕ ꯀꯥꯏꯅ ꯑꯁꯦꯡꯕ ꯅꯠꯇ꯭ꯔꯕꯨꯗꯤ ꯏꯀꯥꯏꯗ꯭ꯔꯗꯤ ꯑꯁꯤ ꯍꯥꯏꯔꯒ ꯐꯃꯨꯡ ꯑꯗꯨꯗ ꯒꯤꯠ ꯐꯝꯊꯔꯛꯏ ꯍꯦꯝꯕ ꯁꯤꯖꯗ ꯃꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯂꯒ ꯉꯁꯤꯗꯤ ꯌꯥꯝ ꯐꯖꯩꯀꯣ ꯑꯦ ꯅꯍꯥꯟ ꯃꯈꯩꯗꯤ ꯊꯤꯕ꯭ꯔꯣ ꯍꯥꯏꯁꯦ ꯊꯤꯗꯦ ꯑꯗꯨꯕꯨ ꯉꯁꯤꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯆꯥꯡꯗꯝꯅꯐꯝ ꯂꯩꯇꯅ ꯐꯖꯩ ꯑꯗꯣ ꯃꯤꯠ ꯎꯏꯁꯤꯜꯂꯣ ꯀꯔꯤꯒꯤ ꯍꯦꯝꯕ ꯃꯃꯤꯠ ꯑꯗꯨ ꯎꯏꯁꯤꯜꯂꯣ ꯍꯥꯏꯕꯒꯨꯝꯅ ꯏꯪꯒꯤꯠ ꯇꯧꯔꯛꯏ ꯁꯤꯖꯁꯨ ꯍꯥꯏꯅꯕ ꯇꯧꯗ ꯎꯏꯁꯤꯜꯂꯤ ꯍꯦꯝꯕ ꯃꯥꯒꯤ ꯇꯨꯡꯗ ꯂꯣꯠꯂꯤꯕ ꯈꯥꯒꯦ ꯂꯩꯍꯥꯎ ꯑꯗꯨ ꯁꯤꯖꯒꯤ ꯅꯥꯞꯄꯗ ꯆꯤꯜꯂꯛꯏ ꯁꯤꯖꯁꯨ ꯉꯥꯏꯉꯝꯗꯅ ꯃꯃꯤꯠ ꯑꯗꯨ ꯐꯠ ꯄꯥꯡꯊꯣꯔꯛꯏ ꯍꯦꯝꯕꯅ ꯁꯤꯖꯕꯨ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗꯨꯗ ꯄꯨꯁꯤꯜꯂꯒ ꯁꯤ ꯑꯣꯏꯔꯗꯤ ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯅꯣꯛꯇ꯭ꯔꯦ ꯑꯩꯒꯤ ꯁꯤꯖꯅꯤ ꯅꯪꯗꯤ ꯁꯤꯖ ꯑꯣꯏꯅꯅ ꯍꯦꯝꯕꯒꯤ ꯃꯕꯨꯛ ꯑꯗꯨꯗ ꯈꯨꯇꯨꯝꯅ ꯊꯤꯟꯖꯤꯜꯂꯤ ꯌꯥꯔꯦ ꯅꯪꯒꯤ ꯅꯨꯡꯁꯤꯕꯒꯤ ꯏꯄꯥꯛꯇ ꯆꯤꯡꯊꯕꯤꯔꯅꯨ ꯃꯇꯝ ꯊꯦꯡꯈꯤꯅꯤ ꯑꯗꯨꯅ ꯊꯕꯛ ꯍꯧꯔꯁꯤ ꯑꯩꯅ ꯍꯥꯟꯅ ꯍꯦꯛꯇ ꯏꯁꯛ ꯏꯌꯣꯡ ꯑꯁꯦ ꯑꯣꯟꯊꯣꯛꯂꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯕꯅꯤ ꯂꯥꯛꯑꯣ ꯑꯩꯁꯨ ꯆꯪꯒꯗꯕ ꯄꯣꯠꯂꯝ ꯈꯨꯗꯤꯡꯃꯛ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯕꯅꯤ ꯁꯤꯒꯤ ꯃꯣꯔꯥꯁꯤꯗ ꯐꯝꯃꯨ ꯅꯪꯒꯤ ꯁꯝꯁꯦ ꯍꯥꯟꯅ ꯊꯥꯖꯈꯣꯏꯒꯤ ꯃꯑꯣꯡꯗ ꯀꯛꯑꯁꯤ ꯑꯗꯣ ꯄꯥꯝꯗꯤ ꯄꯥꯝꯃꯨꯏ ꯌꯥꯝꯅ ꯋꯥꯅ ꯈꯛꯆꯈꯤꯕꯅꯤ ꯀꯩꯝ ꯈꯜꯂꯨꯅꯨ ꯁꯤꯗꯒꯤ ꯍꯦꯟꯅ ꯑꯃꯨꯛꯀ ꯁꯥꯡꯅ ꯈꯥꯛꯑꯒ ꯂꯣꯏꯔꯦꯗꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯤꯖꯒꯤ ꯃꯁꯝꯗꯨ ꯀꯛꯄ ꯍꯧꯔꯦ ꯂꯣꯏꯔꯒ ꯆꯝꯇꯛꯅꯁꯨ ꯀꯦꯕꯤꯔꯝꯃꯤ ꯁꯤꯖꯗꯨ ꯑꯉꯥꯡ ꯄꯨꯔꯥ ꯃꯥꯟꯊꯣꯛꯈ꯭ꯔꯦ ꯃꯁꯝ ꯇꯦꯟꯅꯒ ꯀꯛꯄꯒ ꯈꯔ ꯑꯉꯥꯡ ꯃꯥꯟꯅꯒ ꯀꯦꯁꯤꯟꯕꯒ ꯁꯦꯠꯂꯤꯕ ꯐꯤꯖꯣꯜ ꯑꯗꯨꯁꯨ ꯊꯥꯖꯈꯣꯏꯒꯤ ꯂꯥꯏꯁꯣꯟ ꯏꯁꯩ ꯁꯛꯄꯗ ꯁꯦꯠꯅꯕꯗꯨ ꯁꯦꯠꯂꯝꯃꯤ ꯁꯤꯖ ꯃꯤꯡꯁꯦꯜ ꯃꯃꯥꯡ ꯑꯗꯨꯗ ꯍꯔꯥꯎꯅ ꯗꯥ ꯍꯦꯝꯕ ꯀꯩꯅꯣ ꯁꯤꯕꯨ ꯑꯩꯔꯣ ꯅꯠꯇ꯭ꯔꯗꯤ ꯅꯪ ꯄꯤꯛꯇ꯭ꯔꯨꯅꯦ ꯍꯥꯏꯒꯦ ꯍꯥꯏꯔꯣ ꯁꯤ ꯑꯣꯏꯔꯗꯤ ꯌꯦꯛꯅꯕꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯃꯁꯛ ꯃꯑꯣꯡ ꯑꯁꯦ ꯀꯩꯁꯨ ꯈꯪꯉꯔꯣꯏ ꯗꯥ ꯍꯦꯝꯕ ꯅꯪꯁꯦ ꯄꯨꯔꯥ ꯂꯥꯏꯅꯤ ꯅꯪꯅ ꯍꯩꯇꯕ ꯑꯃꯠꯇ ꯍꯦꯛ ꯌꯥꯎꯗꯦ ꯐꯔꯦ ꯑꯗꯣ ꯃꯤꯁꯨ ꯌꯥꯝꯃꯤ ꯑꯩꯅ ꯁꯝ ꯀꯛꯇꯣꯏꯁꯦ ꯀꯦꯕꯤꯗꯣꯏꯁꯦ ꯅꯪ ꯍꯥꯟꯅ ꯆꯠꯂꯒꯅꯦ ꯅꯪꯒꯤ ꯃꯑꯣꯡ ꯃꯇꯧꯁꯦ ꯃꯈꯣꯏꯗ ꯎꯠꯂꯨꯆꯣ ꯃꯈꯣꯏꯅ ꯌꯥꯔꯦ ꯍꯥꯏꯔꯛꯑꯗꯤ ꯃꯈꯥ ꯇꯥꯅ ꯃꯈꯣꯏꯁꯨ ꯁꯦꯝꯗꯣꯛꯑꯁꯤ ꯑꯗꯨꯒ ꯈꯔ ꯋꯥꯠꯂꯤ ꯍꯥꯏꯔꯒꯅꯅꯦ ꯀꯔꯤ ꯀꯔꯤ ꯁꯦꯝꯗꯣꯛꯄ ꯌꯥꯏ ꯍꯥꯏꯕꯗꯨ ꯌꯦꯡꯉꯁꯤ ꯗꯥ ꯍꯦꯝꯕ ꯑꯗꯣ ꯑꯩꯅ ꯍꯥꯏꯕꯗꯣ ꯅꯪ ꯌꯥꯎꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯏ ꯑꯗꯨꯒ ꯆꯠꯄ ꯍꯧꯏ ꯃꯐꯝꯗ ꯅꯣꯛꯂꯝꯂꯕꯁꯨ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯑꯗꯨ ꯃꯃꯥꯏ ꯑꯗꯨ ꯍꯦꯛ ꯂꯩꯊꯣꯛꯈꯤꯕ ꯃꯇꯝꯗꯗꯤ ꯄꯤꯔꯥꯡ ꯏꯍꯧꯔꯛꯏ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯒꯅꯤ ꯐꯪꯉꯣꯏ ꯈꯪꯗꯕꯅ ꯍꯦꯝꯕꯒꯤ ꯁꯛꯇꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯀꯨꯏꯅ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯑꯁꯨꯝꯅ ꯀꯥ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯍꯦꯛ ꯆꯠꯀꯦ ꯇꯧꯕ ꯃꯇꯝꯗꯗꯤ ꯈꯪꯍꯧꯗꯅ ꯍꯦꯝꯕꯅ ꯁꯤꯖꯒꯤ ꯃꯈ꯭ꯋꯥꯡꯗ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯛꯑꯒ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯗꯨꯅ ꯍꯥꯏꯔꯛꯏ ꯁꯤꯖ ꯅꯪ ꯌꯥꯔꯗꯤ ꯆꯠꯈ꯭ꯔꯅꯨ ꯑꯩ ꯅꯪꯒ ꯀꯥꯏꯅꯕ ꯉꯝꯗꯧ ꯃꯥꯟꯗ꯭ꯔꯦ ꯑꯩ ꯈꯪꯏ ꯌꯦꯛꯅꯕꯁꯤꯡꯒꯤ ꯃꯅꯥꯛꯇ ꯍꯦꯛ ꯆꯠꯈ꯭ꯔꯕꯗꯤ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯍꯜꯂꯛꯂꯔꯣꯏ ꯍꯥꯏꯕ ꯍꯥꯟꯅꯒ ꯈꯟꯖꯤꯜꯂꯝꯕꯒ ꯁꯤꯖꯗꯣ ꯑꯣꯛ ꯈꯣꯡꯕ ꯃꯈꯩ ꯀꯞꯊꯣꯔꯛꯂꯦ ꯍꯦꯝꯕꯒꯤ ꯃꯊꯥꯅꯨꯡꯗ ꯆꯪꯁꯤꯟꯗꯨꯅ ꯀꯞꯄꯤ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅꯕꯨ ꯑꯉꯥꯡꯁꯤꯡ ꯑꯁꯤꯕꯨ ꯀꯜꯂꯔꯣꯏꯁꯦ ꯍꯥꯏꯔꯣ ꯗꯥ ꯍꯦꯝꯕ ꯍꯦꯝꯕ ꯃꯈꯨꯠ ꯑꯗꯨ ꯊꯛ ꯊꯛ ꯅꯤꯛꯄ ꯃꯈꯩ ꯁꯤꯖꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯅꯨꯡꯁꯤꯅ ꯅꯥꯜꯂꯒ ꯃꯤꯔꯟꯗꯥꯒ ꯇꯝꯅꯥꯒꯗꯣ ꯅꯣꯡꯃꯩꯅ ꯃꯀꯣꯛꯇ ꯄꯥꯜꯂꯒ ꯁꯤꯈꯤꯕ ꯅꯠꯇꯦ ꯃꯈꯣꯏꯕꯨ ꯇꯝꯊꯤꯔꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯁꯔꯥꯛ ꯇꯝꯕ ꯌꯥꯕ ꯇꯝꯂꯕ ꯃꯇꯨꯡꯗ ꯃꯐꯤ ꯑꯃꯠꯇ ꯊꯣꯡꯗꯅ ꯁꯥꯊꯤꯕ ꯃꯑꯣꯡꯗ ꯂꯝꯕꯤꯒꯤ ꯃꯇꯥꯏ ꯑꯗꯨꯗ ꯇꯥꯗꯨꯅ ꯂꯩꯍꯧꯕꯗꯣ ꯑꯩ ꯏꯃꯤꯠꯃꯛꯁꯤꯅ ꯎꯔꯛꯂꯕꯅꯤ ꯁꯤꯖ ꯑꯩ ꯌꯥꯝ ꯄꯥꯈꯠꯂꯤ ꯃꯈꯣꯏꯅ ꯈꯛ ꯅꯤꯡꯊꯤꯖꯅ ꯇꯧꯔꯛꯑꯣꯏ ꯑꯩ ꯌꯥꯝ ꯀꯤꯖꯔꯦ ꯁꯤꯖ ꯅꯪ ꯆꯠꯈ꯭ꯔ ꯃꯈꯣꯏꯒꯨꯝꯅ ꯅꯪꯉꯣꯟꯗꯁꯨ ꯊꯣꯛꯂꯕꯗꯤ ꯑꯩꯗꯤ ꯌꯦꯡꯕ ꯉꯝꯃꯣꯏ ꯑꯩ ꯁꯤꯅꯤꯡꯉꯛꯀꯅꯤ ꯁꯤꯖ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯁꯤꯖ ꯑꯃꯗꯤ ꯍꯦꯝꯕꯗꯨ ꯊꯃꯣꯏ ꯁꯣꯛꯅ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯃꯤꯟꯅꯔꯝꯃꯤ ꯁꯤꯖꯅ ꯀꯞꯂꯒ ꯗꯥ ꯍꯦꯝꯕ ꯍꯟꯗꯛꯃꯨꯛꯀꯤ ꯃꯄꯣꯛꯁꯤꯃꯗꯤ ꯑꯉꯥꯡꯁꯤꯡ ꯑꯁꯤꯒꯤꯗꯃꯛ ꯊꯋꯥꯏ ꯑꯁꯤ ꯀꯠꯊꯣꯛꯂꯒꯦ ꯍꯥꯏꯅ ꯈꯜꯂꯤ ꯃꯔꯝꯗꯤ ꯑꯩꯗꯤ ꯅꯨꯄꯤ ꯑꯣꯏꯖꯔꯕꯁꯨ ꯂꯩꯍꯤ ꯌꯥꯎꯗ꯭ꯔꯕ ꯂꯩꯔꯥꯛꯅꯤ ꯄꯥꯞ ꯆꯦꯜꯂꯕ ꯄꯨꯟꯁꯤ ꯑꯁꯤꯅ ꯁꯥꯡꯅ ꯍꯤꯡꯂꯒ ꯀꯔꯤꯕꯨ ꯀꯥꯟꯅꯒꯅꯤ ꯃꯁꯤꯅ ꯐꯔꯕꯅꯤ ꯏꯔꯥꯜꯒꯤ ꯅꯟꯗꯤꯅꯦ ꯍꯥꯏꯅ ꯈꯜꯂꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯦꯝꯕꯕꯨ ꯐꯃꯨꯡ ꯑꯗꯨꯗ ꯅꯤꯡꯊꯤꯖꯅ ꯐꯝꯍꯜꯂꯝꯃꯤ
Makhut aduna magi mamai aduda thamlaga nungsina pira thanglaba mamit aduda yenglaga aina chachingai mamang asida aroiba oina nahaki damakta khudol simadi piramlage ngasidi da hemba aigi hakchangsi nangi oijaro nangi dafamda sinarabani wadu tabada hemba mangak adu nomlaga sijabu chitna konsilaga khon wanglap lauraga kapli kapli tawraga sija nangi wakal unari aina nangbu nungsibadi nahaki hakchangda nathi nangna sinfam aduda changsile haibaduda achengba tanja lauraga nahaki hakchangbu mi hokhibusu laite aigi nungsibadi asengba nungsibani kaigino isor mahangna akhoi anibu hana thengna halamdrise ai yam pelatre hojikti asuk yamna phabada hakse aigi oiba phanglaroi khalubada ai mapok kuding ningamdana lengadaba male dahemba ai sudangbu thamoi sengna nungsiye asi haiduna anido kapminai somda songa saidagi sanariba wari singado thongjaw adugi wangmada taduna changsinba ngamdana leiriba makhoi sing adu su loina kaple sija mapi tai thoklaga dahemba matam se thingjilai se kapato nangna sumna tawduna leirabadi ekhoi kamaina mai pakna thabak ase pangthokdoino hemba pirang lakta momon noklaga aigi sijadi phajaba khakta sunati thongna sule baitai nupi asengbani nagi nagunse kuira kuira ga hele khangakpa tanja aduda makhoi sing adu su kari su khangdaba saraga mari mari changselai sijagi anauba saklon adu ubada mami laukthokduna yenglaga kainu sija sibu nanglo pura angang machani sidi aya yam thajadi ye da hembase kiba kho haise asi haiduna aisu sentok piu haiduna inarai sijana amamamta tawba nangani ye nakhoi sidi ba ithoi nang hana simdo uro asumna mathang mathang makhoi manga adu masam adu kakpiri jamna su loina kebiri angang loina male khena ba haibadu laitre sija nungai tana adu boy khoidi manga khaktani angang di tarukni lao hairam libadu masina kamdogani thoiba changsilaklaga aiwena chatke wadu tabada thoibada loina yengna rai hemba ngakna kaina thoiba ngawrbo nangbo nangdi nupani kamdongnu nupi sadana makhoigi manakta chatkadoriban makhoina khanglakpada nahakpudi chumna khaktobiroi iyamba yengbiyo aigi sakse nupada nupa mandabani nupi maida changbani ai thaja khoibu kanbiba pami ai ama sikibadi kaisu kaide hingchabagi lamcha chatpa makhoigi makhutta tahanbadi pamde nupi mana da kebiyu yeknaba singna kaisu masak laksinba ngamla amura anira khakta thengnabani langi miyoi kaya ama hatpa tupa taroklaba makhoina amura anirak thengnaba mibu ningsingba haunade makhut adu lonaraga kaplaga iyamba ai thaja khoibu yam nungsi makhoi singse laisang asi maktada mahiroi ama oina chena chongduna sanamina rakhibani khoibu ichal makumna nungsi aibu nupi mananaba kebi makhoi ama sokpada aigi thawai tangkhai amaga sokpaga chapmanei thaja khoidu thoibagi manakta chensilaga konsilami da thoiba asi haiduna kapminai sijana themjinbiraga toose kapagi matam nate thauna laise aikhoi so aikhoi gi angamba upai tawduna makhoibu maithiba piraga amuk thengnaraga loire matam manghalagumse asi haiduna thoibagi makhut adu samlaga da hemba mangak adu nomlaga adu sija thoibagi masamase nupi mananaba haptadi yararoi kamdawni thaja phat chensilaklaga aigi samse kakpiyo asi haiduna atai sing adu su chensinarei hemba momo noklaga pictro thaja nakhoi anigi samdudi yamna khoimali aduna yeknaba singna laina phakini thaja amadi pictro du machin dum thoklaga asi haiduna chanamadi laibigi masamado nupa saba makai kakthat piraga thoibabuna nupi mananaba haiduna sam uplanaba ama semladuna hapchinbiri pungloi loirabada as thoiba nangdi pura nupa malene horen pakhang mayamna michi choidana khajala ani thoiba saurangnana khata khajalaksano mathuna du kawge imai bema adumna tawradi soiri he mananaba haidana wana semlaga adumai tawradi loi soiri he sijana
ꯇꯝꯅꯥꯅ ꯌꯥꯝꯅ ꯄꯥꯝꯖꯅ ꯁꯤꯖꯤꯟꯅꯔꯝꯕ ꯁꯤꯇꯥꯔ ꯑꯗꯨ ꯄꯨꯊꯣꯛꯂꯛꯂꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯌꯥꯝ ꯏꯁꯩ ꯑꯃꯈꯛꯇꯤ ꯁꯛꯃꯤꯟꯅꯔꯝꯁꯤ꯫ ꯃꯌꯥꯝꯗꯨꯁꯨ ꯍꯣꯏ ꯍꯥꯏꯅ ꯌꯥꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯇꯝ ꯑꯗꯨꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯐꯖꯕ ꯃꯃꯥ ꯂꯩꯕꯥꯛ ꯅꯤꯡꯕ ꯏꯁꯩ ꯑꯃꯈꯛ ꯃꯌꯥꯝ ꯑꯗꯨ ꯅꯨꯡꯁꯤꯅ ꯁꯛꯃꯤꯟꯅꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯈꯥꯗ ꯃꯤ ꯂꯥꯡꯕꯗꯨ ꯇꯥꯔꯛꯄꯗ ꯍꯦꯝꯕꯅ "ꯍꯥꯏ, ꯃꯈꯣꯏ ꯂꯥꯛ ꯃꯥꯜꯂꯦ, ꯆꯠꯂꯣ ꯊꯥꯖ, ꯅꯈꯣꯏ ꯂꯣꯠꯂꯨꯔꯣ." ꯑꯁꯨꯝꯅ ꯊꯥꯖ ꯈꯣꯏꯗꯣ ꯁꯤꯖ ꯈꯣꯏꯅ ꯁꯥꯗꯨꯅ ꯃꯔꯤ ꯃꯔꯤ ꯊꯣꯔꯛꯂꯤ꯫ ꯂꯨꯆꯤꯡꯕ ꯈꯥꯕꯗꯨꯁꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯍꯦꯝꯕ ꯎꯕꯗ ꯍꯔꯥꯎꯅ꯫ "ꯂꯨꯆꯤꯡꯕꯅ ꯀꯨꯝꯍꯩ ꯑꯁꯤꯗ ꯑꯉꯥꯡꯁꯤꯡꯕꯨ ꯁꯔꯨꯛ ꯁꯣꯏꯗꯅ ꯌꯥꯍꯟꯕꯤꯒꯅꯤ ꯍꯥꯏꯕ ꯑꯩꯅ ꯊꯥꯖꯩ꯫ ꯊꯥꯖꯕ ꯑꯗꯨꯒꯤ ꯁꯥꯈꯤꯅꯤ ꯑꯩꯅ ꯎꯔꯤꯕꯁꯦ꯫ ꯃꯈꯣꯏꯕꯨ ꯒꯥꯔꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯀꯥꯈꯠꯍꯟꯕꯤꯔꯣ꯫ ꯃꯈꯣꯏꯒꯤ ꯏꯁꯩ ꯇꯥꯒꯗꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯅꯍꯧꯔꯕꯅꯤ." ꯍꯦꯝꯕ ꯏꯊꯣꯏ ꯈꯣꯏꯗ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯥꯈꯠꯂꯣ ꯍꯥꯏꯕꯒꯨꯝꯅ ꯏꯪꯒꯤꯠ ꯇꯧꯏ꯫ ꯏꯊꯣꯏ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯍꯦꯝꯕꯒꯤ ꯃꯈꯨꯠ ꯑꯗꯨ ꯁꯣꯛꯂꯗꯨꯅ ꯀꯥꯈꯠꯈ꯭ꯔꯦ꯫ ꯃꯊꯪ ꯃꯊꯪ ꯀꯥꯈꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯔꯣꯏꯕꯗ ꯁꯤꯖꯕꯨ ꯎꯕꯗ ꯍꯦꯝꯕ ꯄꯤꯔꯥꯡ ꯏꯍꯧꯔꯛꯏ꯫ ꯑꯗꯨꯕꯨ ꯀꯞꯅꯤꯡꯕꯗꯨ ꯈꯥꯡꯖꯤꯜꯂꯒ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯃꯈꯨꯠ ꯑꯗꯨ ꯇꯤꯡꯊꯣꯔꯛꯏ꯫ ꯁꯤꯖ ꯄꯤꯔꯥ ꯊꯥꯡꯂꯕ ꯍꯦꯝꯕꯕꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯀꯣꯟꯁꯤꯜꯂꯝꯂꯒ ꯃꯅꯥꯀꯣꯡ ꯃꯌꯥꯗ ꯅꯥꯁꯣꯟ ꯄꯤꯛꯅ "ꯗꯥ ꯍꯦꯝꯕ, ꯑꯩ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤ, ꯅꯪꯁꯦ ꯌꯥꯝ ꯐꯖꯩ꯫ ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯅꯪ ꯑꯉꯥꯡꯁꯤꯡꯁꯦ ꯄꯨꯔꯒ ꯃꯥꯏ ꯄꯥꯛꯅ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯅꯤꯡꯊꯤꯖꯅ ꯆꯠꯄ ꯑꯣꯏꯌꯨꯀꯣ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯤꯖꯗꯨ ꯒꯥꯔꯤ ꯃꯅꯨꯡ ꯑꯗꯨꯗ kakhatre himba nokmi nokmi makhut adu hairami khabana adudi aikoina halaktriba phawbudi lengdana lairamu aikoi kumai yaurukige asi haiduna gari adu lanmising aduga loinaduna mari mari thaudoktuna chatkre ithoi khoidi mamai adu lukthaduna makhol thokhandana kaptuna lei adubu hemba mahaki thawai sijade thauna leina mangak adu lupthana mangonda piranglakta momon nokladuna makhut adu chatlage haibagumna hairai hemba su makhut adu hairaga pira thangna yenghawi mami samkhre mahaki ningthijaraba sija adu uba phangkidrabada hemba khangba ngamdraduna laimai aduda hikna hikna pendana kapcharai tanja aduda thaja khuisu chenthораklaga hemba bu thimjinbirai hemba mapi adu taithoklaga thaja nangi pugadaba poche khudingmak loirabra ibong thawai se hinglabadi yari isada poche amta yauraroi phare adudi nakhoi loinamak tata asida kakhalu aduga hiptharaga leiro thaja su hoi hairaga hairibadu mak tawrami makoina hiptuna leiriba adugi mathaktana mi yauri haiba khangdaba makhai laisang adugi akoibada tikthaba makai hauriba komla sing adu loina hektatlaga hapchili komla puba mananaba laibak phabana numit aduda kumai adu sinbaga lambi aduda lanmi amta leiramdre lan ngamle matagumna thausadana hembagi tata adu puchatpada ayaba piraklami mataw malimna piramba fizet adu utpada ayaba pibirami aduga haraunaba haiduna tata maningda purakliba komla sing adu shu khara khara pibirami wari liba loirakpada unsana yaisilaba makai khuizillaba hemba adu mapi sintharakle taniklaba khonjelda numit adu maktada makhoi taruk adugi I paw amata takhidri aihak mabudi phana sangna ngaijarambani adubu nongmadi paw cheda makhoi taruki asiba hakchang adu ubada ai thamoi ase kaikhibani angawbugumna lenba haurakhiba matam aduda icha thoi mama asina aibu amuk punsi ase nauna hinghanbikhibani wadu tabada machanu pasu kable hembagi mapi adu taithok piraklaga pabong adudi nine laisabido mabuk yam phaiko masaksu yam phajai ko hembana yam phai asi haiduna machanupa adugi makokta nungsina nan thabirami tanja aduda hembagi nupi adu fatlauna changsilai masak adu ubada khangli masu kaple haiba hembana pairiba ayekpa saktamadu fatlauna laklaga kabli kabli hairai aduk mathauna lingje leibi mahaki wari ase makhoi pabungna naha makhai aingonda libi jiba karigino mahaki thawai yaudraba asiba hakchang oirabasu aduki matik magul leina nganbi oigadawani karigi ayekpa saktamase kanasu udaba upu manung asida thamgadawriban mahakti ishorni lairimbi amagumna latuna duk thaumai thaduna chiksina madinusina iratkadaba natabra hemba mamon noglaga magi nupita nungsina yenglaga nangi thamoy adudani aina nangsai aigi laikhidrabi siza dumakni khalaga
ꯅꯪꯒꯤꯗꯃꯛꯇ ꯑꯁꯨꯛ ꯁꯥꯡꯂꯕ ꯄꯨꯟꯁꯤ ꯑꯁꯦ ꯑꯩꯅ ꯍꯤꯡꯂꯛꯂꯤꯕꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯦꯝꯕ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯂꯦꯡꯒꯣꯟꯅꯔꯗꯨꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯍꯔꯥꯎꯅ ꯅꯣꯛꯃꯤꯟꯅꯖꯔꯝꯃꯤ꯫